ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯥꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯊꯥꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯄꯟꯊꯧ꯫ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯄꯟꯊꯧꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯁꯨꯏ꯫ ꯅꯨꯄꯤ ꯑꯍꯜꯒ ꯌꯥꯏꯃꯒꯗꯤ ꯅꯨꯄꯥ ꯑꯃꯃꯝ ꯄꯣꯛꯏ, ꯑꯗꯨꯒ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯊꯥꯕꯂꯩ ꯀꯧꯏ꯫ ꯊꯥꯕꯂꯩ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯌꯥꯝꯅ ꯅꯤꯡꯖꯕ ꯃꯆꯥꯅꯨꯄꯤꯅꯤ, ꯑꯗꯨꯒ ꯃꯕꯨꯡ ꯑꯅꯤꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯐꯝꯇꯕꯨ ꯃꯤꯍꯧꯕ ꯃꯕꯨꯡ ꯑꯣꯏ꯫ ꯑꯗꯨꯅ ꯃꯕꯨꯡ ꯑꯅꯤꯗꯨ ꯁꯨꯛꯌꯥ ꯌꯥꯅꯔꯝꯗꯦ꯫ ꯃꯃꯥ ꯌꯥꯏꯃꯅ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯈꯥꯕꯅ ꯃꯄꯥꯒꯤ ꯃꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯁꯨꯛꯌꯥ ꯌꯥꯗꯦ꯫ ꯈꯥꯕꯅ ꯏꯃꯥ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯀꯧꯕꯗꯤ? ꯅꯃꯥꯅ ꯁꯣꯝꯗ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯀꯟꯅ ꯍꯣꯠꯅꯔꯤ, ꯑꯗꯨꯒ ꯅꯪꯅ ꯀꯣꯏꯆꯠ ꯆꯠ ꯀꯣꯏ ꯀꯣꯏꯗ ꯂꯩꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏ ꯅꯄꯥ ꯅꯤꯡꯊꯧꯁꯦ ꯁꯣꯜꯂꯕꯅꯤꯅꯦ, ꯑꯗꯨꯅ ꯅꯄꯥꯒꯤ ꯃꯍꯨꯠ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯅꯌꯥꯝꯕ ꯃꯇꯤꯛ ꯆꯥꯗꯕ ꯁꯨꯟꯖꯨꯅꯕꯁꯤꯅ ꯁꯣꯏꯗꯅ ꯑꯣꯏꯈ꯭ꯔꯒꯅꯤꯅꯦ꯫ ꯏꯃꯥ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯅꯦ, ꯑꯗꯣ ꯑꯩꯅ ꯆꯠꯂꯤꯁꯦ ꯏꯃꯥ ꯄꯪꯆꯠ ꯆꯠꯄ ꯅꯠꯇꯦꯅꯦ, ꯑꯩꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯁꯦꯝꯒꯠꯂꯤꯕꯅꯤꯅꯦ꯫ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯏꯄꯥ ꯅꯤꯡꯊꯧꯅ ꯏꯌꯥꯝꯕꯗ ꯅꯤꯡꯊꯧ ꯍꯦꯛ ꯍꯥꯞꯈꯤꯕ ꯊꯣꯛꯂꯕꯗꯤ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯃꯌꯥꯝꯁꯦ ꯏꯌꯥꯝꯕꯒꯤ ꯉꯥꯛꯇ ꯑꯣꯏꯈꯤꯗꯣꯏꯅꯤꯅꯦ꯫ ꯑꯗꯨꯅ ꯑꯩꯒꯤ ꯂꯥꯟꯃꯤ ꯁꯦꯝꯒꯠꯍꯧꯗꯕ ꯌꯥꯗꯕꯅꯤ, ꯁꯨꯛꯌꯥ ꯌꯥꯗꯕꯅꯤ꯫ ꯍꯌꯦꯡ ꯃꯇꯥꯡ ꯆꯥꯕꯗ ꯏꯌꯥꯝꯕꯁꯦ ꯍꯥꯠꯇꯨꯅ ꯑꯩꯅ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯕ ꯌꯥꯅꯕ꯫ ꯏꯆꯥꯁꯤ ꯑꯩꯗꯤ ꯄꯪꯕꯣꯏꯅ ꯈꯜꯂꯨꯔꯦꯗꯅ, ꯑꯗꯨꯗꯤ ꯏꯆꯥꯅ ꯇꯧꯔꯤꯗꯣ ꯇꯧꯔꯣ, ꯑꯩ ꯅꯄꯥ ꯅꯤꯡꯊꯧꯁꯤ ꯊꯦꯝꯅꯧꯗꯅ ꯇꯧꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯏꯄꯥ ꯅꯤꯡꯊꯧꯁꯨ ꯃꯇꯥꯡꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯗꯤ ꯍꯥꯠꯂꯗꯕꯅꯤ ꯏꯃꯥ꯫ ꯍꯩ ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ, ꯅꯃꯥ ꯑꯍꯜꯁꯦ ꯃꯤ ꯊꯥꯗꯣꯛꯄꯅꯤꯅꯦ, ꯑꯃꯨꯛ ꯇꯥꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯑꯣꯏꯅ ꯗꯁꯥ ꯇꯥꯅꯤꯅꯦ꯫ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯃꯅ ꯇꯥꯅꯤ ꯅꯠꯇꯦ, ꯑꯩꯗꯤ ꯂꯣꯏꯅ ꯇꯥꯍꯧꯔꯕꯅꯤ꯫ ꯏꯃꯥ ꯃꯍꯥꯔꯥꯅꯤꯗ ꯏꯃꯥ ꯌꯥꯏꯃꯒ ꯃꯆꯥꯅꯨꯄꯥ ꯈꯥꯕꯒ ꯁꯥꯟꯅꯕ ꯋꯥꯔꯤꯁꯤꯡꯗꯣ ꯇꯝꯂꯨꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯁꯣꯏꯗꯅ ꯑꯩꯒꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯁꯣꯏꯗꯅ ꯄꯤꯔꯛꯀꯅꯤ꯫ ꯃꯃꯥ ꯑꯍꯜꯅ ꯀꯔꯤ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯕ ꯋꯥꯗꯨ ꯆꯨꯝꯗꯤ ꯆꯨꯝꯂꯦꯀꯣ? ꯑꯆꯨꯝꯕꯅꯤꯅꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯏꯅꯥꯁꯤꯅ ꯇꯥꯔꯕꯅꯤ, ꯏꯃꯤꯠꯁꯤꯅ ꯎꯔꯕꯅꯤ꯫ ꯑꯗꯨꯗꯤ ꯐꯩ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ꯭ꯔꯥ ꯑꯩꯒꯤ ꯏꯆꯥꯅ ꯅꯤꯡꯊꯧ ꯑꯣꯏꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ꯫ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯃꯥꯅ ꯄꯥꯎ ꯄꯨꯔꯛꯄꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯅꯠꯇ꯭ꯔꯒ ꯈꯨꯖꯤ ꯄꯤꯔꯛꯀꯗ꯭ꯔꯥ ꯐꯅ ꯀꯟꯅ ꯉꯥꯏꯖꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯄꯤꯔꯛꯇꯕꯗꯨꯗ ꯁꯥꯎꯗꯨꯅ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯑꯣꯏꯅ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯑꯍꯜꯒꯤ ꯑꯔꯣꯟꯕ ꯄꯥꯎ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯃꯃꯥ ꯌꯥꯏꯃꯅ ꯃꯤꯅꯥꯏ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯄꯦꯜꯂꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯄꯤꯔꯝꯃꯤ꯫ ꯋꯥ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ, ꯑꯩꯅ ꯍꯥꯏꯗꯣꯏ ꯋꯥꯁꯦ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯍꯦꯛ ꯉꯝꯂꯕ ꯑꯩꯅ ꯅꯪꯒꯤ ꯁꯅꯥꯗ ꯅꯠꯇꯦ ꯄꯤꯗꯣꯏꯁꯦ, ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯅꯥꯏ ꯃꯌꯥꯝꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇꯣ ꯅꯪꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯃꯈꯥꯗ ꯃꯣꯏ ꯂꯣꯏꯅ ꯂꯩꯍꯟꯗꯨꯅ ꯅꯪ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯅꯤ ꯈꯪꯉꯣ꯫ ꯑꯁꯦꯡꯕꯔꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ? ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯊꯕꯛ ꯁꯨꯔꯔꯣꯏ, ꯑꯩ ꯅꯣꯏꯅ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯄꯥꯈꯣꯟ ꯁꯤꯗꯨꯅ ꯃꯤꯅꯥꯏꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯗꯨꯅ ꯂꯩꯔꯅꯤꯀꯣ? ꯑꯗꯨꯗꯤ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯕꯤꯌꯨꯅꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯍꯥꯏꯕꯤꯌꯣꯕ꯫ ꯅꯪ ꯍꯣꯔꯦꯟ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯃꯌꯥꯝꯁꯦ ꯌꯥꯝ ꯃꯥꯟꯅ ꯇꯝꯂꯨꯁꯣ꯫ ꯃꯁꯤ ꯍꯦꯛ ꯃꯣꯏꯗ ꯊꯥꯖꯍꯟꯕ ꯉꯝꯂꯕ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯅꯃꯛ, ꯅꯪꯅ ꯑꯄꯥꯝꯕ ꯈꯨꯗꯤꯡꯃꯛ ꯑꯩꯅꯅꯦ ꯅꯪꯉꯣꯟꯗ ꯄꯤꯔꯗꯕꯅꯤꯅꯦ꯫ ꯑꯁꯦꯡꯕꯔꯣ? ꯑꯗꯨꯗꯤ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ ꯃꯍꯥꯔꯥꯅꯤ꯫ ꯃꯃꯥ ꯌꯥꯏꯃꯗꯨꯅ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨ ꯌꯥꯝ ꯃꯥꯟꯅ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯤꯅꯥꯏ ꯑꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯗꯨꯅꯁꯨ ꯌꯥꯝꯅ ꯊꯥꯖꯔꯝꯃꯤ꯫ ꯊꯥꯖꯔꯨꯕꯗꯨꯅꯁꯨ ꯃꯍꯥꯔꯥꯅꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯌꯥꯏꯃꯒꯤ ꯂꯥꯡꯗ ꯊꯨꯗꯨꯅ ꯁꯤꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯧ ꯈꯨꯕꯝꯗꯨ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯅ ꯃꯄꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯈꯥꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯆꯍꯤ ꯐꯥꯔꯛꯄꯗꯗꯤ ꯈꯥꯕꯒꯤ ꯃꯄꯥ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝ ꯀꯟꯅ ꯅꯥꯔꯝꯃꯤ꯫ ꯊꯥꯕꯂꯩꯅ ꯏꯕꯨꯡ ꯅꯤꯡꯊꯧ, ꯏꯄꯥꯒꯤ ꯑꯅꯥꯕꯁꯦ ꯐꯍꯟꯕ ꯉꯝꯕ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯍꯩꯕ ꯄꯥꯟꯖꯤ ꯑꯃꯥꯏꯕ ꯃꯥꯏꯕꯤ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯖꯥꯠꯂꯣ? ꯏꯄꯥꯅ ꯅꯥꯗꯨꯅ ꯂꯩꯕꯁꯦ ꯅꯆꯟ ꯑꯩꯗꯤ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏꯅꯦ ꯏꯕꯨꯡ ꯅꯤꯡꯊꯧ꯫ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯄꯥ ꯅꯤꯡꯕ ꯁꯥꯕꯁꯦ ꯑꯃꯨꯛ ꯆꯪꯉꯦ ꯇꯧꯔꯤꯕꯁꯦ, ꯏꯃꯥ ꯏꯆꯥ ꯋꯥ ꯑꯃꯇ ꯇꯥꯟꯅꯒꯦ ꯇꯧꯕꯁꯦ꯫ ꯊꯥꯕꯂꯩ, ꯅꯕꯨꯡ ꯅꯤꯡꯊꯧꯁꯤꯅ ꯅꯄꯥꯁꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯍꯜꯂꯤꯕꯁꯤꯗꯤ?
ꯐꯥꯗ ꯑꯣꯏꯔꯗꯤ ꯃꯥꯏꯅ ꯑꯗꯨꯝ ꯐꯖꯔꯛꯁꯅꯤꯗ ꯐꯔꯣꯏꯗꯕ ꯑꯣꯏꯔꯗꯤꯅꯦ ꯑꯩꯈꯣꯏꯅ ꯐꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅꯁꯨ ꯐꯔꯣꯏꯅꯦ ꯏꯃꯥ ꯌꯥꯏ ꯏꯄꯥ ꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯕ ꯐꯕ ꯉꯝꯗ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯑꯐꯕ ꯄꯥꯟꯖꯤ ꯌꯦꯡꯗꯕꯒꯤꯅꯤ ꯏꯕꯨꯡꯅ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯂꯩꯕꯥꯛ ꯑꯁꯤ ꯈꯨꯡꯒꯪ ꯈꯨꯗꯤꯡꯗ ꯊꯤꯔꯕꯗꯤ ꯄꯥꯟꯖꯤ ꯑꯐꯕꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯁꯤ ꯅꯕꯨꯡꯁꯤ ꯅꯄꯥꯁꯦ ꯐꯖꯅ ꯌꯦꯡꯕꯤꯗꯦ ꯁꯤꯅꯤꯅꯦ ꯊꯑꯣꯏꯕꯤꯗꯦ ꯁꯤꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯣꯏ ꯅꯃꯥ ꯅꯆꯥ ꯑꯣꯏꯅ ꯑꯐꯕ ꯄꯥꯟꯖꯤꯗꯣ ꯊꯤꯔꯒꯅꯦ ꯍꯦꯛ ꯄꯨꯔꯛꯂꯣꯗꯅ ꯁ꯭ꯋꯥꯏꯗ ꯃꯄꯥ ꯅꯨꯡꯁꯤꯕ ꯁꯥꯔꯒꯅꯦ ꯁꯨꯆꯥ ꯁꯨꯆꯥ ꯀꯞꯄꯗꯣ ꯀꯞꯄꯒꯅꯨ ꯆꯠꯂꯣ ꯏꯃꯥ ꯏꯆꯥ ꯋꯥꯔꯤ ꯁꯥꯒꯦ ꯅꯤꯡꯊꯧ ꯈꯥꯕꯅ ꯏꯆꯟ ꯊꯥꯕꯜꯂꯤ ꯏꯃꯥꯅ ꯍꯥꯏꯕ ꯋꯥꯁꯦ ꯅꯕꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯀꯣ ꯆꯠꯂꯣ ꯀꯣꯟꯅ ꯋꯥꯔꯤ ꯁꯥꯁꯤ ꯑꯩ ꯍꯧꯖꯤꯛ ꯀꯣꯛ ꯌꯥꯝꯅ ꯁꯥꯔꯤꯀꯣ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯁꯛꯁꯤꯒ ꯃꯣꯏꯒꯤ ꯃꯃꯥ ꯃꯆꯥꯁꯤꯁꯨꯅꯦ ꯀꯣꯅꯨꯡꯁꯤꯗ ꯂꯩꯇꯅ ꯄꯥꯝꯕꯩ ꯑꯃꯗꯤ ꯊꯤꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯑꯗꯨ ꯀꯔꯤꯅꯣ ꯏꯆꯥꯅ ꯄꯪꯁꯥꯎꯗ ꯁꯥꯎꯔꯒ ꯂꯩꯔꯤꯕꯁꯤꯕꯣ ꯏꯃꯥ ꯄꯥꯕꯅ ꯍꯤꯡꯂꯤꯕ ꯃꯈꯩꯗꯤ ꯅꯆꯥ ꯑꯩꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯨꯉꯥꯏ ꯀꯔꯤꯁꯨ ꯍꯔꯥꯎꯅꯤꯡꯉꯥꯏ ꯂꯩꯇꯦ ꯂꯩꯕꯥꯛ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯑꯩꯅ ꯍꯥꯏꯕ ꯋꯥ ꯀꯌꯥ ꯆꯠꯇꯦꯅꯦ ꯄꯥꯕꯒꯤ ꯋꯥ ꯑꯣꯏꯅ ꯆꯠꯂꯤꯅꯤ ꯑꯗꯨꯒ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯒꯦ ꯈꯟꯕꯗ ꯄꯥꯕꯅ ꯐꯩꯒ ꯐꯠꯇꯦꯒ ꯇꯧꯕ ꯌꯥꯔꯣꯏꯒ ꯌꯥꯅꯤꯒ ꯏꯃꯥ ꯑꯩ ꯄꯥꯕꯁꯦ ꯍꯥꯠꯇꯣꯛꯂꯁꯤꯔꯅ ꯑꯃꯨꯛ ꯈꯜꯂꯤꯀꯣ ꯅꯄꯥꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯅ ꯌꯥꯝꯅ ꯌꯥꯕꯅꯤꯅꯦ ꯑꯗꯨꯅ ꯍꯥꯠꯄ ꯌꯥꯔꯣꯏꯅꯦ ꯅꯄꯥꯅ ꯍꯦꯛ ꯁꯤꯕꯗ ꯂꯩꯕꯥꯛ ꯏꯔꯥꯡ ꯍꯧꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯅꯦ ꯃꯥꯏꯅ ꯅꯥꯔꯒ ꯑꯗꯨꯝ ꯁꯤꯖꯈꯤꯁꯅꯤ ꯏꯆꯥꯁꯤꯗꯤ ꯑꯗꯩ ꯂꯥꯏꯔꯤ ꯅꯃꯥꯍꯜꯁꯤ ꯏꯃꯥ ꯏꯆꯥꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯁꯦꯟꯅꯔꯤꯕꯅꯤꯀꯣ ꯑꯗꯨꯅ ꯍꯩꯅ ꯁꯤꯡꯅ ꯂꯩꯌꯨ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥꯍꯜꯁꯦ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ ꯏꯃꯥ ꯇꯞꯅ ꯉꯥꯡꯉꯨꯅꯦꯍꯦ ꯏꯃꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯍꯥꯟꯅ ꯍꯥꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯍꯧꯖꯤꯛꯁꯦ ꯅꯃꯥꯍꯜꯅ ꯃꯤꯅꯥꯏ ꯅꯨꯄꯤꯗꯣ ꯀꯣꯏꯊꯤ ꯊꯤꯔꯤꯕ ꯃꯥꯜꯂꯤꯅꯦ ꯍꯦꯛ ꯐꯪꯈꯤꯕꯗ ꯏꯃꯥ ꯏꯆꯥꯅ ꯇꯧꯈꯤꯕ ꯐꯠꯇꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈꯤꯗꯨꯅ ꯅꯄꯥ ꯅꯤꯡꯊꯧꯒꯤ ꯅꯀꯣꯛ ꯌꯧꯈ꯭ꯔꯕꯗꯤ ꯏꯃꯥ ꯏꯆꯥ ꯂꯣꯏꯔꯦꯀꯣ ꯏꯃꯥ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯗꯤ ꯏꯃꯥꯅ ꯁꯅꯥ ꯃꯌꯥꯝ ꯄꯤꯗꯨꯅ ꯀꯣꯅꯨꯡꯁꯤꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯈ꯭ꯔꯣ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯊꯥꯗꯣꯛꯈ꯭ꯔꯗꯥꯏꯅꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯇꯝꯕ ꯉꯝꯕ꯭ꯔꯣ ꯃꯤꯅꯥꯏꯗꯨꯁꯨ ꯑꯐꯕ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯏꯃꯥ ꯅꯆꯥꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯒ ꯃꯤꯅꯥꯏꯗꯨ ꯊꯤꯗꯨꯅ ꯍꯥꯠꯇꯣꯛꯍꯟꯈ꯭ꯔꯒꯦ ꯑꯗꯨꯒ ꯏꯃꯥꯁꯤꯁꯨ ꯏꯃꯥ ꯏꯆꯥꯒꯤ ꯂꯝꯕꯤꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯇꯅꯕ ꯑꯩ ꯇꯧꯔꯒꯦ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯊꯥꯕꯜꯂꯩꯗꯤ ꯃꯄꯥ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯩꯕ ꯄꯥꯟꯖꯤ ꯊꯤꯕ ꯊꯣꯛꯈꯤꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯃꯥ ꯌꯥꯏꯃꯅ ꯊꯥꯕꯜꯂꯩꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯈꯔ ꯊꯥꯗꯣꯛꯇꯨꯅ ꯀꯣꯅꯨꯡꯗ ꯊꯥꯕꯜꯂꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯉꯝꯗꯅꯕ ꯂꯥꯟꯃꯤꯁꯤꯡꯗ ꯍꯥꯏꯔꯝꯃꯤ ꯑꯗꯨꯅ ꯊꯥꯕꯜꯂꯩꯕꯨ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯝꯃꯤ ꯑꯩꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯂꯥꯞꯄꯤꯁꯦ ꯐꯔꯦ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯠꯇꯨꯅ ꯊꯤꯕ ꯍꯧꯔꯒꯦ ꯂꯥꯟꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯜꯂꯩꯁꯤꯗꯤ ꯑꯁꯣꯝꯗ ꯑꯣꯏꯅ ꯆꯠꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯃꯇꯨꯡꯗ ꯑꯃꯨꯛ ꯆꯠꯂꯁꯤ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯜꯂꯩꯁꯤꯕꯨ ꯍꯥꯠꯇꯨꯅ ꯃꯥꯡꯍꯟꯈ꯭ꯔꯣ ꯍꯥꯏꯔꯤꯕꯁꯤꯕꯨ ꯑꯣꯟꯊꯣꯛꯅ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯊꯥꯕꯜꯂꯩꯅ ꯑꯣ ꯈꯨꯜ ꯑꯃꯗꯤ ꯂꯩꯔꯦ ꯈꯨꯜ ꯑꯁꯤ ꯆꯪꯗꯨꯅ ꯍꯦꯛꯇ ꯌꯦꯡꯂꯨꯔꯒꯦ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯃꯥꯡꯂꯨꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯜꯂꯩꯁꯦ ꯆꯪꯈ꯭ꯔꯦꯅꯦ ꯑꯗꯨꯗꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯐꯥꯗꯨꯅ ꯄꯨꯔꯁꯤ ꯑꯗꯨꯒ ꯑꯆꯤꯛꯄ ꯆꯤꯡꯌꯥ ꯑꯃꯗ ꯄꯨꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯐꯨꯝꯖꯤꯜꯂꯝꯃꯁꯤ ꯊꯥꯕꯜꯂꯩꯅ ꯈꯨꯜ ꯑꯁꯤꯗꯁꯨ ꯑꯍꯩꯕ ꯄꯥꯟꯖꯤ ꯑꯝꯇ ꯂꯩꯇ꯭ꯔꯕꯀꯣ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯍꯜꯂꯤꯁꯤꯔꯅꯦ ꯅꯠꯇ꯭ꯔꯒ ꯏꯄꯥ ꯀꯟꯕ ꯉꯝꯒꯗꯕ ꯄꯥꯟꯖꯤ ꯑꯃ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯌꯨꯝ ꯑꯃꯗ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯏꯗꯣꯛꯇꯅ ꯑꯗꯨꯝ ꯂꯩꯔꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯥꯏꯔꯁꯤꯔꯅꯦ ꯍꯅꯨꯕ ꯑꯃꯅ ꯏꯁꯨ ꯅꯨꯄꯤ ꯅꯪꯕꯨ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯕꯔꯣ ꯍꯜꯂꯣꯅꯦ ꯃꯇꯝꯁꯤ ꯊꯦꯡꯈ꯭ꯔꯦꯅꯦ ꯄꯨꯄꯨ ꯑꯩꯒꯤ ꯏꯄꯥꯒꯤ ꯑꯅꯥꯕꯗꯣ ꯂꯥꯌꯦꯡꯕ ꯉꯝꯒꯗꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯟꯖꯤ ꯑꯍꯩꯕ ꯑꯃꯠꯇ ꯐꯪꯂꯔꯣꯏꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯏꯄꯥꯗꯣ ꯑꯃꯨꯛ ꯍꯟꯅ ꯎꯕ ꯐꯪꯂꯔꯣꯏꯀꯣ ꯑꯩꯒꯤ ꯏꯆꯥꯁꯤꯡꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯃꯤꯒꯤ ꯃꯆꯥꯁꯤꯅ ꯃꯄꯥꯕꯨ ꯀꯌꯥꯝ ꯅꯨꯡꯁꯤꯔꯤꯕꯅꯣ ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯃꯄꯥ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯊꯟꯇ ꯄꯥꯟꯖꯤ ꯊꯤꯕ ꯊꯣꯛꯂꯛꯂꯤꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡꯗꯨꯗꯤ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤ ꯈꯛꯇꯅꯤ ꯃꯣꯏꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯏꯁꯨ ꯅꯨꯄꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯃꯗꯤ ꯂꯩ ꯃꯁꯛꯄꯨꯗꯤ ꯎꯗ꯭ꯔꯤ ꯃꯃꯤꯡꯗꯤ ꯌꯥꯝꯅ ꯆꯠꯄ ꯄꯥꯟꯖꯤꯅꯤ ꯇꯧꯕꯇꯕꯨ ꯂꯝꯗꯣ ꯈꯔ ꯂꯥꯞꯄꯤ ꯍꯧꯖꯤꯛ ꯆꯠꯄꯗꯤ ꯐꯔꯛ ꯇꯥꯒꯅꯤ ꯑꯗꯨꯅ ꯏꯁꯨ ꯅꯨꯄꯤ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯆꯠꯂꯣ ꯃꯐꯝꯗꯨ ꯏꯄꯨ ꯇꯥꯛꯂꯒꯦꯀꯣ ꯉꯁꯤꯒꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯟꯈ꯭ꯔꯣꯀꯣ ꯃꯝꯈ꯭ꯔꯕꯗꯤ ꯃꯤꯅ ꯕꯨꯠ ꯁꯥꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯂꯅꯤ ꯑꯁꯦꯡꯕ꯭ꯔꯣ ꯄꯨꯄꯨ ꯑꯗꯨꯗꯤ ꯃꯐꯝꯗꯣ ꯇꯥꯛꯄꯤꯌꯨ ꯑꯣ
ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯃꯄꯥ ꯂꯥꯌꯦꯡꯅꯕ ꯄꯥꯟꯖꯤ ꯂꯩꯔꯦ ꯇꯥꯕꯗ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕꯅꯣꯅꯦ ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯑꯩꯅ ꯀꯟꯅ ꯅꯥꯕ ꯃꯇꯝꯗ ꯀꯅꯥꯝꯇꯅ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯕꯤꯗꯕꯗ ꯑꯩꯅ ꯁꯤ ꯌꯧꯔꯗꯤ ꯑꯩꯒꯤ ꯂꯧ ꯏꯪꯈꯣꯜꯁꯤꯡꯁꯦ ꯏꯆꯥꯁꯤꯡꯗ ꯌꯦꯟꯊꯣꯛꯄꯤꯔꯒꯦ ꯍꯥꯏꯅ ꯀꯧꯔꯨꯕꯗ ꯃꯣꯏ ꯃꯌꯥꯝꯗꯣ ꯍꯔꯥꯎꯅ ꯆꯦꯜꯂꯛꯄꯗꯨꯒ ꯑꯣꯟꯊꯣꯛꯅ ꯃꯥꯟꯅꯈ꯭ꯔꯦꯗ ꯍꯥꯏꯌꯨ ꯄꯨꯄꯨ ꯀꯔꯤ ꯈꯨꯜꯗꯒꯤꯅꯣ ꯀꯌꯥꯝ ꯂꯥꯞꯀꯦ ꯃꯐꯝꯗꯨꯕꯣ ꯏꯕꯣꯕꯤꯁ ꯀꯧꯕ ꯌꯥꯝꯅ ꯍꯩꯕ ꯄꯥꯟꯖꯤ ꯑꯍꯜ ꯑꯃ ꯆꯨꯊꯦꯛ ꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯩ ꯈꯨꯜ ꯑꯗꯣ ꯃꯈꯥ ꯄꯥꯡꯅ ꯑꯗꯨꯝ ꯆꯠꯀꯗꯕꯅꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯝꯗꯥꯏꯗ ꯁꯅꯥ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ 8 ꯍꯧꯏ ꯍꯥꯏꯕꯅꯤ ꯑꯍꯜ ꯑꯗꯣ ꯃꯁꯨ ꯅꯨꯄꯥꯒꯗ ꯂꯩꯕꯅꯤ ꯑꯗꯨꯅ ꯊꯤꯕꯁꯨ ꯂꯥꯏꯒꯅꯤ ꯃꯤꯅꯁꯨ ꯄꯥꯟꯖꯤ ꯏꯕꯣꯕꯤꯁꯛ ꯍꯥꯏꯕꯗ ꯑꯗꯨꯝ ꯈꯪꯕꯅꯤ ꯀꯔꯤꯒꯨꯝꯕ ꯏꯕꯣꯕꯤꯁꯛꯀꯤ ꯃꯤꯡ ꯍꯪꯗ꯭ꯔꯕꯁꯨ ꯃꯁꯨ ꯅꯨꯄꯥ ꯆꯤꯡꯈꯩ ꯂꯥꯛꯄ ꯍꯥꯏꯔꯒ ꯍꯪꯉꯨ ꯑꯗꯨꯝ ꯃꯤꯅ ꯈꯪꯂꯗꯕꯅꯤ ꯃꯁꯨ ꯅꯨꯄꯥꯁꯨ ꯄꯥꯟꯖꯤꯔꯣ ꯄꯨꯄꯨ ꯑꯗꯨꯃꯗꯤ ꯏꯄꯨꯗꯤ ꯈꯪꯗ꯭ꯔꯦꯅꯦ ꯃꯤꯅ ꯁꯨꯝ ꯍꯥꯏꯅꯕꯗꯒꯤ 이수 누피다 ꯑꯩꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪ ꯌꯨꯝꯗ ꯍꯜꯂꯣꯀꯣ ꯃꯝꯁꯤꯜꯂꯛꯂꯦ ꯄꯨꯄꯨ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏꯒꯦ ꯉꯁꯤ ꯑꯍꯤꯡꯁꯤꯃꯗꯤ ꯄꯨꯄꯨ ꯍꯣꯏꯗ ꯂꯩꯈ꯭ꯔꯒꯦ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥꯅ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ ꯄꯨꯄꯨ ꯍꯣꯏ ꯍꯣꯏ ꯅꯪ ꯅꯊꯟꯇ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯕꯨꯗꯤ ꯑꯣꯏ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯏꯃꯨꯡꯗ ꯆꯪꯁꯤ ꯅꯕꯣꯛ ꯀꯩꯒꯗ ꯂꯩꯕꯅꯤ ꯏꯆꯥꯁꯤꯡꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯄꯥꯝꯗ ꯂꯩꯅꯈ꯭ꯔꯦ ꯑꯗꯨꯗꯤ ꯉꯁꯤꯗꯤ ꯄꯨꯄꯨ ꯋꯥꯔꯤ ꯃꯌꯥꯝ ꯇꯥꯕ ꯇꯥꯔꯦꯅꯦ ꯍꯣꯏꯅꯦ ꯍꯣꯏꯅꯦ ꯑꯗꯣ ꯋꯥꯔꯤꯗꯤ ꯅꯕꯣꯛꯇ ꯂꯤꯍꯜꯂꯨ ꯃꯥꯅ ꯍꯩꯕꯅꯤ ꯋꯥꯔꯤ ꯂꯤꯕꯗꯤ ꯂꯥꯟꯃꯤꯁꯤꯡꯅ ꯀꯔꯤꯅꯣꯅꯦ ꯃꯝꯂꯕꯁꯤ ꯐꯥꯎꯕ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯑꯁꯣꯝꯂꯣꯝꯗ ꯐꯥꯎꯗꯣꯛꯂꯛ ꯆꯦꯟꯈ꯭ꯔꯕꯖꯥꯠꯂꯣ ꯑꯁꯣꯝꯂꯣꯝꯗ ꯍꯥꯏꯔꯤꯁꯤ ꯀꯔꯣꯝꯗꯅꯣ ꯈꯨꯜ ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯝꯕꯤꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃꯇ ꯂꯩꯇꯦꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝ ꯑꯃꯗ ꯂꯣꯠꯇꯨꯅꯒ ꯂꯩꯈ꯭ꯔꯕꯖꯥꯠꯂꯣ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯐꯥꯅ ꯃꯤꯠꯅꯔꯛꯂꯤꯕꯁꯦ ꯃꯥ ꯈꯪꯗꯅ ꯈꯨꯜ ꯑꯁꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯔꯥꯖꯀꯨꯃꯥꯔꯤ ꯊꯕꯂꯩꯁꯦ ꯂꯣꯠꯇꯨꯅ ꯂꯩꯈꯤꯕ ꯁꯣꯏꯗ ꯑꯣꯏꯔꯝꯂꯅꯤ ꯑꯗꯨꯗꯤ ꯅꯣꯏ ꯈꯔ ꯂꯝꯕꯤꯁꯤꯗ ꯃꯥꯕꯨ ꯊꯣꯛꯂꯛꯄ꯭ꯔꯥ ꯍꯥꯏꯕꯗꯣ ꯁꯪꯗꯨꯅ ꯂꯩꯍꯧ ꯑꯩꯈꯣꯏ ꯈꯔ ꯌꯨꯝꯗ ꯆꯪꯗꯨꯅ ꯊꯤꯔꯨꯒꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯈꯔ ꯈꯨꯜ ꯑꯁꯤ ꯆꯪꯉꯁꯤ ꯂꯥꯟꯃꯤ ꯈꯔꯗꯨꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯗꯨꯅ ꯊꯥꯕꯂꯩꯕꯨ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯈꯤꯗ꯭ꯔꯤ ꯅꯣꯡꯉꯥꯟꯕꯒ ꯄꯨꯄꯨ ꯑꯕꯣꯛ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯄꯨꯄꯨꯒ ꯑꯕꯣꯛꯀꯒꯤ ꯂꯃꯟ ꯅꯁꯨꯗ ꯇꯣꯜꯂꯕꯅꯤ ꯑꯗꯨꯅ ꯄꯨꯄꯨ ꯑꯕꯣꯛꯀꯤ ꯂꯃꯟꯁꯦ ꯅꯁꯨꯅ ꯁꯣꯏꯗꯅ ꯁꯤꯡꯕ ꯂꯥꯛꯈꯤꯅꯤꯀꯣ ꯍꯅꯨꯕꯤꯗꯨꯅ 이수ꯅ ꯆꯠꯇꯣꯏꯁꯤꯕꯨ ꯅꯣꯡ ꯉꯥꯜꯂꯕꯔꯅꯦ ꯍꯅꯨꯕꯅ ꯉꯥꯜꯂꯦꯗ ꯉꯥꯟꯕꯕꯨꯗꯤ ꯑꯗꯣ 이수 ꯅꯨꯄꯤ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ 이수가 ꯅꯕꯣꯛꯀꯅ ꯆꯥꯛꯁꯪꯗ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯝꯃꯤ ꯃꯣꯏꯗꯣ ꯃꯤ ꯑꯃ ꯊꯤꯕ ꯃꯥꯜꯂꯤ ꯃꯣꯏ ꯃꯁꯦꯟ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯋꯥꯔꯤ ꯑꯣꯏꯅꯁꯨ ꯍꯥꯏꯐꯦꯠ ꯄꯜꯂꯤ ꯑꯗꯨꯒꯅꯦ 이수 ꯅꯨꯄꯤ ꯅꯪ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨꯀꯣ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡ ꯍꯥꯏꯕ ꯑꯗꯨꯗꯤ ꯃꯣꯏꯅ ꯊꯤꯔꯤꯕꯁꯦ ꯑꯩ ꯑꯣꯏꯗꯣꯏꯕ ꯏꯃꯥ ꯌꯥꯏꯅꯥꯏꯕꯨ ꯈꯨꯗꯣꯡ ꯊꯤꯍꯟꯅꯕ ꯊꯑꯣꯏꯒꯤ ꯊꯥꯗꯣꯔꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯩꯒꯤ ꯏꯄꯥꯅꯤꯡꯊꯧ ꯍꯅꯨꯕꯤꯗꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯎꯪꯗꯨꯅ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯕꯗꯤ ꯀꯩꯁꯨ ꯇꯧꯗꯤꯌꯦꯕꯣ ꯑꯗꯨꯗꯤ ꯑꯕꯣꯛ ꯄꯨꯄꯨ ꯑꯩ ꯊꯣꯛꯈꯤꯒꯦꯀꯣ ꯍꯣꯏ ꯍꯣꯏ 이수ꯒꯤ ꯁꯒꯣꯜꯗꯣ ꯑꯩꯅ ꯑꯩꯒꯤ ꯁꯟꯕꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯑꯣꯏꯅ ꯊꯝꯕꯅꯤꯀꯣ ꯃꯤꯅ ꯅꯨꯃꯤꯗꯥꯡꯗ ꯑꯃꯨꯛ ꯍꯨꯈꯤꯗꯅꯕ ꯍꯥꯏꯗꯅ ꯂꯥꯟꯃꯤꯁꯤꯡꯅ ꯊꯤꯔꯤꯕꯁꯤ 이수 ꯅꯨꯄꯤꯁꯦ ꯁꯣꯏꯗꯅ ꯑꯣꯏꯔꯝꯗꯅꯕꯀꯣ ꯂꯥꯟꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯁꯣꯏꯗ ꯆꯦꯜꯂꯝꯃꯅꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯈꯨꯜ ꯑꯁꯤꯒꯤ ꯌꯨꯝꯗ ꯆꯪꯂꯒ ꯌꯦꯡꯕꯅꯤ ꯑꯗꯨꯕꯨ ꯂꯩꯇꯦ ꯂꯩꯕ ꯇꯥꯔꯒꯗꯤ ꯁꯒꯣꯜꯗꯣ ꯃꯄꯥꯟꯗ ꯄꯨꯟꯗꯨꯅ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯂꯥꯟꯃꯤ ꯑꯃꯅ ꯀꯅꯥꯅꯣ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ ꯃꯋꯥꯏ ꯃꯩꯈꯨꯝꯗꯨꯅ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯃꯤ ꯑꯃ ꯀꯟꯅ ꯊꯣꯔꯛꯏꯁꯤꯗ ꯍꯩ ꯇꯞꯅ ꯊꯧꯅꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯕꯁꯤ ꯎꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯃꯅ ꯃꯁꯤꯒꯤ ꯁꯒꯣꯜꯁꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯂꯩꯒꯤꯗꯨ ꯑꯗꯨ ꯅꯠꯇꯕ꯭ꯔꯅꯦ ꯁꯒꯣꯜꯗꯨ ꯅꯠꯇꯦ ꯊꯧꯔꯤꯕꯁꯤꯁꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯂꯩ ꯑꯣꯏꯗꯣꯏꯅꯤꯅꯦ ꯑꯩꯈꯣꯏꯁꯦ ꯑꯣꯈꯥꯛꯇꯤ ꯄꯪꯕꯖꯥꯠꯅꯤꯀꯣ ꯂꯥꯛꯑꯣ ꯃꯇꯨꯡꯗ ꯇꯥꯟꯅꯁꯤꯅꯦ ꯊꯥꯕꯂꯩꯅ ꯂꯥꯟꯃꯤꯁꯤꯡꯗꯤ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯂꯣꯏꯅ ꯏꯟꯅꯔꯛꯂꯤꯗꯅ ꯃꯁꯤ ꯁꯣꯏꯗꯅ ꯏꯃꯥ ꯌꯥꯏꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯀꯟꯅ ꯊꯧꯈ꯭ꯔꯦꯅꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯏꯌꯥ ꯐꯪꯅꯕ ꯇꯥꯟꯅꯁꯤ ꯂꯦꯝꯅ ꯊꯥꯕ ꯌꯥꯕ ꯅꯠꯇꯦꯀꯣ ꯊꯥꯕꯂꯩꯅ ꯃꯥꯒꯤ ꯁꯒꯣꯜꯗꯨ ꯀꯟꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯄ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ 8 ꯍꯧꯕꯗꯨ ꯎꯔꯝꯃꯤ ꯈꯣꯡꯅꯥꯡ ꯑꯗꯨꯗꯤ ꯃꯗꯨꯒꯤ ꯃꯅꯥꯛꯇ ꯃꯁꯥ ꯃꯎ ꯐꯔꯕ ꯋꯥꯡ ꯆꯥꯎꯔꯕ ꯆꯤꯡꯈꯩ ꯂꯥꯛꯄ ꯀꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯁꯨ ꯑꯍꯜ ꯍꯅꯨꯕꯤ ꯈꯔꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯂꯥꯟꯃꯤꯁꯤꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯍꯁꯤꯈꯨꯜ ꯌꯧꯈ꯭ꯔꯕꯗꯤ ꯉꯔꯥꯡꯒꯤꯗꯨꯝꯅ ꯑꯃꯨꯛ ꯃꯥꯡꯈꯤꯅꯤ ꯊꯥꯕꯂꯩꯅ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯁꯒꯣꯜ ꯅꯪꯕꯨ ꯋꯥꯔꯕ꯭ꯔꯅꯦ ꯅꯪꯅ ꯈꯣꯡꯊꯥꯡ ꯇꯞꯊꯔꯛꯂꯤꯕꯗꯨꯕꯣ ꯂꯥꯟꯃꯤꯁꯤꯡꯅ ꯀꯨꯁꯤꯂꯨ ꯃꯌꯥꯝ ꯍꯟꯗꯛꯇꯤ ꯅꯥꯟꯊꯣꯛꯍꯟꯕ ꯁꯨꯡꯌꯥ ꯌꯥꯗꯦꯀꯣ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯊꯥꯡ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯑꯃꯨꯛ ꯂꯩꯈ꯭ꯔꯦꯅꯦ
ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯃꯥꯏ ꯃꯑꯣꯡꯁꯤ ꯎꯔꯒ ꯍꯥ ꯇꯧꯕꯒ ꯇꯜꯂꯦꯗ ꯊꯥꯕ ꯂꯩꯅ ꯑꯩꯕꯨ ꯏꯄꯥ ꯅꯤꯡꯊꯧꯗꯣ ꯀꯟꯕ ꯉꯝꯂꯔꯣꯏꯗ꯭ꯔꯅꯦ ꯂꯟꯃꯤꯁꯥ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯅꯔꯛꯂꯤꯕ ꯑꯗꯨꯒ ꯑꯩꯕꯨ ꯃꯔꯥꯜ ꯂꯩꯔꯕ ꯃꯤ ꯑꯃꯒꯨꯝ ꯅꯣꯏꯅ ꯀꯣꯏꯁꯤꯜꯂꯤꯕꯗꯤ ꯀꯔꯤꯒꯤꯅꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯒꯤ ꯌꯥꯊꯪꯅꯤ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯐꯥꯗꯨꯅ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯍꯟꯖꯕ ꯇꯥꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯑꯗꯨꯝꯅ ꯌꯥꯊꯪ ꯄꯤꯔꯛꯂꯤꯕꯅꯣ ꯅꯣꯏꯗ ꯃꯗꯨꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤꯕꯨ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯥꯠꯇꯨꯅ ꯃꯐꯝ ꯈꯪꯗꯨꯅ ꯐꯨꯝꯖꯤꯟꯈꯤꯕ ꯁꯤ ꯈꯛꯇꯅꯤ ꯍꯅꯨꯕꯤꯁꯤꯡꯅ ꯏꯁꯨ ꯆꯤꯡꯈꯩ ꯂꯥꯛꯄ ꯑꯥꯗ ꯅꯨꯄꯤ ꯑꯃꯗ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤ ꯃꯥꯟꯕ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯁꯤꯟꯗꯨꯅ ꯐꯥꯗꯣꯏ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯍꯅꯨꯕꯤ ꯑꯃꯅ ꯑꯃꯨꯛ ꯃꯣꯏꯅ ꯇꯧꯔꯤꯕꯁꯤ ꯐꯠꯇꯦꯀꯣ ꯃꯐꯝ ꯑꯁꯤ ꯂꯩꯐꯝꯅꯤ ꯑꯔꯥꯟꯕ ꯇꯧꯕ ꯌꯥꯗꯕ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯑꯕꯣꯛ ꯍꯣꯏ ꯌꯨꯝꯗ ꯍꯟꯕꯤꯈ꯭ꯔꯣ ꯁꯤꯔꯣꯗꯤ ꯀꯩꯁꯨ ꯇꯧꯔꯨꯏ ꯃꯁꯤꯕꯨꯗꯤ ꯑꯩ ꯌꯦꯡꯖꯍꯧꯔꯒꯦ ꯍꯅꯨꯕꯤ ꯑꯃꯅ ꯀꯔꯤꯅꯣ ꯏꯁꯨ ꯆꯤꯡꯈꯩ ꯂꯥꯛꯄ ꯅꯪꯕꯨ ꯑꯩꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕꯔꯅꯦ ꯑꯩꯈꯣꯏꯗꯤ ꯏꯁꯨꯒꯤ ꯐꯖꯔꯕ ꯃꯁꯛꯇꯣ ꯌꯦꯡꯂꯒ ꯉꯥꯏꯍꯥꯛ ꯑꯋꯥ ꯄꯣꯊꯥꯖꯒꯦ ꯇꯧꯔꯒ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯩꯈꯣꯏꯗꯤ ꯏꯁꯨꯒꯤ ꯄꯥꯝꯕꯣꯝ ꯑꯆꯧꯕꯗꯣ ꯌꯦꯡꯖꯔꯒ ꯄꯣꯊꯥꯖꯔꯤꯕꯅꯤ ꯍꯦ ꯇꯨ ꯑꯥꯗꯒꯤ ꯅꯨꯄꯤꯁꯦ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯐꯥꯈ꯭ꯔꯦꯅꯦꯍꯦ ꯅꯨꯄꯤꯁꯤꯅ ꯀꯟꯕꯤꯌꯨ ꯍꯥꯏꯅ ꯂꯥꯎꯔꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦꯍꯦ ꯃꯁꯤ ꯑꯩ ꯑꯃꯨꯛꯇ ꯀꯟꯕꯤꯔꯨꯒꯦ ꯅꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯑꯕꯣꯛ ꯁꯣꯔ ꯐꯥꯎꯕ ꯇꯪꯈꯥꯏ ꯑꯣꯜꯂꯒ ꯅꯨꯄꯤꯁꯤ ꯀꯟꯕꯤꯔꯨꯒꯦ ꯀꯥꯏꯅ ꯑꯕꯣꯛ ꯍꯣꯏ ꯁꯤ ꯂꯩꯔꯝꯃꯨ ꯑꯩ ꯅꯨꯄꯤꯁꯤ ꯀꯟꯕꯤꯔꯨꯒꯦ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯍꯣꯏ ꯑꯩꯈꯣꯏꯅꯦ ꯁꯤꯗ ꯂꯩꯒꯦꯀꯣ ꯏꯁꯨꯅ ꯉꯝꯗꯗꯤ ꯍꯥꯏꯔꯛꯑꯣ ꯑꯕꯣꯛ ꯍꯣꯏ ꯂꯥꯛꯀꯦ ꯍꯦꯔꯥ ꯅꯨꯄꯤ ꯑꯉꯥꯡꯗ ꯑꯀꯟ ꯁꯥꯕ ꯁꯥꯔꯗꯅ ꯂꯥꯟꯃꯤ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯆꯤꯟꯗꯣ ꯍꯥꯟꯅ ꯑꯝꯇ ꯃꯦꯠꯁꯤꯜꯂꯨꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯁꯒꯣꯜꯗ ꯍꯥꯞꯄꯨ ꯑꯃꯅ ꯌꯥꯔꯣꯏ ꯑꯩꯒꯤ ꯁꯒꯣꯜꯗ ꯍꯥꯞꯄꯛꯀꯦ ꯑꯁꯨꯛ ꯐꯖꯈ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯗ꯭ꯔꯕꯁꯨ ꯀꯅꯥꯅꯣ ꯁꯤꯅ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯅꯨꯄꯤꯁꯤꯕꯨ ꯐꯥꯗꯨꯅ ꯄꯨꯟꯗꯅ ꯇꯧꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯃꯐꯝꯁꯦ ꯂꯩꯐꯝꯅꯤ ꯍꯧꯔꯤꯕ ꯆꯥꯎꯔꯕ ꯈꯣꯡꯅꯥꯡ ꯑꯁꯦ ꯏꯆꯝ ꯆꯝꯕ ꯈꯣꯡꯅꯥꯡ ꯑꯝꯇ ꯅꯠꯇꯦ ꯑꯗꯨꯅ ꯅꯨꯄꯤꯁꯦ ꯑꯝꯇ ꯊꯥꯗꯣꯛꯄꯤꯌꯨ ꯊꯥꯕ ꯂꯩꯅ ꯑꯩꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨ ꯏꯕꯣꯛ ꯂꯥꯟꯃꯤꯁꯤꯡꯅ ꯃꯆꯤꯟꯁꯦ ꯅꯥꯟꯊꯣꯔꯛꯑꯦꯅ ꯇꯧꯔꯤꯁꯦ ꯍꯩ ꯁꯥꯐꯕ ꯅꯨꯄꯥ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯅꯨ ꯑꯩꯈꯣꯏꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯂꯥꯟꯃꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯦ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯌꯥꯖꯧ ꯅꯠꯇ꯭ꯔꯗꯤ ꯍꯅꯨꯕꯤꯁꯤꯡꯅ ꯏꯁꯨ ꯅꯨꯄꯥ ꯂꯥꯟꯃꯤꯁꯤꯡꯗꯣ ꯐꯖꯅ ꯍꯩꯅꯕ ꯌꯥꯗꯗꯤ ꯇꯣꯛꯂꯣꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯍꯩꯅꯕꯤꯗꯣ ꯃꯗꯨ ꯇꯧꯔꯣꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯁꯤ ꯁꯥꯐꯕ ꯅꯨꯄꯥ ꯍꯟꯗꯣ ꯂꯝꯕꯤ ꯊꯠꯀꯅꯨ ꯍꯥꯏꯔꯒ ꯁꯨꯝ ꯊꯠꯂꯤꯅꯦ ꯏꯌꯥ ꯃꯁꯤ ꯈꯣꯡꯄꯥꯛꯁꯤꯅ ꯑꯩꯕꯨ ꯂꯩꯇꯨꯝ ꯂꯪꯕꯗꯧꯅ ꯑꯁꯨꯛ ꯂꯥꯞꯅ ꯂꯪꯉꯛꯄꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯑꯣꯟꯊꯣꯛꯅ ꯁꯥꯅ ꯂꯪꯉꯤꯗ ꯂꯥꯟꯃꯤ ꯑꯇꯩꯗꯨꯅ ꯀꯩꯅꯣ ꯁꯤꯗꯤ ꯍꯩ ꯃꯌꯥꯝ ꯊꯥꯡꯁꯜꯂꯨꯏ ꯅꯨꯄꯥꯁꯦ ꯈꯔ ꯀꯟꯕ ꯃꯥꯜꯂꯤ ꯂꯥꯟꯃꯤ ꯑꯃꯅ ꯈꯔꯗ ꯅꯠꯇꯦꯗ ꯌꯥꯝ ꯀꯜꯂꯤ ꯁꯤꯗꯤ ꯍꯩ ꯁꯥꯐꯕ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯥꯗꯣꯛ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯥꯏꯌꯣ ꯁꯅꯥ ꯄꯥꯝꯕ꯭ꯔꯥ ꯅꯨꯄꯥ ꯄꯥꯝꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯒꯣꯜ ꯀꯌꯥ ꯄꯥꯝꯃꯤ ꯍꯥꯏꯌꯣ ꯇꯥꯅꯤꯡꯈꯤꯗ꯭ꯔꯦꯗ ꯅꯨꯄꯤꯁꯦ ꯊꯥꯗꯣꯛꯎ ꯍꯥꯏꯔꯒ ꯐꯩꯔꯦꯡ ꯇꯨꯔꯦꯡ ꯉꯥꯡꯂ ꯂꯩꯅꯤ ꯃꯣꯏꯁꯦ ꯍꯦꯔꯥ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯪꯅ ꯐꯅ ꯀꯜꯂꯁꯨ ꯊꯥꯡꯒꯤ ꯃꯃꯥꯡꯗ ꯀꯟꯕꯒ ꯌꯥꯔꯣꯏꯅ ꯍꯅꯨꯕꯤꯗꯨꯅ ꯍꯩꯃꯥ ꯍꯟꯗꯛꯇꯤ ꯁꯒꯣꯜꯒ ꯄꯨꯟꯅ ꯂꯪꯈ꯭ꯔꯦꯅꯦꯍꯦ ꯑꯣꯟꯊꯣꯛꯅꯁꯨ ꯀꯜꯂꯤꯗꯀꯣ ꯏꯁꯨ ꯅꯨꯄꯥ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯃꯁꯤ ꯂꯩꯁꯥꯔꯤꯉꯩꯗꯒ ꯊꯦꯡꯅꯔꯝꯂꯕꯗꯤ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯖꯔꯝꯒꯗꯕꯅꯤꯀோ ꯍꯅꯨꯕꯤ ꯑꯃꯅ ꯇꯥꯅꯤꯡꯗꯦꯗ ꯃꯥꯒꯤ ꯑꯣꯏꯅꯤ ꯀꯥꯏꯅ ꯑꯩꯒꯤ ꯑꯣꯏꯔꯝꯒꯗꯕꯁꯦ ꯍꯅꯨꯕꯤ ꯑꯇꯩꯗꯨꯅ ꯇꯥꯅꯤꯡꯗꯦꯅꯦꯍꯦ ꯅꯣꯏ ꯑꯅꯤꯒꯤ ꯋꯥꯗꯣ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯁꯤꯗꯤ ꯌꯥꯔꯣꯏ ꯆꯦꯜꯂꯨꯏ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯅꯨꯄꯥꯁꯤꯕꯨ ꯂꯥꯟꯒꯤ ꯃꯇꯝꯗꯗꯤ ꯊꯣꯛꯂꯛꯇꯦꯅ ꯃꯣꯏꯁꯦ ꯍꯅꯨꯕꯤ ꯑꯃꯅ ꯄꯥꯡꯗꯕ ꯃꯤꯊꯤꯕꯣꯡꯁꯥ ꯂꯥꯟꯒꯤ ꯃꯇꯝꯗꯗꯤ ꯊꯣꯛꯂꯛꯇꯦ ꯀꯥꯏꯅ ꯏꯁꯨ ꯆꯤꯡꯈꯩ ꯂꯥꯛꯄꯁꯤꯡꯅꯅꯤꯅꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯈꯩ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯔꯤꯕꯁꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯅꯍꯥ ꯑꯣꯏꯔꯤꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯂꯥꯟ ꯊꯦꯡꯅꯧꯒꯦ ꯍꯅꯨꯕꯤ ꯍꯅꯨꯕꯤ ꯆꯤꯟꯊꯤꯕꯤ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯃꯤꯊꯤꯕꯣꯡꯁꯥ ꯏꯁꯨ ꯆꯤꯡꯈꯩ ꯂꯥꯛꯄꯒꯤ ꯃꯄꯥ ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯉꯥꯛꯂꯝꯂꯤꯕꯅꯤꯅꯦ ꯂꯥꯟꯒꯤ ꯃꯇꯝꯗ ꯍꯧꯖꯤꯛꯅ ꯃꯆꯥꯅꯨꯄꯥꯁꯤꯅ ꯉꯥꯛꯂꯤꯕꯅꯤꯅꯦ ꯉꯁꯤꯗꯒꯤꯕꯨꯗꯤ ꯂꯥꯟꯁꯤ ꯃꯤꯇꯣꯞꯀ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯣꯏꯒꯤ ꯅꯤꯡꯊꯧ ꯑꯣꯏꯅ ꯇꯧꯗꯧ ꯃꯥꯜꯂꯤ ꯏꯁꯨ ꯆꯤꯡꯈꯩ ꯂꯥꯛꯄ ꯃꯣꯏꯁꯤꯁꯨ
ꯈꯔꯒ ꯐꯨꯊꯧꯅꯤ ꯃꯣꯏꯁꯤ ꯂꯩꯔꯤꯈꯩ ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯂꯝꯕꯤꯗ ꯏꯅꯤꯡꯇꯝꯅ ꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤꯅꯦ ꯂꯥꯟꯃꯤ ꯑꯃꯅ ꯍꯅꯨꯕꯤ ꯎꯟꯁꯥ ꯈꯣꯏꯔꯕꯤ ꯌꯥ ꯌꯥꯎꯗꯕꯤ ꯌꯥꯔꯤꯅ ꯋꯥ ꯉꯥꯡꯕꯤ ꯃꯣꯏꯅꯁꯨ ꯂꯝꯕꯤꯗ ꯃꯅꯤꯡꯇꯝꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯒꯥꯏꯅ ꯀꯅꯥꯅ ꯃꯣꯏꯕꯨ ꯐꯥꯕꯤꯅꯤ ꯄꯥꯈꯠꯂꯤꯅꯣ ꯂꯥꯎꯍꯦ ꯆꯦꯜꯂꯁꯤ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯀꯝꯗꯧꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯂꯒ ꯅꯨꯄꯤ ꯐꯥꯈꯣꯗꯅ ꯃꯣꯏ ꯈꯔꯁꯤꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯀꯥꯟꯗ ꯃꯥꯏꯅ ꯆꯦꯟꯖꯈ꯭ꯔꯁꯅꯤ ꯑꯗꯨ ꯅꯨꯄꯤ ꯅꯪꯕꯨ ꯀꯅꯥꯅꯣ ꯀꯥꯏꯗꯒꯤꯅꯣ ꯀꯔꯤꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯐꯥꯒꯦ ꯇꯧꯔꯤꯕꯅꯣ ꯅꯁꯛ ꯅꯇꯧꯗꯨꯒ ꯍꯥꯏꯔꯨꯔꯗꯤ ꯅꯪꯁꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯩ ꯃꯥꯟꯗꯦꯅꯤ ꯍꯅꯨꯕꯤ ꯑꯃꯅ ꯃꯥꯒꯤ ꯃꯁꯛꯁꯤꯗꯤ ꯑꯩꯅ ꯂꯩꯁꯥꯔꯤꯉꯩ ꯁꯛꯐꯝ ꯐꯤꯕꯝ ꯑꯗꯨꯒꯕꯨ ꯌꯥꯝꯅ ꯃꯥꯟꯅꯩꯅꯦ ꯍꯅꯨꯕꯤ ꯑꯇꯩꯗꯨꯅ ꯇꯥꯅꯤꯡꯗꯦꯍꯦ ꯅꯪꯕꯨ ꯂꯩꯁꯥꯔꯤꯉꯩꯗ ꯌꯥꯝꯅ ꯐꯖꯔꯛꯄꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯂꯗꯅ ꯃꯁꯛꯅꯦꯗꯅ ꯇꯨꯝꯁꯠ ꯃꯥꯜꯂꯛꯄꯗꯨꯕꯣ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯑꯕꯣꯛ ꯍꯣꯏ ꯇꯨꯃꯤꯟ ꯂꯩꯕꯤꯌꯨ ꯌꯥꯔꯦ ꯉꯁꯥꯏꯗꯤ ꯌꯥꯝꯅ ꯁꯣꯟꯅ ꯎꯈꯤꯕꯅꯤ ꯍꯧꯖꯤꯛꯇꯤ ꯂꯣꯏꯅ ꯀꯜꯂꯤ ꯑꯗꯨꯅ ꯑꯩ ꯊꯤꯜꯂꯔꯣꯏꯀꯣ ꯑꯕꯣꯛꯁꯤꯡ ꯉꯥꯏꯈꯣꯅꯦꯍꯦ ꯅꯨꯄꯤꯁꯤꯒꯤ ꯋꯥ ꯈꯔꯁꯨ ꯇꯥꯈꯤꯁꯤꯅꯦ ꯍꯥꯏ ꯏꯁꯨ ꯅꯨꯄꯤ ꯍꯥꯏꯌꯨꯅꯦ ꯅꯪꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ ꯃꯐꯝꯁꯤ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯕ ꯃꯐꯝꯅꯤꯀꯣ ꯑꯕꯣꯛ ꯑꯩꯁꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯄꯟꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯂꯩꯅꯤ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯀꯔꯤ ꯍꯥꯏꯕ ꯅꯪꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯂꯩꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯀꯔꯤ ꯃꯔꯝꯒꯤ ꯅꯪꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯪꯕꯨ ꯐꯥꯗꯨꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯍꯅꯨꯕꯤ ꯑꯃꯅ ꯏꯁꯨ ꯅꯨꯄꯥ ꯃꯣꯏ ꯀꯣꯅꯨꯡꯗ ꯂꯩꯕ ꯃꯤꯒꯤ ꯍꯧꯅꯕꯤꯅꯤ ꯑꯗꯣ ꯏꯁꯨ ꯅꯨꯄꯤ ꯍꯧꯖꯤꯛꯇꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯗꯤ ꯏꯅꯤꯡꯊꯧ ꯄꯟꯊꯧꯒꯤ ꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕꯅ ꯑꯣꯏꯈ꯭ꯔꯗꯥꯏꯅꯦ ꯍꯅꯨꯕꯤ ꯑꯃꯅ ꯅꯨꯄꯤ ꯑꯍꯜꯒꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥꯒ ꯅꯨꯄꯤ ꯌꯥꯏꯃꯗꯨꯒꯅ ꯁꯔꯧ ꯇꯧꯗꯨꯅ ꯍꯥꯠꯇꯣꯛꯈ꯭ꯔꯗꯥꯏ ꯑꯕꯣꯛ ꯍꯣꯏꯗꯤ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯑꯗꯨꯗꯤ ꯈꯪꯗꯗꯤ ꯀꯩꯅꯣ ꯃꯐꯝ ꯑꯁꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯌꯥꯕ ꯃꯐꯝ ꯅꯠꯇꯦ ꯍꯥꯏꯗ꯭ꯔꯣ ꯑꯗꯨꯅ ꯈꯪꯂꯤꯕꯅꯤ ꯑꯗꯨꯒꯅꯦ ꯅꯪ ꯐꯥꯅꯕ ꯂꯥꯟꯃꯤ ꯊꯥꯔꯛꯂꯤꯕꯁꯤ ꯃꯁꯤꯃꯗꯤ ꯈꯪꯗꯦ ꯍꯩ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯋꯥꯔꯤꯁꯦ ꯁꯨꯝꯗꯧꯕꯅꯤ ꯀꯣꯅꯨꯡꯗ ꯊꯕꯛ ꯇꯧꯕꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯂꯥꯛꯇꯨꯅ ꯂꯩꯕꯅꯤ ꯅꯨꯄꯤꯗꯣ ꯍꯅꯨꯕꯤ ꯑꯃꯅ ꯃꯈꯥꯗꯣ ꯑꯩ ꯍꯥꯏꯒꯦ ꯏꯁꯨ ꯅꯨꯄꯥ ꯅꯨꯄꯤꯗꯣ ꯃꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕ ꯍꯦꯟꯃꯟꯗꯅ ꯃꯆꯤꯟ ꯃꯌꯥ ꯊꯤꯕꯣꯡ ꯊꯤꯔꯤꯟꯒꯥꯗꯣ ꯂꯣꯏꯅ ꯄꯣꯞꯊꯣꯛꯇꯅ ꯅꯥꯗꯅ ꯁꯤꯗꯧ ꯇꯧꯔꯝꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯖꯤ ꯏꯕꯣꯕꯤ ꯁꯛꯇ ꯂꯥꯌꯦꯡꯕꯗꯒꯤ ꯑꯆꯨꯝ ꯑꯁꯦꯡꯕꯗꯣ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯐꯔꯦ ꯑꯗꯨꯅ ꯅꯣꯏ ꯀꯣꯅꯨꯡꯒꯤ ꯋꯥꯔꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤꯅꯦ ꯑꯩꯕꯨꯁꯨ ꯄꯥꯟꯖꯤ ꯏꯕꯣꯕꯤ ꯁꯛꯀꯤ ꯃꯅꯥꯛꯇ ꯑꯝꯇ ꯄꯨꯕꯤꯌꯨ ꯑꯩꯒꯤ ꯏꯄꯥꯅꯤꯡꯊꯧꯗꯣ ꯌꯥꯝ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯕ ꯀꯨꯏꯔꯦ ꯄꯥꯟꯖꯤ ꯑꯃꯥꯏ ꯄꯥꯃꯥꯏꯕꯤ ꯀꯅꯥꯝꯇꯅ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯏꯕꯨꯡ ꯅꯤꯡꯊꯧꯅꯁꯨ ꯍꯥꯟꯅ ꯌꯦꯡꯕꯤꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯃꯐꯝꯁꯤꯗ ꯄꯥꯟꯖꯤ ꯏꯕꯣꯕꯤ ꯁꯛꯄꯨ ꯊꯤꯕ ꯂꯥꯛꯂꯤꯕꯅꯤ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯅꯨꯄꯤꯗꯨꯅ ꯍꯥꯏꯕ ꯆꯨꯝꯂꯤꯗꯅ ꯃꯄꯥ ꯌꯥꯝꯅ ꯅꯤꯡꯕ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃ ꯌꯥꯎꯏ ꯑꯗꯣ ꯍꯅꯨꯕꯤ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯄꯟꯊꯧꯗꯤ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧꯅꯤꯅꯦ ꯃꯆꯥꯅꯨꯄꯥꯗꯨꯃꯗꯤ ꯃꯃꯥ ꯐꯠꯇꯕꯅꯤꯅ ꯃꯥꯁꯨ ꯐꯖꯅ ꯐꯠꯇꯦ ꯍꯥꯏꯅꯩ ꯑꯗꯨ ꯏꯁꯨ ꯅꯨꯄꯤ ꯄꯥꯟꯖꯤ ꯏꯕꯣꯕꯤ ꯁꯛ ꯍꯥꯏꯔꯤꯕꯗꯣ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯤꯕ ꯃꯁꯛ ꯐꯖꯕ ꯃꯁꯥ ꯀꯟꯕ ꯏꯁꯨ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯃꯁꯤꯒꯤ ꯃꯄꯨꯅꯤ ꯑꯗꯨꯅ ꯃꯥꯒ ꯆꯠꯃꯤꯟꯅꯈ꯭ꯔꯣꯀꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯩꯕꯨ ꯏꯄꯨ ꯄꯥꯟꯖꯤꯗꯨꯒꯤ ꯃꯅꯥꯛꯇ ꯈꯔ ꯊꯨꯅ ꯄꯨꯕꯤꯌꯨ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯍꯅꯨꯕꯤ ꯑꯃꯅ ꯀꯨꯏꯊꯈ꯭ꯔꯕꯗꯤ ꯅꯥꯔꯒ ꯁꯤꯗ꯭ꯔꯕꯁꯨ ꯅꯕꯨꯡ ꯐꯠꯇꯕꯗꯨꯅ ꯑꯗꯨꯝ ꯍꯥꯠꯈ꯭ꯔꯅꯤꯅꯦ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯑꯕꯣꯛ ꯍꯣꯏꯁꯤꯗꯤ ꯐꯖꯅ ꯍꯥꯏꯕꯤꯌꯨꯕ ꯃꯁꯥꯁꯦ ꯉꯁꯥꯏꯗꯒꯤ ꯄꯥꯈꯠꯇ ꯂꯩꯔꯤꯉꯩꯁꯤꯗꯕ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯊꯦꯡꯅꯕꯗꯒꯤ ꯑꯩꯈꯣꯏ ꯀꯥꯁꯦ ꯃꯤꯔꯥꯏꯕ ꯍꯧꯔꯦꯅꯦ ꯍꯥ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯒꯤ ꯃꯤꯁꯪꯒ ꯆꯪꯕ ꯍꯧꯔꯦꯕ ꯑꯕꯣꯛ ꯅꯨꯡꯁꯤꯕꯤꯁꯤꯡ ꯌꯨꯝꯗ ꯍꯟꯈ꯭ꯔꯣ ꯆꯥꯛ ꯂꯥꯝꯃꯝꯃꯅꯤ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯒꯤ ꯇꯨꯡ ꯏꯟꯕꯤꯔꯛꯑꯣ ꯍꯅꯨꯕꯤꯁꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦꯅꯦꯍꯦ ꯍꯥꯏ ꯏꯁꯨ ꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒꯤ ꯃꯈꯨꯠꯇꯣ ꯁꯥꯝꯕꯤꯌꯨꯅꯦꯍꯦ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯊꯥꯕꯂꯩꯕꯨ ꯃꯄꯨꯒꯤ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕ ꯂꯥꯏꯑꯣꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯣꯏꯅ ꯍꯥꯏꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨꯁꯨ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯊꯥꯕꯂꯩꯗꯁꯨ ꯇꯝꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯃꯗꯤ ꯄꯥꯟꯖꯤ ꯏꯕꯣꯕꯤ ꯁꯛꯅ ꯅꯤꯡꯊꯧꯒꯤ ꯑꯅꯥꯕꯗꯨꯒꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛ ꯁꯦꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯄꯥꯟꯖꯤ ꯏꯕꯣꯕꯤ ꯁꯛꯅ ꯃꯁꯨ ꯅꯨꯄꯥ ꯆꯤꯡꯈꯩ ꯂꯥꯛꯄꯗ ꯍꯤꯗꯥꯛꯁꯤꯡꯗꯨ ꯁꯤꯟꯅꯔꯒ ꯏꯁꯨ ꯅꯨꯄꯥ
हिदाक असी पुदुना राजकुमारी असिगी मतुंग इंदुना कोनुंगदा चलो राजकुमारी मथंदा थादोख्रबदी लंबीदा फतनुंगदा अमुक थोकपसु याय अदुगा इसुना कोनुंग योबगा पुपुना पिरिब हिदाक सिंगसे इनिंग थौदा अयुक नुंथिल नुमिदा पिथक्तुना इसुना खरा येंबिरमो सिदा फत्रबदी पुपु लाके हौजिक्ति पुपुसे खुद थादोकप याद्रे लम अरापदगी अनाब मयम मलाक्तुना पुपुगी संगोइसिदा अइबुंगाइदु लेरिबसे मतम कुइरबनी अदुदी राजकुमारी अयमु लेहुरगेको इसु नुपाना फाननबा अदम येंगनीदा इपादो करिसु तौरे मरु ओइना नोइना सेनदोइसि कोनुंगदु लेरिबा फत्तबा मिसिंगदुनिको चिंखै लाकपना अइ भाब ताजरि पुपु अदुदी जनब तौसि राजकुमारी होय पुपु चलुखिगी होय होय इसु नुपा राजकुमारी दो असोय अंगाम याउदुना फजना सेनौको इसु सिंखै लाकपा याउख्रबदी कनामतना राजकुमारी बु ओइरो इनिंग थबु ओइरो कनामतना कशु तौबु ngamlaroida थाबलैना इबु नंग कीबा कैसु फाउदब्रा आइगा कोनुंग चमिनबसे अइना कनादा करि लांखिदुना कई किदुनो अदुना अइ कनादा सुगीदे अइना आराम थबक तौरबदी अंगांगदा फाउबा कीगद्रा हाइना खनि अदुबु अइ कनादा सुलांद्रि राजकुमारी अदो इबु अइंगोंदा राजकुमारी हाइना कौगनो थाबले हाइना कौ अइना लेबाक असिगी राजकुमारी बु मिंग कौबगी हक लैजति राजकुमारी अतैगिदि खंगने इबुंग नंदी आइगी मिंग ओइना कौबा इसम समना खुंगंग अमदा लैजबैना लेबाक असिगी इनिंग थौगी नाइतों पोक्सबी राजकुमारी बु मिंग क्रमना कौजगनि राजकुमारी अस आइगी हौजिक लैबा पुंसिसिदि इबुंगना बिबि पुंसिनि अदुना कौ इबुंग थेंगरमद्रबदी आइबु फत्रबा लामिसिंगदुना हातोकलमगनि इबुंग लैरमबगी आइ हिंगलिबनि अदुना आइगी मिंग कौबदा कैसु काइदि इबु आइ ngamloida राजकुमारी अइना राजकुमारी बु कन्म ngamलिबदुदि लाइना तंबनि अइना नति ngamnaba yamna wai hinangsi adudi aiga nanga mate mana oiradi aigi ming kौगद्रा ha ibungse khangbre khangma male labuk lumda sagose thaudakhri adu ibu aigi ming कौद्रदी aidi wa mayam hairakani ko imai राजकुमारी की हौजिकी वाहिदुदी मपांगन कलबा लमी सामग फुनबने हेना लाइबा माले इबुंग परिसासी अहिनाक सगोदा थौरो नपागन कलिबा नमाइना खुसोनमा चिंखै लाकपा इकाई राजकुमारी थाबलैगा वरिसाना साना कोनुंग यौरक्लमी थाबलै मयामने चिंखै लाकपाबु पांजीना हाइना सक्ताक्तुना मपानिंथौगी मनाक्ता चंगलमी मपानिंथौगी मनाक्ता ममा याइना पुरक्पा पांची अनि मसु हानदगी लेरमी अदुगा चिंखै लाकपना फुखिबा नामीसिंदुसु लेरमबदगी महारानी याइमदा हाइदोक्लमी थाबलैना इपानिंथौ नसा लाकने इपानिंथौ नाबा फरने हौजिक्ति ममाना इमागी थाबलै नंबु इमादा करीमता हाइरमदना चलिबदुबु करिगिनो इमादी नपाबु सेनगद्रा इसागिबु खनगद्रा कयाम वारुरे इमा नसाबु ngakpiyo ai इपागी अनाबसे येंबा ngamdabadagi ai imada waham da haramna chatlabani ado ima hausikti ipaning thause kasu tawraroi aina ekoi leibak asida kwaidagi ba panji do thingna puraklabani o ibungo sida panji haribase chingkai lakbana hoima maharani adudi thabalai ayungta ining thoge anabase yenge ko mamana ining those khara farakatra hairaga नोंम नोंमगी अनाबसे हेंजिलक्लेने बुंगो पांजी मना अखोगी राजकुमारीदा माना थाबलै काइना हेक्ता कौरिबसिबु मागिसे मिउसिचिबजालो होइदा आइसु कौबु याइ पांजी मना कदाइदगी फदुइनो अखोइना इनिंथौसे तपना तपना सीनबना लयेंगागा अदुसु इमा महारानी याइमना हाइबदगी अदो मसिगी पांजी नहासिबु हाइबजालो महारानी याइमना कराइनो पांजी नौबो पोरे हारिदो ngaiko noina purakli hidak do kari hidak no mathong morong khangdana hekta pitak payaba nate kari gumba aigi ining those sibana bathok labdi kamdawni adugi mathakta aina leba sigi hairaba panji ni handagi thamlibase noi udro ha noi udabro thabaleina imayai hidak ase
isam sama hidak nate ipa ningthaugi anabase phanba ngam hidakni tumina leyu he nangna kari khangladana noi ni na kaidori bano ha angang masa sina hojida lakna ka tori basi noi ni udabra panji ani duna akhoi ni bu nupa safa basina inthurak libani ne ima maharani chingkai lakuna kaya da masi chi ba hallo ne ima maharani bu khurumjari aini pujarak libi hidak asina ining thauge na base yam thuna phagadori bani thajadraga ai pithak jagi to maharani yaimana haima ai pithak reni panji ani duna masigi panji na hase isam sama panji di oiroi bo panji amana mo aidi panji bu mani ningthau bu maline maharani yaimana phai karigumba aigi ining thause hek phatanung da thoklaba chingkhei lakpana ima maharani pakhat pigano karigumba aigi hidak asina ining thause phatanung da thoklabadi panji hal ani se oina hatokpi maduda ai karim ta haijaroi thabaleina panji duna koinu ni bungo nang hidak tuna ining thause siragabu aikhoi ni oina hatokpi harisibu nati nangidu miusi triba haiduro ha maharani yaimana yamna khajrak haiba mi oire nangse phai panji ani duna ima maharani si saro thokredana hojik ining thau khabuna kedore kidu yebo yengobuna thabalei nangna pureiba thabalei na khanghaudana panji ani duda khubangna haijina thare aisi kanano khangdabra haibo mingekta koba yaba mira ha hojik noyeni rajkumari egi ming kauduna mi usitabagi aina noyani bu ahakpa cherak pigani dana panji ani duna aikhoi bu amta ngaupiu rajkumari aikhoi lanjare angau sina koubuda aikhoi ani su amukasu aigona machini khomine iya aigi thangsang no krai lekre siori jelawrasi ima maharani aikhoi ni lakjare aikhoi bu amta kanbi mafam sida aikhoi ni amu han lakjare roi thabaleina Siangkre imagi thabalei karino nangna tori budubo ahalani sida nati ahalna mingkawi haina sawa aduga naha sina kawbuna karigi harau khumba tadi nangbu imada waga lotpro ima nasana kono si thadokuna chakhibada thokiba thodok singdo imada loina ligisi thabaleina mamada wari puma loina lirami thabalegi wari singdu maharani ahaldusu ningthogi manakta changlakpa mapa sanaduna loina tarami wari singdu taba loibaga kapkaptuna maharani ahaldu masanupa hatpada yaubi hanagi minai nupi adugi manakta magi lami khara puduna konungdagi thokirami asumna nong mahaukhre nongan bagadi ningthau adu masa khara kalaktuna wari sanaba ngamlami ningthau pharakle tabada maharani yaimaga masanupa khabagadi mathayamna saba hauri ima konung asida hojik orim phibam si karino aina leibak asi lariba miyamdagi kian khangandana sanalupa jengphau mayam ma lawsina bhonari masida migi nabi phau phajarabadi ai oiribani maduga imana konung sima sena bangamdribasibu nati karigumba ipa ningthauduna aina leibak asigi miyamda otnaribase khangkhrabadi kamdawgani ai sungaklibani ni buwa napani hingene hinglabada chal ani da ngari haidana panji ani duna hairabani aduga dorabema panji ani do kai chakhraga haiba hojikti panji na hase tanbasu yaroi ipa ningthau gyan tarabani aduga ima haduna karai dum chakhraba ima nasa ningthau oiduna nungaine leninglabadi ima nang wakhal khaluko ima nangam loida boiradi nasa na oina tarukani aina taruklabadi konungse ine pumdaw tawni ko ima madugi matam watline isanupa nangi takhum thokpado adum tawruso konung sidadi imana phanaba loina silamlage aduima ai matam khara lebak si leiroi aduna na chaina halakpada konung sida aina ningthau oibada yelakadaba mi kai amta lehlamba yari koima yaribu makhaidi ai aronba lalmisingda thaba khudingmak loina sinawiba hoini isana halakpada imana phananaba loina tawramnadabani ado isana satoisi kari lebaktano kari tawbano aduda hairamudana nasan satoise hingsabu lebaktani ma ado chatpagi maramdudi ai helaklaga hairake hingsa lebak ha hingsa lebaktani haiba unthoknabu kireda
ꯑꯗꯨꯒꯤ ꯂꯝꯗꯨꯗ ꯏꯁꯥꯅ ꯆꯠꯇꯣꯏꯁꯦ ꯏꯃꯥ ꯑꯩ ꯆꯠꯂꯦꯀꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯏꯃꯥꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯔꯝꯃꯨꯀꯣ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯇꯧꯕ ꯉꯝꯂꯝꯗ꯭ꯔꯕꯗꯤ ꯅꯆꯥ ꯑꯩꯅ ꯑꯣꯏꯅ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯔꯅꯨ ꯏꯁꯥꯅ ꯆꯠꯇꯣꯏ ꯊꯕꯛꯇꯣ ꯑꯗꯨꯝ ꯆꯠꯂꯨꯔꯣꯅꯦ ꯏꯁꯥꯅ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯏꯁꯥꯗ ꯌꯦꯜꯂꯛꯀꯗꯕ ꯃꯤꯈꯩ ꯂꯣꯏꯅ ꯃꯥꯡꯍꯟꯕ ꯇꯥꯔꯦꯗꯅ ꯑꯗꯨꯗꯤ ꯑꯍꯥꯟꯕꯗ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯅꯤꯡꯊꯧꯁꯦ ꯍꯥꯟꯅ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯀꯝꯗꯧꯅ ꯍꯥꯠꯁꯤꯒꯦ ꯊꯥꯕꯜꯂꯤꯅ ꯄꯨꯔꯛꯄ ꯄꯥꯟꯖꯤ ꯅꯍꯥꯗꯣ ꯁꯅꯥ ꯂꯨꯄꯥ ꯄꯤꯔꯒ ꯊꯦꯝꯂꯒꯦ ꯑꯗꯨꯒ ꯃꯥꯅ ꯑꯣꯏꯅ ꯍꯥꯠꯇꯣꯛꯍꯜꯂꯒ ꯃꯔꯜꯅ ꯃꯃꯥ ꯃꯆꯥꯒ ꯄꯥꯟꯖꯤꯒꯗ ꯍꯦꯛ ꯄꯤꯁꯤꯜꯂꯒ ꯑꯃꯨꯛꯇ ꯄꯨꯂꯞ ꯍꯦꯛꯇ ꯂꯣꯏꯁꯤꯜꯂꯒꯦ ꯑꯩꯁꯦ ꯀꯣꯛꯁꯤ ꯂꯩꯗꯤ ꯂꯩꯕ ꯖꯥꯠꯅꯤꯀꯣ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯆꯌꯣꯜ ꯑꯃ ꯐꯥꯔꯛꯄꯗꯗꯤ ꯅꯤꯡꯊꯧꯗꯨ ꯅꯥꯕ ꯐꯖꯅ ꯐꯔꯛꯇꯨꯅ ꯃꯁꯥ ꯌꯥꯝꯅ ꯀꯜꯂꯝꯃꯤ ꯁꯣꯝꯗꯅ ꯊꯥꯕꯜꯂꯩꯒ ꯆꯤꯡꯈꯩ ꯂꯥꯛꯄꯒꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯑꯩꯗꯤ ꯀꯣꯛ ꯐꯕ ꯁꯥꯔꯤꯉꯩꯗ ꯏꯅꯤꯡꯊꯧꯁꯤꯗꯤ ꯅꯥꯕ ꯄꯨꯡꯐꯥ ꯐꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯄꯨ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣꯅꯦ ꯑꯗꯨꯒ ꯏꯆꯦꯗꯨꯅ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯤꯕꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯃꯗꯣ ꯃꯤꯅꯥꯏ ꯅꯨꯄꯤꯗꯨ ꯊꯤꯕ ꯆꯠꯈ꯭ꯔꯤꯕ ꯖꯥꯠꯂꯅꯦ ꯁꯤꯗꯤ ꯌꯥꯔꯣꯏ ꯏꯆꯥ ꯅꯨꯄꯥ ꯍꯜꯂꯛꯇ꯭ꯔꯤꯉꯩꯁꯤꯗ ꯀꯔꯤ ꯀꯔꯤꯅೋ ꯑꯃꯨꯛꯇ ꯇꯥꯍꯧꯒꯦ ꯊꯥꯕꯜꯂꯩꯒ ꯄꯥꯟꯖꯤꯗꯨꯒ ꯂꯩꯇꯦꯅꯦ ꯏꯅꯤꯡꯊꯧ ꯃꯊꯟꯇ ꯂꯩꯕ ꯖꯥꯠꯂꯥ ꯂꯩꯔꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯅꯤꯡꯊꯧ ꯄꯟꯊꯧꯅ ꯏꯆꯥ ꯅꯨꯄꯥ ꯌꯥꯏꯃꯗꯨꯅ ꯃꯄꯥ ꯑꯩꯅ ꯍꯦꯛ ꯅꯥꯕ ꯍꯧꯕꯗꯒꯤ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯣꯡꯃꯗ ꯆꯪꯂꯛꯇ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯃꯥꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯊꯕꯛ ꯆꯤꯜꯂꯕꯒꯦꯅꯦ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯇꯤ ꯅꯆꯥꯅꯨꯄꯥꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯍꯥꯏꯕꯗꯣ ꯑꯣꯏꯔꯃꯤꯅ ꯊꯕꯛꯄꯨꯗꯤ ꯆꯤꯜꯂꯝꯃꯅꯤ ꯑꯗꯨꯅ ꯆꯪꯉꯛꯄ ꯉꯝꯗꯕ ꯑꯣꯏꯔꯝꯒꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯃꯧ ꯑꯇꯣꯝꯕꯤꯁꯦ ꯃꯕꯨꯛꯁꯦ ꯐꯗꯤ ꯐꯕ ꯖꯥꯠꯅꯤ ꯑꯩꯅ ꯐꯠꯇꯕꯁꯤꯗ ꯃꯤ ꯈꯨꯗꯤꯡꯃꯛꯁꯦ ꯐꯠꯇꯅ ꯑꯣꯏꯅ ꯂꯣꯏꯅ ꯎꯕꯩ ꯋꯥꯅꯤ ꯃꯥꯕꯨ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯅꯤꯡꯊꯧ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯕ ꯉꯝꯂꯕ꯭ꯔꯅꯦ ꯍꯧꯖꯤꯛꯄꯨꯗꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯀꯌꯥ ꯂꯣꯏꯅ ꯇꯤꯟꯅꯕꯗꯣ ꯍꯩꯕ ꯈꯔ ꯋꯥꯠꯂꯝꯈꯤꯅꯤꯗ ꯍꯌꯦꯡ ꯃꯤꯁꯤꯡꯒ ꯂꯣꯏꯅ ꯇꯤꯟꯅꯕ ꯍꯩꯔꯛꯂꯀꯥꯟꯗ ꯃꯤꯌꯥꯝꯅ ꯌꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯛꯁꯅꯤ ꯑꯩꯕꯨ ꯋꯥꯔꯤꯁꯦ ꯉꯥꯏꯍꯥꯛ ꯇꯥꯈꯤꯁꯤꯔꯅꯦ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯅ ꯅꯤꯡꯊꯧ ꯑꯣꯏꯔꯛꯂꯤꯕꯁꯦ ꯆꯍꯤ ꯑꯃ ꯍꯦꯜꯂꯕꯅꯤꯅꯦ ꯃꯍꯥꯔꯥꯅꯤ ꯑꯗꯨꯅ ꯃꯥ ꯀꯔꯝꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗꯣ ꯑꯄꯥ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯈꯪꯕ ꯇꯥꯔꯦꯗꯅ ꯑꯗꯣ ꯅꯆꯦ ꯑꯍꯜꯗꯤ ꯀꯣꯅꯨꯡꯁꯤꯗ ꯎꯗꯦ ꯃꯥꯕꯨ ꯀꯔꯥꯏ ꯆꯠꯈꯤꯒꯦ ꯏꯆꯦ ꯑꯍꯜꯗꯣ ꯊꯕꯛ ꯑꯃꯒꯤ ꯃꯄꯥꯝꯗ ꯆꯠꯈꯤꯕ ꯃꯥꯜꯂꯦ ꯏꯅꯤꯡꯊꯧ ꯏꯆꯦ ꯑꯍꯜꯗꯣ ꯏꯆꯥꯅꯨꯄꯥ ꯑꯍꯜꯗꯨꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯏꯇꯥ ꯇꯥꯗꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯒꯤ ꯏꯆꯦꯗꯣ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯏꯅꯤꯡꯊꯧ ꯑꯇꯣꯝꯕꯤꯁꯤꯅ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯗꯣꯔꯛꯂꯤꯕꯁꯤꯅ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯁꯤꯗꯣ ꯏꯆꯝ ꯆꯝꯅ ꯁꯤꯕ ꯃꯤꯁꯤ ꯑꯃꯗꯤ ꯅꯠꯇꯦ ꯃꯅꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯒ ꯁꯤꯕ ꯑꯣꯏꯒꯅꯤ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯥꯕ ꯐꯔꯕꯅꯤꯅ ꯏꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯤꯁꯤꯗꯨꯒꯤ ꯂꯤꯈꯨꯟꯗꯣ ꯊꯤꯒꯠꯄ ꯍꯧꯔꯗꯕꯅꯤ ꯂꯨꯡꯗꯨꯅ ꯇꯥꯔꯤꯕ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯗꯨꯅ ꯏꯁ ꯃꯁꯤꯒꯤ ꯑꯇꯣꯝꯕꯤꯁꯤꯅ ꯍꯦꯛ ꯋꯥꯔꯤ ꯍꯧꯗꯣꯛꯎꯗꯅ ꯏꯅꯤꯡꯊꯧꯁꯤꯅ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯄ ꯍꯧꯔꯅꯤ ꯍꯥꯏꯔꯛꯂꯗꯅ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯊꯤꯒꯠꯂꯛꯂꯕꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯁꯦ ꯍꯥꯠꯇꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏꯗꯧꯔꯤꯅꯦ ꯉꯥꯏꯈꯣ ꯏꯆꯥꯅꯨꯄꯤ ꯊꯥꯕꯜꯂꯩꯒ ꯆꯤꯡꯈꯩ ꯂꯥꯛꯄꯒꯗꯨꯕꯨ ꯎꯗꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯕꯒꯦꯅꯦ ꯏꯅꯤꯡꯊꯧ ꯅꯥꯕ ꯐꯔꯕꯅꯤꯅ ꯆꯤꯡꯈꯩ ꯂꯥꯛꯄꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯈꯨꯡꯒꯪꯗ ꯍꯜꯂꯅꯤꯅ ꯍꯥꯏꯒꯨꯝ ꯇꯧꯏ ꯑꯗꯨꯒꯤ ꯅꯆꯥꯅꯨꯄꯤꯅ ꯆꯤꯡꯈꯩ ꯂꯥꯛꯄꯗꯣ ꯀꯣꯅꯨꯡꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯌꯦꯡꯍꯟꯒꯅꯤ ꯍꯥꯏꯅ ꯄꯨꯈꯤꯕꯅꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯀꯔꯤ ꯍꯥꯏꯕ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕ ꯍꯣꯏꯗ ꯍꯟꯖꯈꯤꯕꯅ ꯐꯔꯦ ꯑꯩꯅ ꯃꯉꯣꯟꯗ ꯇꯧꯍꯟꯒꯦ ꯈꯜꯂꯤꯕ ꯊꯕꯛꯁꯦ ꯇꯧ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗꯧ ꯃꯥꯟꯗꯦ ꯃꯔꯝꯗꯤ ꯃꯤꯁꯤꯡ ꯑꯣꯏꯅ ꯇꯧꯏ ꯑꯩꯒꯤ ꯁꯅꯥ ꯈꯔꯗꯨꯗ ꯃꯤꯇꯥꯕꯕꯨꯗꯤ ꯊꯥꯕꯜꯂꯩ ꯑꯣꯏꯅ ꯂꯧꯔꯒ ꯀꯣꯅꯨꯡꯁꯤꯗ ꯅꯤꯡꯉꯣꯟ ꯃꯋꯥ ꯏꯜꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯅ ꯐꯩ ꯍꯥꯏꯅ ꯈꯟꯕ ꯃꯥꯜꯂꯤꯕ ꯃꯥ ꯅꯤꯡꯊꯧꯅ ꯃꯃꯥ ꯑꯩꯗꯤ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯀꯣꯅꯨꯡꯁꯤ ꯂꯩꯍꯟꯅꯤꯡꯉꯤꯅꯦ ꯑꯩꯗꯤ ꯃꯥꯁꯤ ꯌꯥꯝꯅ ꯄꯥꯝꯃꯤꯅꯦ ꯁꯑꯣꯡ ꯁꯕꯥꯟꯗ ꯉꯥꯡꯊꯣꯛ ꯁꯛꯇꯣꯔꯛꯄꯗ ꯅꯨꯄꯥꯗ ꯅꯨꯄꯥ ꯃꯥꯜꯂꯤ ꯃꯇꯤꯛ ꯃꯌꯥꯏꯁꯨ ꯂꯩ ꯍꯦꯛ ꯌꯦꯡꯕꯗ ꯄꯥꯟꯖꯤꯕꯨ ꯃꯥꯟꯗꯦ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯃꯕꯨ ꯃꯥꯜꯂꯤꯅꯦ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯀꯔꯤ ꯋꯥꯇꯥꯅꯣ ꯁꯤꯅ ꯏꯅꯤꯡꯊꯧꯁꯤꯗꯤ ꯅꯥꯔꯨꯕꯗꯒꯤ ꯃꯃꯤꯠꯀ ꯂꯣꯏꯅ ꯇꯥꯡꯂ ꯃꯥꯜꯂꯤꯗꯅ ꯄꯥꯟꯖꯤ ꯆꯤꯡꯈꯩ ꯂꯥꯛꯄꯁꯤꯕꯨ ꯅꯤꯡꯊꯧ ꯃꯥꯜꯂꯤ ꯀꯥꯏꯅ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯑꯩꯁꯨ ꯏꯅꯤꯡꯊꯧꯅ ꯈꯜꯂꯤꯕ ꯑꯗꯨꯃꯛ ꯈꯜꯂꯝꯂꯤꯕꯅꯤ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯃꯅꯥꯛꯇ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯂꯩꯍꯟꯈꯤꯁꯤꯔꯥ ꯍꯥꯏꯗꯅ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ
ꯃꯣꯏ ꯑꯅꯤꯒꯤ ꯋꯥꯈꯜꯁꯦ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯊꯥꯕꯜꯂꯩꯒ ꯂꯨꯍꯣꯡꯕꯤꯔꯒ ꯏꯆꯥꯅꯨꯄꯥꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝꯁꯦ ꯃꯨꯜꯂꯒ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯅꯤꯡꯊꯧꯒ ꯑꯣꯏꯍꯟꯈꯤꯗꯧ ꯌꯥꯝ ꯃꯥꯜꯂꯛꯏꯃꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯅꯁꯦ ꯍꯥꯠꯇꯣꯏꯃꯤꯁꯦ ꯆꯤꯡꯈꯩ ꯂꯥꯛꯄꯁꯨ ꯑꯃꯨꯛ ꯌꯥꯎꯔꯤꯅꯤ ꯇꯧꯔꯤꯁꯦ ꯁꯣꯝꯗꯁꯨ ꯊꯥꯕꯜꯂꯩꯒ ꯆꯤꯡꯈꯩ ꯂꯥꯛꯄꯒꯗꯨ ꯀꯣꯅꯨꯡꯒꯤ ꯐꯖꯔꯕ ꯃꯐꯝ ꯑꯃꯗ ꯐꯝꯃꯤꯟꯅꯗꯨꯅ ꯊꯥꯕꯜꯂꯩꯅ ꯆꯤꯡꯈꯩ ꯂꯥꯛꯄꯕꯨ ꯍꯟꯈꯤꯗꯅꯕ ꯊꯦꯝꯂꯤ 이봉 ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯍꯌꯦꯡ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯔꯤꯗꯣ ꯍꯟꯈꯤꯅꯨ ꯅꯨꯃꯤꯠ ꯈꯔꯅꯤꯒ ꯑꯩꯒꯤ ꯃꯅꯥꯛꯇ ꯂꯩꯈꯣ ꯑꯩ ꯍꯧꯖꯤꯛꯇꯤ 이봉 ꯎꯗꯅ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯤ ꯑꯩ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯊꯥꯕꯜꯂꯩ ꯌꯨꯝꯗ ꯄꯨꯄꯨ ꯃꯊꯟꯇ ꯂꯩꯍꯧꯕꯅꯤꯅ ꯑꯩꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯁꯨ ꯍꯥꯟꯅꯒꯨꯝꯅ ꯅꯥꯕ ꯐꯔꯕꯅꯤꯅ ꯑꯩꯅ ꯁꯤꯗ ꯀꯨꯏꯅ ꯂꯩꯔꯒ ꯀꯩꯗꯧꯔꯨꯅꯤ ꯑꯩꯅ ꯂꯩꯈꯣ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯏꯄꯥꯅꯤꯡꯊꯧꯒꯤ ꯂꯥꯌꯦꯡꯕꯒꯤ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤꯗꯃꯛ ꯂꯩꯈꯣ ꯍꯥꯏꯕꯅꯤ ꯑꯩ 이봉ꯒ ꯂꯥꯞꯅꯒꯅꯤ ꯈꯜꯂꯨꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯌꯥꯝꯅ ꯀꯤꯕ ꯄꯥꯈꯠꯄ ꯑꯃ ꯐꯥꯎꯏ ꯑꯗꯨꯗꯤ ꯀꯔꯤ ꯑꯣꯏꯔꯤꯖꯥꯠꯅꯣ ꯅꯪꯁꯨ ꯄꯨꯄꯨꯗ ꯍꯤꯗꯥꯛ ꯁꯦꯝꯍꯜꯂꯒ ꯆꯥꯗꯕ ꯌꯥꯔꯣꯏ ꯑꯦ ꯁꯤꯗꯤ ꯑꯩ ꯏꯁꯥ ꯅꯥꯕꯩ ꯅꯠꯇꯦ ꯑꯩꯅ 이봉 ꯆꯤꯡꯈꯩ ꯂꯥꯛꯄꯕꯨ ꯌꯥꯝ ꯅꯨꯡꯁꯤꯕꯒꯤ ꯂꯥꯞꯅꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯕꯗꯨꯒꯤꯅꯤ ꯅꯪꯗꯤ ꯑꯩ ꯅꯨꯡꯁꯤꯗꯕꯅꯤꯅ ꯀꯩꯝꯇ ꯄꯥꯈꯠꯂꯝꯃꯣꯏꯅꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯅꯪꯒꯤꯗꯤ ꯈꯨꯡꯒꯪꯗ ꯍꯅꯨꯕꯤ ꯅꯉꯣꯟꯗ ꯉꯧꯖꯕꯤ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯑꯩꯒꯁꯦ 이라이 라이나 까우키니니 하누비가 난가 장담들이더 단조 타블레 아잉원다 밑굽다나 엉띠 앵옥세 아이 그야 누시기 앵기 이까이보 앵문은 이까이바 어두가 찐을 깔리바 찐디 미수나다나 마디 우버 숭감다나 아두나 간따바 미띠 이봉해 우버가 아이기 타모기 미후세 खामा ngamdana kana kan hekta songibu ado nang chakhinu ahi nakta adum leikhoba sumai tawrsi hojikti aisu nang ujradi yamna wadaw male aduna ayumda satuna pupubu aigi sagagi isli inausingna sinaramkhige aduga amu nangi manakta ai lake yarba natro aishu lake nangdi kagi lakningino thabale khangdeba ado 아이슈 라게 고농 시대 우리비 비범시가 시가 하르디 아이수 능 타독람나가 흉단버세 남가도 마데 아두디 능 이닝토다 하르가 하니 예고 이닝토니 야비라디 이바니 아기 쿨도 살라세 아두 타블레 고농 시 톡리바 와리 메암세 이닝토다 하나 워리시누리 아두나 뚱디암나 파가니 타블레 호이부 아두디 이바닝토기 머낙다 잘라시라 호이 타블레 ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯊꯥꯕꯜꯂꯩꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯃꯃꯥꯌꯥꯏꯒ ꯃꯕꯨꯡ ꯈꯥꯕꯒꯅ ꯃꯕꯨꯡ ꯑꯍꯜ ꯍꯥꯠꯄ ꯃꯄꯥꯕꯨꯁꯨ ꯍꯥꯠꯅꯕ ꯈꯨꯖꯤꯜ ꯊꯧꯔꯥꯡ ꯇꯧꯔꯝꯕꯁꯤꯡꯗꯨ ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯊꯥꯕꯜꯂꯩ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯂꯧꯗꯨꯅ ꯆꯤꯡꯈꯩ ꯂꯥꯛꯄꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯑꯃꯨꯛ ꯆꯠꯂꯝꯃꯤ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥ ꯃꯌꯥꯝꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯗꯨ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯀꯔꯤꯝꯇ ꯈꯪꯗꯕ ꯁꯥꯗꯨꯅ ꯅꯤꯡꯊꯧ ꯄꯟꯊꯧꯗꯨ ꯃꯥꯒꯤ ꯂꯩꯕꯥꯛꯀꯤ ꯃꯤꯁꯤꯡꯒ ꯆꯌꯣꯜ ꯑꯃ ꯆꯪꯅ ꯎꯅꯕ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯗꯨꯒ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯄꯦꯟꯗꯕ ꯄꯥꯎꯗꯝꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯗꯨ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯅꯨꯄꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯥ ꯈꯥꯕ ꯀꯣꯅꯨꯡꯗ ꯍꯜꯂꯛꯇꯨꯅ ꯂꯩꯔꯝꯃꯤ ꯄꯥꯟꯖꯤ ꯏꯕꯣꯕꯤꯁꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯅ ꯑꯩꯒꯤꯗ ꯁꯨꯝ ꯂꯩꯊꯣꯛꯄ ꯍꯥꯏꯕꯁꯤ ꯑꯐꯕ ꯅꯠꯇꯦ ꯀꯣꯅꯨꯡꯗ ꯂꯩꯍꯧꯔꯤꯕ ꯏꯃꯥꯒ ꯏꯄꯥꯒꯗꯣ ꯌꯦꯡꯁꯤꯜꯂꯨꯕꯅ ꯐꯒꯅꯤ ꯑꯗꯨꯅ ꯀꯣꯅꯨꯡꯗ ꯍꯟꯅꯕ ꯇꯧꯔꯣꯀꯣ ꯃꯃꯥ ꯑꯍꯜꯅ ꯏꯆꯥꯅꯨꯄꯤ ꯊꯥꯕꯜꯂꯩ ꯅꯃꯥ ꯑꯍꯜꯗꯤ ꯃꯐꯝꯁꯤ ꯂꯥꯛꯂꯒ ꯃꯤꯅꯥꯏ ꯅꯨꯄꯤꯁꯦ ꯃꯁꯝ ꯐꯣꯏꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯒꯦ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯁꯔꯨ ꯁꯤꯟꯅꯗꯨꯅ ꯍꯥꯠꯄꯅꯣ ꯍꯥꯏꯅ ꯍꯥꯏꯍꯟꯒꯦ ꯈꯟꯅ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯃꯐꯝꯁꯤꯒꯤ ꯂꯥꯏꯒꯤ ꯈꯣꯡꯅꯥꯡ ꯇꯔꯦꯠꯇꯣ ꯍꯦꯛ ꯂꯥꯟꯕꯒ ꯏꯃꯥꯍꯜꯁꯦ ꯃꯃꯥꯡꯗ ꯐꯠꯇꯕ ꯊꯕꯛ ꯀꯌꯥ ꯇꯧꯔꯨꯕꯗꯨꯒꯤ ꯃꯍꯩꯔꯥ ꯏꯃꯥꯍꯜꯁꯨ ꯏꯆꯥ ꯄꯨꯝꯕ ꯂꯥꯏꯊꯨꯡ ꯅꯥꯗꯨꯅ ꯂꯩꯔꯦꯅꯦ ꯑꯗꯨꯅꯅꯦ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯏꯆꯥ ꯊꯥꯕꯜꯂꯩ ꯅꯠꯇꯅ ꯀꯣꯅꯨꯡꯗꯣ ꯀꯟꯕ ꯉꯝꯂꯔꯣꯏ ꯆꯠꯂꯣ ꯅꯄꯥ ꯅꯤꯡꯊꯧꯒ ꯅꯃꯥꯒꯗꯣ ꯐꯠꯇꯅꯨꯡꯗ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯑꯃꯨꯛꯇ ꯀꯜꯂꯨꯁꯣ ꯅꯃꯥꯌꯥꯏꯒ ꯅꯕꯨꯡ ꯌꯥꯏꯃꯒꯗꯣ ꯃꯤ ꯅꯠꯇꯦ ꯁꯥꯅꯤ ꯑꯗꯨꯅ ꯁꯣꯏꯗꯅ ꯅꯃꯥꯒ ꯅꯄꯥ ꯅꯤꯡꯊꯧꯒꯗꯣ ꯂꯦꯝꯅ ꯀꯩꯁꯨ ꯊꯥꯔꯣꯏꯀꯣ ꯏꯃꯥꯍꯜ ꯁꯣꯜꯂꯕꯤ ꯅꯆꯥꯅ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥ ꯄꯣꯛꯄꯤꯒꯗꯣ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯅꯤ ꯏꯕꯨꯡ ꯌꯥꯏꯃꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡꯗꯨꯗ ꯂꯣꯏꯅ ꯂꯩꯁꯤꯟꯈ꯭ꯔꯦ ꯍꯥꯏꯅꯁꯨ ꯇꯥꯏ ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯩꯗꯧꯒꯅꯤ ꯏꯃꯥꯍꯜ ꯑꯗꯨꯕꯨ ꯑꯩ ꯆꯠꯀꯅꯤ
imaga ipaning thawadi kangani adunidana isasidi pangal na ngamdrabasu laushing na ngamgadabani asun mai khoigidi laushidagi henna phaba atopa pambai leite ko panji po pisakna hai isunupa nangna leptuna aingonda amuk ye thabalaita mu ing tawduna laribudu karigino chatluni nangso ipugidamaktadi nang wagano aigi seba taunaba mi mayam laribasi nang utro dubu isunupi Rajkumari sigidi ma khaktani ne nusidro Rajkumari shina isubulak haningduna haizabudi ngamda mabi mara chenduna nushini yengdu leiribase chalo isuna phatti yade haine khanbasingdo oining boisano loina manghallam hoi bubu yarene bubuda khuramdrabasu thabale lauzalasi ado aigi sagose ware hai aduna ibungi sagoda punna sakrasi tapna hoi bubu dani ibo bisakna chatlone bubu loina taine amada tongira anida tongira maharani halna onthokna su nusikhreda lebak asigi aseng maning thawdi isana pasingkhai lakpana oiragada matik charani aduna ainina hek phabaga isana pi thabalaiga iyanupa chingkhai lakpaga luhong thokpiduna lebak asigi ning thawbase chingkhai lakpada oina pirani minai nu piduna aduga phattabi mamasa dudi kamdauba moi anidi aikhoi anina naba pharakpada siranida aduga naksu hatpiroi ngakpirani nasagi naranya zarabanina samga yungi wahidudi somdana ningthau khabana ima nangsi phawba karimta taramdrisi karigino ima nangsu nasana ningthau oiduna nungai libase pamdrabo ha thapna ngang ni bungo napase ima isaki maramda loina khangla maline karigi tapna ngangba aina ko nung shi halakpa matamda nasai ngon yelakada miyoi kanamta hingna lehlama yaroin hairabadai aduga hausikna ipa ningthauna mapangan kana macha aige soiba aranmisingdo loina khanglaga matau karam leramlibudo ibungo namana napasi hatuna namatonka nasanpi thabalaigada maran thangjilaga amukta pulup loisingina tawraga thabarina purakpa panjiduna soyalibanine adudi thabalaiga panjiduga karai sakraba imahalduna karai lekraba moisingdo amado oina punsilaga nachaibu ningthogubam lakthoktuna imaisabu lebaksidagi tanthokhinaba lalong silibradudi isana halibado asengi oira salane adu oiradi imadi utokna tankreda masi pumba imana thonba ngaktani imahana thangsangsinna nabuktuda tum thilla phadoni hai tawhoideni he nangse imana thatara puksida napuraga paglaklibani ne aduga puksida thangna thingi kaina nangbu oina ne imadi hena kisile tawrisi tanjaduda lanmi ama laktuna mama masadu babaning thogi manakta laknaba haina kauba laklami ima salam masisi konungse ina punga nghanke aige ron balamisa hojikti noi lon tholakpa yare aduga konungi thongjawdo lonsit mapandagi mi changhalakpa yare aduga ima nasana miyamdagi mullaga larukpa sanalpa mayambaduna konungshi lariba phamnaiba singse loi laisilo aigi misangda loi lehalo adubudi namana hanadagi loina leirabani sanamda pidabida ima adudi matau karamnano ibungo namayamna naha oiri fajaba sakse handrine adudi imasi nupa mayamdugi wa makatar ibungo amuk haibadane baptanasi imana jutchadabi phatabi nupi mo oiramba madunaniko nachaina masi asuyamna phatribase adoima aise ipaning thogi asing masani ko ayuchi wakal jaja yam khali goiba mani he nangna tawgada bathabukto sasat pangthokna bato hauchi madu khanabagi matam nate ima wari loitri ipaga ima tonga hatlam matung wari sana kigadabani karigumba imana wama soibada ima siri khago kaini gi sidia sibu aine popo isadurane sumsingnari ebo sidi moi mapada auta hanglukigi aisu aigi isase suman silaktreba ningthau khabana mage ron bilanmi mayamdu kunung aduda phona loina kauthokuna konung adu ngakhallamni aduga hanagi lanmi singdu mana haiba yaba khai thamlaga yadaba khai loina hatoklammi
ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧ ꯃꯃꯥꯇꯣꯝꯕꯤ ꯈꯛꯇꯒ ꯉꯥꯏꯔꯝꯃꯤ ꯏꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯁꯤ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯏꯆꯥꯅꯨꯄꯥ ꯌꯥꯏꯃꯒꯤ ꯃꯈꯥꯗ ꯀꯤꯗꯨꯅ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ ꯏꯅꯤꯡꯊꯧꯒꯤ ꯊꯃꯣꯏ ꯁꯦꯡꯕ ꯂꯥꯟꯃꯤꯁꯤꯡꯕꯨꯅ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯏꯅꯤꯡꯊꯧꯒ ꯑꯩꯒꯗ ꯉꯥꯏꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕ ꯏꯆꯥꯒ ꯃꯃꯥꯒꯁꯦ ꯑꯩꯅ ꯍꯥꯟꯅ ꯀꯔꯤꯝꯇ ꯈꯪꯂꯝꯗꯅ ꯂꯩꯔꯝꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯐꯩ ꯉꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯉꯝꯂꯒꯅ ꯃꯄꯥꯏꯕꯨ ꯍꯥꯠꯁꯅꯨ ꯑꯩꯅ ꯉꯝꯂꯒꯅ ꯑꯩꯅ ꯍꯥꯠꯀꯅꯤ ꯑꯣ ꯐꯠꯇꯕꯤ ꯅꯪꯁꯨ ꯅꯃꯥꯏꯗꯨ ꯏꯀꯥꯏꯕ ꯈꯪꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯏ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯏꯅꯤꯡꯊꯧ ꯁꯥꯎꯕꯗꯤ ꯌꯥꯗꯦ ꯏꯄꯨꯔꯣꯏꯕꯒꯤꯗꯤ ꯅꯨꯄꯤ ꯌꯥꯝꯃꯤ ꯅꯆꯥ ꯌꯥꯝꯃꯤꯗꯣ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥꯁꯤꯃꯇꯪꯅꯤꯅ ꯏꯄꯨꯔꯣꯏꯕꯗꯒꯤ ꯏꯆꯥꯅꯨꯄꯥꯅ ꯍꯦꯟꯅ ꯂꯨꯝꯃꯤ ꯃꯍꯥꯔꯥꯅꯤ ꯑꯇꯣꯝꯕꯤꯅ ꯏꯆꯦ ꯌꯥꯏꯗꯤ ꯃꯤꯗꯒꯤ ꯍꯦꯟꯅ ꯇꯣꯟꯕ ꯁꯥ ꯃꯈꯜ ꯑꯃ ꯑꯣꯏꯔꯝꯂꯦꯗꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯨꯄꯤ ꯄꯣꯛꯄꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅ ꯅꯤꯡꯊꯧ ꯑꯃꯒꯤ ꯃꯃꯥ ꯑꯣꯏꯕ ꯀꯥꯁꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏꯅꯦ ꯑꯗꯨꯅ ꯁꯤꯔꯝꯗꯥꯏ ꯌꯧꯔꯛ ꯐꯥꯎꯕ ꯅꯆꯤꯟꯗꯣ ꯂꯦꯡꯉꯤꯅꯤ ꯅꯪ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯅꯁꯥꯒ ꯅꯉꯛꯀ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯗꯧꯕ ꯃꯗꯨꯒ ꯑꯃꯨꯛ ꯅꯆꯥꯅꯨꯄꯤꯗꯣ ꯏꯆꯦ ꯌꯥꯏꯅ ꯈꯪꯗꯕ ꯑꯃ ꯂꯩꯔꯦ ꯃꯃꯥ ꯍꯥꯏꯅ ꯕꯣꯛꯆꯕꯤ ꯏꯆꯥ ꯊꯥꯕꯂꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯆꯤꯡꯈꯩ ꯂꯥꯛꯄꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯏꯆꯥ ꯁꯣꯛꯇ꯭ꯔꯤꯉꯩꯗ ꯅꯊ꯭ꯋꯥꯏ ꯃꯥꯡꯕꯅ ꯍꯥꯟꯒꯅꯤ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯆꯤꯡꯈꯩ ꯂꯥꯛꯄ ꯑꯣꯏꯒꯦꯔꯥ ꯀꯧꯕ꯭ꯔꯨ ꯀꯥꯕ ꯑꯣꯏꯒꯦꯔꯥ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏꯅ ꯍꯥꯠꯇꯧꯔꯕꯅꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯏꯆꯥꯅꯨꯄꯥ ꯍꯥꯠꯇ꯭ꯔꯤꯉꯩꯗ ꯐꯠꯇꯕꯤ ꯅꯪꯗꯤ ꯑꯩꯅ ꯍꯥꯟꯅ ꯍꯥꯠꯂꯒꯦ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯅꯃꯥꯕꯨ ꯑꯝꯇ ꯀꯟꯕꯤꯌꯨꯅꯦꯍꯦ ꯅꯤꯡꯊꯧ ꯈꯥꯕꯅ ꯂꯥꯏꯃꯤꯁꯥ ꯏꯄꯥ ꯅꯤꯡꯊꯧꯒ ꯏꯃꯥꯇꯣꯟꯒꯁꯦ ꯐꯥꯖꯤꯜꯂꯨ ꯄꯨꯟꯁꯤꯜꯂꯨ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯀꯝꯗꯧꯏ ꯍꯧꯖꯤꯛꯇꯤ ꯏꯆꯥꯅꯨꯄꯥ ꯅꯤꯡꯊꯧ ꯑꯃ ꯃꯃꯥ ꯑꯩꯕꯨ ꯀꯟꯕꯤꯅꯕ ꯂꯩꯔꯤ ꯍꯥꯏꯕꯁꯦ ꯅꯣꯏ ꯀꯥꯎꯔ ꯃꯥꯜꯂꯦ ꯂꯥꯟꯃꯤꯁꯥ ꯃꯈꯣꯡ ꯃꯈꯨꯠꯁꯤꯡꯗꯣ ꯆꯦꯠꯅ ꯄꯨꯟꯁꯤꯜꯂꯨ ꯑꯃꯨꯛ ꯅꯥꯟꯊꯣꯔꯛꯀꯅꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯅꯪꯁꯤ ꯏꯄꯥꯒꯤ ꯑꯁꯦꯡꯕ ꯏꯆꯥꯅꯤꯀꯣ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯣ ꯍꯧꯖꯤꯛ ꯆꯃꯝꯅꯔꯤ ꯑꯗꯨꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯆꯥꯒꯤ ꯈꯨꯠꯇ ꯏꯃꯥꯇꯣꯟꯒ ꯏꯄꯥ ꯅꯤꯡꯊꯧꯒ ꯁꯤꯖꯕ ꯇꯥꯔꯤ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏꯀꯣ ꯑꯩ ꯃꯄꯥꯟꯗ ꯂꯩꯖꯒꯦ ꯑꯗꯨꯒꯅꯦ ꯅꯃꯥꯇꯣꯟꯗꯣ ꯍꯥꯠꯂꯝꯗꯥꯏꯗ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯁꯅꯥꯒꯤ ꯂꯤꯛ ꯈꯨꯖꯤ ꯈꯨꯗꯣꯞꯁꯤꯡꯗꯣ ꯍꯥꯟꯅ ꯑꯝꯇ ꯂꯧꯊꯣꯛꯑꯣ ꯍꯣꯔꯦꯟ ꯏꯒ ꯇꯩꯔꯗꯤ ꯏꯃꯥ ꯂꯧꯕ ꯉꯝꯃꯣꯏꯀꯣ ꯀꯩꯒꯤꯅꯣ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯂꯥꯎ ꯈꯣꯡꯂꯒ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯅ ꯂꯥꯟꯃꯤꯁꯤꯡꯅ ꯏꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦꯍꯦ ꯅꯣꯏꯅ ꯂꯥꯎꯔꯒ ꯆꯦꯟꯁꯤꯜꯂꯛꯏꯗꯨꯕꯣ ꯀꯩꯒꯤꯅꯣ ꯂꯥꯟꯃꯤ ꯑꯅꯤꯁꯤꯅ ꯄꯥꯏꯔꯒ ꯂꯥꯛꯏꯁꯤꯅ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯏꯕ ꯅꯠꯇꯤꯌꯦ ꯂꯪꯉꯩꯅꯤ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯍꯥ ꯀꯅꯥꯅ ꯃꯤꯕꯨ ꯑꯁꯨꯛ ꯁꯥꯅ ꯂꯪꯕ ꯉꯝꯕꯁꯤꯕꯨ ꯍꯩ ꯂꯩꯕ꯭ꯔꯅꯦꯍꯦ ꯔꯥꯖꯀꯨꯃꯥꯔꯤ ꯊꯥꯕꯂꯩꯅꯕꯣ ꯍꯩ ꯀꯃꯥꯏ ꯂꯪꯗꯣꯏꯅꯣ ꯀꯞꯆꯦꯠꯄꯤꯗꯣ ꯅꯠꯇꯦ ꯃꯥꯒ ꯂꯥꯛꯃꯤꯟꯅꯕ ꯅꯨꯄꯥ ꯁꯥꯐꯕ ꯄꯥꯟꯖꯤꯗꯨꯅꯅꯤ ꯍꯥ ꯃꯥ ꯃꯊꯟꯇ ꯅꯠꯇ꯭ꯔꯣ ꯅꯣꯏ ꯃꯌꯥꯝ ꯌꯥꯝꯂꯤꯕꯕꯨ ꯀꯤꯕ꯭ꯔꯣ ꯅꯣꯏꯕꯣ ꯑꯩꯈꯣꯏ ꯐꯅ ꯌꯥꯝꯅꯁꯨ ꯌꯥꯗ꯭ꯔꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ ꯅꯤꯡꯊꯧ ꯈꯥꯕꯅ ꯏꯃꯥ ꯀꯔꯤ ꯇꯧꯔꯒꯦ ꯃꯄꯥꯟꯗ ꯑꯗꯨ ꯌꯥꯝ ꯂꯥꯡꯉꯤꯗꯨꯕꯣ ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯁꯦ ꯍꯥꯠꯐꯝꯒ ꯈꯪꯗ꯭ꯔꯦ ꯑꯃꯨꯛꯇ ꯂꯥꯡꯍꯜꯂꯛꯀꯅꯨ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯄꯥꯏꯔꯤꯁꯤꯡꯁꯤꯅ ꯍꯩ ꯄꯥꯏꯕ ꯅꯠꯇꯦꯅꯦꯍꯦ ꯑꯀꯟꯕ ꯅꯨꯄꯥ ꯑꯃꯅ ꯂꯥꯟꯃꯤꯁꯤꯡꯁꯦ ꯂꯩꯇꯨꯝ ꯑꯣꯏꯅ ꯎꯔ ꯃꯥꯜꯂꯦꯅꯦ ꯄꯥꯏꯔꯒ ꯄꯪꯂꯪꯅ ꯂꯪ ꯂꯩꯔꯦꯅꯦ ꯍꯥ ꯑꯗꯨꯗꯤ ꯀꯅꯥ ꯅꯨꯄꯥꯗꯨꯕꯣ ꯑꯩꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝꯁꯤꯅ ꯅꯨꯄꯥꯗꯨꯕꯨ ꯐꯥꯕꯨ ꯄꯨꯟꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯕꯣ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯍꯥꯛ ꯑꯗꯣ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯅꯤꯡꯊꯧꯅꯤ ꯅꯣꯏꯅ ꯍꯦꯛꯇ ꯍꯥꯠꯄ ꯐꯥꯕ ꯉꯝꯒꯗꯕ ꯅꯠꯇꯦꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯁꯥꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯑꯩꯒꯤ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯔꯨ ꯂꯥꯎ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯣꯏ ꯑꯅꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯅꯤꯡꯊꯧ ꯈꯥꯕꯅ ꯈꯣꯡ ꯄꯥꯏꯔꯒ ꯍꯥꯏꯖꯕ ꯏꯄꯥ ꯅꯤꯡꯊꯧ ꯅꯆꯥꯅꯨꯄꯥ ꯌꯥꯏꯃꯁꯦ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯏꯄꯥ ꯅꯤꯡꯊꯧꯁꯦ ꯀꯥꯎꯔ ꯃꯥꯜꯂꯦꯅꯦ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦꯅꯦ ꯏꯃꯥ ꯏꯆꯥ ꯆꯦꯜꯍꯧꯕꯅ ꯐꯗꯧ ꯃꯥꯜꯂꯤꯅꯦ ꯑꯗꯨ ꯃꯥꯡꯗ ꯃꯔꯦꯡ ꯐꯝꯗꯨꯅ ꯆꯪꯂꯛꯂꯤꯕ ꯅꯨꯄꯥꯁꯤꯅ ꯃꯈꯨꯠꯇ ꯂꯩꯔꯝꯕ ꯄꯣꯠ ꯆꯩ ꯏꯆꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯦ ꯀꯥꯡ ꯍꯥꯠꯄꯗꯧꯅ ꯊꯥꯗꯅ ꯍꯥꯠꯂꯤꯕꯁꯦ ꯅꯪ ꯑꯃꯨꯛꯇ ꯌꯦꯡꯉꯨꯅꯦ ꯏꯃꯥ ꯑꯩꯒꯤ ꯑꯗꯨꯛ ꯌꯥꯝꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯗꯤ ꯍꯩ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯈꯔꯅ ꯆꯦꯟꯈ꯭ꯔꯤ ꯈꯔ ꯑꯃꯅ ꯃꯈꯣꯡ ꯃꯈꯨꯠ ꯇꯦꯛꯇꯨꯅ ꯂꯩꯔꯤ ꯈꯔꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯈꯔ ꯑꯃꯅ ꯁꯤꯔꯦꯅꯤ ꯏꯕꯨꯡꯉꯣ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯀꯔꯥꯏꯅꯣ ꯐꯠꯇꯕ ꯃꯃꯥ ꯃꯆꯥꯗꯨꯕꯣ ꯊꯥꯕꯂꯩꯅ ꯏꯕꯨꯡ ꯇꯨ ꯑꯥꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤ ꯑꯗꯨꯗꯤ ꯇꯥꯔꯤꯕ ꯇꯥꯁꯤꯅ ꯅꯕꯨꯡ ꯐꯠꯇꯕꯁꯦ ꯂꯪꯗꯨꯅ ꯍꯥꯠꯂꯒꯦ ꯅꯤꯡꯊꯧ ꯈꯥꯕꯅ ꯑꯩ ꯇꯝꯅ ꯇꯥꯁꯦ
ꯈꯨꯜꯂꯒ ꯂꯪꯉꯛꯇꯧꯔꯤꯅꯤ ꯁꯤꯗꯤ ꯏꯃꯥꯁꯤ ꯑꯣꯏꯅ ꯑꯩꯒꯤ ꯃꯥꯡꯗ ꯆꯤꯡꯁꯤꯜꯂꯒꯦ ꯃꯍꯥꯔꯥꯅꯤ ꯌꯥꯏꯃꯅ 이마기 보고 당기시기 헨만드로 이마 하이버시디 마tam 뿡보다 마사기 망타두나 lep거다버니 이마 아도 이마 마탕 목복다디 이마 아파비 마기 마사 오이나 복자게고 아이수 마탕 목복다디 낭군바 이사 복자로이겠고 아도디 시오로네 이마 아이시 앵크게 타블레나 이봉 ꯐꯠꯇꯕ ꯃꯤꯁꯦ ꯑꯃꯨꯛꯇ ꯐꯥꯎ ꯅꯪ ꯍꯥꯟꯅ ꯏꯃꯥꯒ ꯏꯄꯥ ꯅꯤꯡꯊꯧꯒꯗꯣ ꯀꯥꯏꯗ ꯂꯩꯒꯦꯗꯣ ꯍꯥꯟꯅ ꯌꯦꯡꯉꯣ ꯍꯣꯏ ꯏꯕꯨꯡ ꯀꯔꯥꯏ ꯇꯝꯅ ꯆꯦꯟꯒꯗꯧꯔꯤꯕ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯟꯅꯔꯛꯂꯗꯕꯨ ꯑꯩꯅ ꯆꯦꯟꯗꯅ ꯏꯁꯥ ꯋꯥꯍꯜꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ ꯑꯗꯨꯒꯤ ꯁꯔꯨꯛ ꯂꯥꯜꯂꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯄꯥꯏꯔꯒ ꯍꯦꯛꯇ ꯍꯥꯏꯖꯔꯒꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯏꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯉꯥꯛꯄꯤꯔꯛꯄꯁꯨ ꯌꯥꯏ ꯊꯥꯕꯂꯩꯅ ꯃꯃꯥꯒ ꯃꯄꯥ ꯅꯤꯡꯊꯧꯒꯗ ꯄꯨꯜꯂꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯂꯧꯊꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯩ ꯂꯦꯝꯕꯅ ꯐꯠꯇꯕ ꯈꯥꯕꯗꯨ ꯁꯨꯄꯥꯏ ꯄꯥꯏꯗꯨꯅ ꯐꯥꯔꯒ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯊꯝꯂꯝꯃꯤ ꯅꯤꯡꯊꯧ ꯈꯥꯕꯅ ꯃꯄꯥ ꯅꯤꯡꯊꯧꯗ ꯀꯥꯞꯁꯤꯟꯅꯗꯨꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ ꯑꯗꯨꯕꯨ ꯃꯄꯥ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯥ ꯈꯥꯕꯗꯨ ꯉꯥꯛꯄꯤꯕꯒꯤ ꯃꯍꯨꯠꯇ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯅꯨꯄꯤ ꯌꯥꯏꯃꯒ ꯃꯆꯥꯅꯨꯄꯥ ꯌꯥꯏꯃꯒ ꯁꯤꯈ꯭ꯔꯕ ꯃꯇꯨꯡ ꯃꯄꯥ ꯅꯤꯡꯊꯧꯅ ꯀꯣꯅꯨꯡ ꯑꯗꯨꯕꯨ ꯍꯥꯟꯅꯒꯨꯝꯅ ꯈꯣꯝꯖꯤꯟ ꯇꯥꯁꯤꯟꯗꯨꯅ ꯄꯥꯟꯕ ꯑꯃꯨꯛ ꯍꯧꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯗꯗꯤ ꯃꯃꯥ ꯑꯍꯜꯁꯨ ꯅꯥꯕ ꯐꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯃꯥ ꯑꯇꯣꯝꯕꯤꯒ ꯆꯤꯡꯈꯩ ꯂꯥꯛꯄꯒ ꯊꯥꯕꯂꯩꯒꯗꯨ ꯂꯩꯕꯥꯛ ꯄꯨꯡꯖꯥꯎ ꯊꯤꯟꯗꯨꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯆꯤꯡꯈꯩ ꯂꯥꯛꯄꯕꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯈꯨꯕꯝ ꯄꯤꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯆꯤꯡꯈꯩ ꯂꯥꯛꯄꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯕꯥꯛ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯊꯥꯕꯂꯩꯒ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯥꯏꯕꯥꯏꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯩꯃ ꯐꯝꯂꯤ ꯂꯩꯃ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯌꯨꯝꯒꯤ ꯌꯥꯝꯅ ꯈꯟꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯍꯩꯇꯣꯟꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯏ ꯏꯆꯦꯒꯨꯝꯕꯤ ꯅꯨꯄꯤꯗꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯒꯅꯤꯗ ꯍꯧꯖꯤꯛꯀꯤ ꯃꯇꯝ ꯑꯁꯤꯗ ꯃꯤ ꯑꯌꯥꯝꯕ ꯂꯥꯏꯇꯤꯟꯕꯨ ꯊꯑꯣꯏꯅꯔꯛꯇ꯭ꯔꯦ ꯇꯧꯅꯤꯡꯕ ꯀꯥꯟꯗ ꯇꯧꯕ ꯇꯧꯅꯤꯡꯗ꯭ꯔꯕ ꯀꯥꯟꯗ ꯇꯣꯛꯄꯁꯤ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯔꯦ ꯏꯕꯨꯡꯉꯣ ꯃꯗꯨꯅꯤꯅꯦ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯗ꯭ꯔꯤꯕꯁꯤꯁꯨ ꯂꯥꯏ ꯂꯩ ꯍꯥꯏꯕꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯅ ꯀꯌꯥ ꯊꯑꯣꯏꯅꯔꯛꯇ꯭ꯔꯦ ꯍꯣꯏꯗ ꯃꯥꯒꯤ ꯋꯥꯈꯜ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯏꯆꯦ ꯅꯧꯄ꯭ꯋꯥ ꯑꯩꯗꯤ ꯑꯁꯤꯒꯨꯝꯕ ꯂꯥꯏꯇꯤꯟꯒꯤ ꯊꯕꯛ ꯑꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯨꯔꯕꯅꯤꯅ ꯇꯧꯕ ꯇꯥꯏ ꯑꯩꯅꯒ ꯍꯔꯥꯎꯕꯨꯡꯗ ꯆꯠꯄꯁꯤꯗꯤ ꯃꯤꯁꯤꯡꯅ ꯂꯣꯟꯅ ꯌꯦꯡꯅꯗꯨꯅ ꯁꯤꯕꯣꯟ ꯋꯥ ꯉꯥꯡꯅꯔꯤꯕꯅꯤ ꯃꯈꯣꯏꯕꯨꯅꯤ ꯑꯄꯪꯕ ꯃꯤ ꯍꯥꯏꯅꯔꯤꯁꯦ ꯂꯥꯏꯒꯤ ꯊꯕꯛ ꯇꯧꯕꯗ ꯅꯨꯄꯥ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯄꯤ ꯍꯥꯏꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯁꯨ ꯋꯥꯔꯤꯅꯤ ꯍꯥꯏꯕꯕꯨ ꯏꯆꯦ ꯅꯃꯧ ꯅꯨꯄꯤ ꯐꯪꯂꯝꯗꯥꯏ ꯑꯁꯤꯕꯨ ꯋꯥꯈꯜꯕꯨ ꯀꯝꯗꯧꯕꯤꯕꯒꯦ ꯃꯁꯤꯗ ꯂꯩꯃꯅ ꯍꯥꯏꯐꯦꯠꯀ ꯅꯣꯛꯂꯗꯨꯅ ꯍꯩꯇꯣꯟ ꯍꯥꯏꯕ ꯏꯕꯨꯡꯉꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯕꯗꯤ ꯀꯔꯤꯅꯣ ꯏꯃꯧ ꯑꯃ ꯐꯪꯒꯗꯧꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯕꯒ ꯌꯥꯗꯦ ꯈꯪꯂꯕ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯍꯧꯅꯁꯥꯅꯤꯗ ꯅꯪ ꯅꯊꯟꯇꯅ ꯌꯨꯝꯒꯤ ꯍꯣꯠꯅꯔꯝꯕ ꯃꯌꯥꯝꯗꯣ ꯅꯃꯧ ꯅꯨꯄꯤ ꯂꯥꯛꯄꯗꯒꯤꯗꯤ ꯈꯔ ꯐꯔꯒꯅꯤꯗ ꯑꯗꯨꯕꯨꯗꯤ ꯐꯔꯅꯤ ꯏꯆꯥ ꯅꯨꯄꯥꯅ ꯄꯥꯝꯖꯔꯦ ꯍꯥꯏꯅ ꯄꯨꯔꯛꯂꯕꯅꯤ ꯑꯗꯨꯗ ꯏꯕꯨꯡꯉꯣ ꯅꯨꯄꯤꯗꯨꯅ ꯈꯣꯡꯒꯨꯜ ꯇꯥꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯕꯗꯤ ꯑꯁꯤꯅꯤ ꯉꯁꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡꯅ ꯄꯥꯈꯠꯂꯤꯕꯁꯦ ꯁꯣꯏꯗꯅ ꯐꯕ ꯑꯣꯏꯅꯤꯗ ꯏꯆꯦ ꯐꯠꯇ ꯐꯠꯂꯝꯗ꯭ꯔꯒꯁꯨ ꯏꯆꯦꯅ ꯐꯖꯅ ꯍꯩꯅ ꯁꯤꯡꯅ ꯁꯦꯝꯗꯣꯛꯄꯤꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝ ꯇꯧꯅ ꯂꯩꯃꯒꯤ ꯃꯆꯥꯅꯨꯄꯥ ꯃꯥꯟꯆꯒ ꯂꯥꯡꯂꯦꯟꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯊꯥ 2-3 ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯩꯃ ꯃꯥꯒꯤ ꯄꯨꯟꯁꯤꯗꯨ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯔꯒ ꯍꯦꯟꯅ ꯑꯗꯨꯝ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯦ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ ꯂꯥꯡꯂꯦꯟ ꯁꯨꯝꯖꯤꯠ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯁꯨꯝꯖꯤꯠ ꯃꯇꯣꯟꯗꯨ ꯐꯔ ꯍꯥꯏꯕ ꯃꯈꯩ ꯃꯪꯒꯣꯜꯗ ꯋꯥꯏ ꯁꯤꯠꯂꯤ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯆꯪꯁꯤꯟꯗꯨꯅ ꯍꯦꯛ ꯍꯥꯏꯔꯨꯏ ꯏꯃꯧ ꯏꯕꯦꯝꯃ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯨꯠꯇ ꯁꯨꯝꯖꯤꯠ ꯄꯥꯏꯗꯨꯅ ꯋꯥꯏ ꯀꯅꯥꯅ ꯁꯤꯠꯅꯒꯦ ꯂꯥꯡꯂꯦꯟ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯋꯥꯏ ꯁꯤꯠꯂꯤꯁꯤ ꯎꯗ꯭ꯔꯣ ꯍꯩ ꯍꯧꯖꯤꯛꯄꯨ ꯋꯥꯏ ꯁꯤꯠꯄ ꯃꯇꯝꯂꯣ ꯉꯁꯥꯏ ꯃꯈꯩ ꯀꯩꯗꯧꯔꯒ ꯂꯩꯕꯒꯦ ꯅꯪꯕꯣ ꯍꯣ ꯖꯒꯣꯏ ꯁꯥꯔꯒ ꯂꯩꯔꯨꯏꯌꯦ ꯖꯒꯣꯏ ꯁꯥꯗꯨ ꯂꯩꯔꯨꯔꯤꯕ ꯖꯒꯣꯏ ꯁꯥꯔꯒ ꯅꯪꯅ ꯇꯧꯕ ꯊꯕꯛꯁꯦ ꯏꯇꯥ ꯇꯥꯌꯣꯟꯅꯩꯅꯦ ꯂꯥꯏꯗꯨꯛ ꯊꯥꯟꯒꯗꯕ ꯃꯇꯝ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯄ ꯂꯥꯏꯇꯤꯟꯒ ꯑꯃꯇ ꯆꯪꯂꯨꯔꯤꯅꯤ ꯌꯨꯝꯁꯤꯗ ꯀꯩꯅꯣ ꯏꯃꯥ ꯍꯧꯖꯤꯛꯄꯨ ꯀꯗꯥꯏꯗꯒꯤ ꯂꯥꯏꯇꯤꯟꯅꯣ ꯁ꯭ꯋꯥꯏꯗ ꯂꯥꯏꯇꯤꯟꯒ ꯂꯩꯇꯦꯀꯣ ꯍꯩ ꯅꯆꯤꯟꯗꯨ ꯈꯨꯝꯒꯅꯨꯅꯦ ꯅꯃꯥ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦꯅꯦ ꯋꯥ ꯑꯝꯇ ꯉꯥꯡꯕ ꯌꯥꯗꯦ ꯈꯨꯝꯒꯗꯧꯔꯤꯕꯁꯤꯅ ꯍꯣ ꯉꯥꯡꯕꯤꯔꯛꯀꯅꯣ ꯑꯩꯁꯨ ꯌꯥꯝꯅ ꯇꯥꯅꯤꯡꯗꯤꯌꯦ ꯋꯥꯏꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯁꯤꯠꯅꯤꯡꯉꯤ ꯁꯤꯠꯀꯅꯤ
ꯍꯣꯔꯦꯟ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯁꯤꯠꯅꯤꯡꯉꯤ ꯁꯤꯠꯀꯅꯤ ꯃꯁꯤꯗ ꯏꯃꯥꯒꯤ ꯃꯊꯧ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯆꯤꯟ ꯀꯟꯕꯤ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯂꯥꯏꯃ ꯅꯪꯒ ꯉꯥꯡꯅꯖꯕ ꯉꯝꯖꯗꯦꯗ ꯂꯥꯡꯂꯦꯟ ꯁꯨꯝꯁꯤꯗꯨ ꯐꯔ ꯐꯔ ꯍꯥꯏꯅ ꯁꯤꯠꯂꯝꯂꯒ ꯃꯃꯥꯏꯗꯨ ꯐꯦꯠ ꯂꯩꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯂꯩꯃ ꯃꯊꯟꯇ ꯍꯥꯏꯖꯍꯧꯏ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯈꯣꯡꯒꯨꯜ ꯇꯥꯗꯕ ꯏꯃꯧ ꯂꯥꯛꯂꯒ ꯅꯨꯡꯉꯥꯏꯒꯅꯤ ꯈꯜꯂꯨꯕ ꯉꯁꯤꯗꯤ ꯑꯩ ꯅꯨꯡꯉꯥꯏꯕꯅ ꯂꯣꯏꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯒꯠꯄ ꯍꯧꯏ ꯃꯊꯟꯇ ꯍꯥꯏꯖꯩ ꯃꯥꯅ ꯌꯨꯝꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯕ ꯑꯣꯈꯥꯛ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯀꯨꯝꯕꯁꯦ ꯃꯒꯣꯡ ꯀꯥꯏꯗꯤ ꯌꯥꯝꯅ ꯐꯕꯒ ꯃꯥꯜꯂꯦ ꯃꯅꯨꯡꯗꯅ ꯇꯤꯟꯅꯤ ꯆꯪꯂꯤꯕ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ ꯃꯃꯧ ꯅꯨꯄꯤ ꯌꯦꯡꯗꯨꯅ ꯏꯃꯧ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯂꯥꯏꯗꯨ ꯀꯝꯇ ꯊꯥꯜꯂꯔꯣꯏꯗ꯭ꯔꯣ ꯍꯣ ꯆꯥꯛ ꯊꯣꯡꯂꯤꯁꯤ ꯎꯕꯤꯗ꯭ꯔꯕꯣ ꯍꯩ ꯆꯥꯛ ꯊꯣꯡꯕ ꯍꯥꯏꯕꯗꯨꯗꯤ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯟꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯊꯣꯡꯒꯗꯕꯅꯤꯅꯦ ꯑꯣ ꯏꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯅ ꯂꯣꯏꯅ ꯍꯣꯠꯅꯧ ꯁꯤꯅꯤꯅꯦ ꯍꯣ ꯉꯝꯖꯗ꯭ꯔꯦ ꯀꯅꯥꯒꯤ ꯃꯤꯅꯕꯨ ꯇꯧꯕ ꯉꯝꯒꯗꯣꯏꯅꯣ ꯂꯥꯏ ꯅꯤꯡꯂꯤꯉꯩ ꯆꯔꯥ ꯍꯦꯟꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯕꯨꯛꯇꯣ ꯂꯥꯝꯂꯕꯗꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯀꯅꯤꯅꯦ ꯃꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯇꯧꯒꯗꯕꯅꯤꯅꯦ ꯅꯪꯁꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯄꯨꯝꯅꯃꯛ ꯉꯝꯅꯕ ꯇꯧꯒꯗꯕꯅꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯅꯠꯇꯦ ꯌꯨꯝꯒꯤ ꯊꯕꯛ ꯃꯌꯥꯝꯁꯤ ꯇꯧꯅꯕ ꯍꯣꯠꯅꯔꯤꯉꯩ ꯁꯦ ꯏꯈꯣꯡꯁꯦ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯀꯥꯟꯊꯣꯛꯇꯨꯅ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯏꯃꯥ ꯑꯩꯅ ꯇꯧꯕ ꯊꯕꯛꯇ ꯌꯥꯝ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯨ ꯏꯃꯥꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯈꯨꯠ ꯑꯃ ꯊꯕꯥꯛꯇ ꯌꯩꯖꯔꯤ ꯑꯩꯈꯣꯏꯁꯨ ꯅꯪꯗꯧꯅ ꯃꯧ ꯑꯣꯏꯔꯛꯂꯤꯕꯅꯤꯅꯦ ꯏꯅꯦꯝ ꯏꯀꯨꯕꯨ ꯌꯥꯝ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯛꯏ ꯑꯗꯨꯕꯨ ꯅꯪꯗꯤ ꯀꯗꯥꯏ ꯃꯅꯦꯝꯅ ꯉꯥꯡꯕ ꯋꯥꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕ ꯍꯣ ꯇꯨꯃꯤꯟꯅ ꯂꯩꯕꯤꯔꯒꯕꯨ ꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯁ꯭ꯋꯥꯏꯗꯒ ꯀꯨꯏꯅ ꯉꯥꯡꯕꯤꯔꯅꯨ ꯆꯥꯛꯅ ꯆꯥꯛ ꯂꯥꯝꯕꯅꯤ ꯀꯗꯥꯏꯗꯣꯝꯇ ꯂꯩꯕꯤꯔꯨꯁꯨ ꯆꯠꯂꯨ ꯏꯃꯥꯅ ꯍꯥꯏꯔꯤꯁꯦ ꯅꯪꯕꯨ ꯐꯅꯕꯅꯤꯅꯦ ꯅꯪꯕꯨ ꯇꯥꯛꯄꯤꯔꯤꯕꯅꯤꯅꯦ ꯃꯁꯤ ꯃꯈꯥ ꯌꯥꯝꯅ ꯁꯥꯡꯊꯅꯤꯡꯂ ꯃꯥꯜꯂꯦ ꯆꯠꯂꯣ ꯍꯥꯏꯕꯁꯤ ꯇꯥꯗ꯭ꯔꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯖꯥꯏ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯇꯥ ꯄꯥꯏꯗꯨꯅ ꯂꯦꯞꯂꯤꯕ ꯃꯃꯥ ꯇꯝꯅ ꯊꯣꯝꯃꯤ ꯈꯨꯖꯥꯏ ꯑꯗꯨ ꯂꯩꯃ ꯃꯊꯕꯥꯛꯇ ꯄꯥꯜꯂꯤ ꯂꯥꯡꯂꯦꯟꯅ ꯁ꯭ꯋꯥꯏꯗ ꯆꯒꯠ ꯉꯥꯡꯂꯅꯨ ꯍꯥꯏꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯑꯗꯨꯅꯤ ꯂꯩꯃ ꯃꯐꯝꯗꯨ ꯂꯦꯞꯄ ꯉꯝꯂꯛꯇ꯭ꯔꯦ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯊꯨꯅ ꯆꯠꯂꯤ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯊꯩ ꯃꯍꯥꯛ ꯃꯤꯠꯂꯨ ꯑꯅꯤꯗꯨꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯗꯨꯅ ꯀꯞꯄꯤ ꯀꯌꯥꯗ ꯇꯥꯏꯌꯣꯟꯅꯔꯕꯅꯣ ꯑꯁꯨꯛ ꯄꯨꯛꯆꯦꯜ ꯐꯠꯇꯕ ꯏꯃꯧ ꯃꯥꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩ ꯁꯥꯒꯩꯒꯤ ꯃꯧ ꯑꯅꯧꯕꯤ ꯑꯣꯏꯔꯤꯉꯩ ꯃꯅꯦꯝ ꯃꯀꯨꯕꯨ ꯀꯤꯅ ꯍꯪꯒꯣꯏꯅ ꯆꯠꯂꯛꯈꯤ ꯃꯈꯣꯏꯅ ꯉꯥꯡꯕ ꯋꯥ ꯑꯃꯠꯇꯗ ꯅꯣꯡꯃꯇ ꯍꯪꯒꯠꯇꯨꯅ ꯈꯨꯝꯖꯈꯤꯗꯦ ꯃꯈꯣꯏꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯃꯍꯥꯛ ꯍꯤꯡꯖꯔꯛꯈꯤ ꯑꯌꯨꯛꯀꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯆꯥꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤ ꯏꯃꯨꯡꯒꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯃꯇꯝ ꯆꯥꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯏ ꯌꯥꯝꯅ ꯁꯦꯡꯅ ꯃꯍꯥꯛ ꯂꯩꯔꯛꯈꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯂꯥꯡꯂꯦꯟ ꯑꯁꯤꯒꯤ ꯁꯥꯖꯠ ꯑꯁꯤꯗꯤ ꯃꯥꯒ ꯐꯖꯅ ꯇꯥꯏꯌꯣꯟꯅꯔꯦ ꯃꯃꯧ ꯅꯨꯄꯤꯅ ꯇꯤꯟꯈꯦꯠ ꯂꯥꯏꯈꯦꯠꯄꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯃꯔꯥꯏ ꯆꯥꯏꯊꯔꯛꯂꯕ꯭ꯔꯥ ꯍꯥꯏꯅ ꯃꯍꯥꯛ ꯈꯜꯂꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯂꯩꯃ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯤ ꯌꯦꯅꯈꯥ ꯂꯨꯈꯥ ꯈꯔ ꯁꯤꯠ ꯁꯦꯡꯗꯣꯛꯏ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯈꯔꯗꯤ ꯇꯧꯁꯤꯟꯖꯩ ꯅꯨꯃꯤꯠꯅ ꯋꯥꯇꯣꯜ ꯂꯣꯝꯈ꯭ꯔꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤꯗꯤ ꯍꯧꯒꯠꯂꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯍꯧꯗ꯭ꯔꯤꯅ ꯇꯧꯔꯤꯕꯁꯦ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯌꯥꯔꯣꯏ ꯑꯩꯕꯨ ꯀꯔꯤ ꯇꯧꯒꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯇꯥꯗꯕ ꯏꯃꯨꯡꯗ ꯆꯪꯁꯤꯜꯂꯤ ꯃꯃꯧ ꯅꯨꯄꯤꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯍꯧꯗꯣꯛꯏ ꯏꯃꯧ ꯏꯕꯦꯝꯃ ꯅꯨꯃꯤꯠꯁꯤ ꯑꯥ ꯌꯧꯈ꯭ꯔꯦꯅꯦ ꯅꯪꯕꯨ ꯍꯧꯒꯠꯂꯣꯅꯦ ꯃꯇꯝꯁꯤ ꯊꯦꯡꯂꯤ ꯍꯧꯒꯠꯂꯣ ꯑꯁꯨꯝꯅ ꯍꯧꯗꯣꯛꯂꯕꯗ ꯂꯥꯡꯂꯦꯟ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ ꯃꯍꯥꯛ ꯈꯪꯁꯥꯎ ꯁꯥꯎꯏ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯀꯩꯅꯣ ꯏꯃꯥ ꯇꯨꯝꯕꯕꯨ ꯊꯨꯒꯥꯏꯕꯤꯔꯛꯂꯤꯕꯁꯤꯕꯣ ꯊꯨꯒꯥꯏꯕ ꯅꯠꯇꯦꯅꯦ ꯃꯇꯝꯁꯤ ꯑꯥ ꯌꯧꯔꯦ ꯍꯧꯒꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯩ ꯇꯨꯝꯂꯤꯁꯤ ꯎꯗ꯭ꯔꯣ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯑꯃꯨꯛ ꯇꯨꯝꯃꯨꯅꯦ ꯑꯩꯅ ꯇꯨꯝꯕꯁꯤꯐꯥꯎ ꯍꯦꯛ ꯌꯦꯡꯁꯤꯟꯕꯁꯤꯕꯨ ꯀꯔꯤꯅꯣ ꯃꯧ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯕꯗꯤ ꯌꯥꯔꯣꯏꯅꯦ ꯅꯪꯕꯣ ꯀꯩꯅꯣ ꯏꯃꯥ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯧ ꯀꯩꯅꯣ ꯍꯥꯏꯕꯅꯤꯗ ꯃꯧ ꯑꯃ ꯑꯣꯏꯔꯕꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯃꯥꯅ ꯂꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯂꯩꯕ꯭ꯔꯣ ꯑꯩꯁꯨ ꯉꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯁꯤ ꯃꯤꯅꯤ ꯃꯤ ꯏꯃꯥꯒꯤ ꯃꯤꯠꯇ ꯑꯩ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯤꯕꯒꯦ ꯅꯨꯃꯤꯠꯅ ꯅꯝꯁꯤꯟꯈ꯭ꯔꯕꯗꯤ ꯍꯛꯆꯥꯡꯗꯣ ꯐꯔꯔꯣꯏ ꯑꯃꯝ ꯑꯉꯥꯟ ꯁꯤꯟꯅꯈ꯭ꯔꯕꯗꯤ ꯌꯥꯍꯧꯕ ꯌꯥꯔꯦ ꯌꯥꯝꯅ ꯇꯥꯅꯤꯡꯗꯦꯀꯣ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯊꯨꯅ ꯅꯠꯇ꯭ꯔꯕꯗꯤ ꯑꯄꯥꯏꯄꯣꯅ ꯊꯣꯝꯃꯛꯀꯅꯤ ꯂꯩꯃ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯂꯤ ꯂꯥꯡꯂꯦꯟꯅ ꯀꯔꯤ ꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯉꯥꯡꯅꯤꯡꯂꯤꯅꯣ ꯈꯪꯗꯦꯅꯦ ꯉꯥꯡꯗꯧ ꯁꯔꯨꯛꯄꯨꯗꯤ ꯌꯥꯍꯧ ꯉꯟꯕꯤ ꯃꯥꯅ ꯑꯣꯏꯅ ꯉꯟꯇꯥꯅ ꯏꯔꯨꯖꯊꯣꯛꯇꯨꯅ ꯂꯥꯏꯗꯨꯛ ꯊꯥꯎꯃꯩ ꯊꯥꯜꯂꯨꯗꯅ ꯑꯗꯨꯗꯤ ꯅꯠꯇꯦ ꯋꯥꯍꯩ ꯈꯨꯗꯤꯡꯒꯤ ꯃꯧ ꯑꯁꯤꯕꯨ ꯃꯤꯅꯥꯏꯔ ꯍꯥꯏꯕꯅꯤꯗ ꯅꯨꯡꯊꯤꯜꯅꯤ ꯂꯥꯡꯂꯦꯟ ꯂꯩꯀꯥꯏ ꯀꯣꯏꯕ ꯆꯠꯂꯤ ꯃꯈꯣꯏ ꯅꯨꯄꯤ ꯑꯅꯤ ꯑꯃꯒ ꯃꯍꯥꯛꯀ ꯃꯈꯣꯏ ꯑꯍꯨꯝ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯂꯥꯡꯂꯦꯟꯅ ꯍꯣꯏ ꯏꯆꯦ ꯉꯝꯖꯄꯣꯟꯇꯦꯗ
ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯒ ꯂꯩꯃꯤꯟꯅꯕ? ꯏꯅꯦꯗꯣ ꯊꯥꯏꯅ ꯊꯕꯛꯇꯤ ꯌꯥꯝꯅ ꯐꯕꯅꯤ. ꯀꯗꯥꯏꯗꯒꯤ ꯊꯕꯛ ꯐꯕꯅꯣ? ꯃꯍꯥꯛꯅ ꯌꯨꯝꯗ ꯂꯩꯔꯤꯁꯦ ꯄꯨꯔꯥ ꯃꯤꯔꯦꯝꯅꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯇꯧ ꯇꯧꯅ ꯂꯣꯏ ꯍꯥꯏꯗꯣꯏꯕ. ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯖꯕꯅꯤ ꯃꯥꯗꯤ. ꯍꯦꯟꯃꯜꯂꯤ ꯌꯥꯝꯅ. ꯑꯩꯒ ꯃꯥꯏ ꯁꯨꯡꯆꯥꯟ ꯍꯦꯛ ꯆꯥꯟꯅꯗꯦ. ꯉꯥꯡꯗꯣꯏꯒ ꯈꯣꯠꯇꯣꯏꯒ. ꯑꯗꯨ ꯑꯣꯏꯔꯒꯅ ꯂꯥꯡꯂꯦꯟ, ꯑꯃꯨꯛ ꯍꯟꯅ ꯅꯪꯉꯣꯟꯗ ꯋꯥ ꯉꯥꯡꯂꯛꯇꯅꯕ ꯃꯁꯝꯗꯣ ꯍꯦꯛꯇ ꯐꯣꯏꯗꯠꯂꯨ ꯀꯩꯅꯣ. ꯅꯣꯡꯃ ꯑꯩꯒꯤ ꯃꯁꯤ ꯉꯔꯥꯡ ꯂꯥꯛꯄ ꯀꯥꯟꯗ ꯁꯣꯏꯔꯣꯏꯃ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯔꯨꯖꯔꯒ ꯂꯥꯏꯗꯨꯛ ꯊꯥꯎꯁꯤꯅꯤ. ꯀꯅꯥꯅ ꯉꯝꯗꯣꯏꯅꯣꯕ? ꯇꯧꯔꯨꯅꯨ ꯏꯕꯦꯝꯃ. ꯀꯔꯤꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯅꯣ? ꯂꯥꯏ ꯂꯥꯛꯂꯒ ꯃꯇꯦꯡ ꯈꯛ ꯄꯥꯡꯗꯕꯅꯤꯀꯣ. ꯍꯣ, ꯑꯩꯅꯁꯨ ꯇꯧꯔꯦ ꯍꯥꯏꯅ ꯇꯧꯗꯕꯅꯤ. ꯃꯗꯨꯗ ꯃꯥꯅ ꯁꯥꯎ ꯃꯌꯥꯝꯁꯤꯗꯤ ꯀꯩꯅꯣ? ꯑꯩꯅꯒ ꯅꯪ ꯑꯣꯏꯔꯝꯂꯕꯗꯤ ꯏꯕꯦꯝꯃ ꯅꯍꯥꯟꯅ ꯈꯪꯂꯗꯕꯅꯤ. ꯏꯟꯁꯥꯡꯗ ꯃꯣꯔꯣꯛ ꯃꯌꯥꯝ ꯍꯥꯞꯆꯤꯜꯂꯒꯅꯦ ꯑꯍꯤꯡꯗ ꯃꯈꯣꯡ ꯍꯥꯝꯕ ꯆꯦꯜꯍꯟꯒꯗꯕꯅꯤ. ꯑꯗꯨꯗ ꯇꯃ ꯅꯪꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯕ ꯉꯝꯂꯣꯏꯗꯧꯔꯤꯕꯅꯤ. ꯏꯆꯦ, ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ? ꯀꯩꯒꯤ ꯐꯠꯇꯅꯤ? ꯑꯗꯨꯗꯤ ꯑꯩ ꯍꯦꯛꯇ ꯇꯧꯒꯦ. ꯑꯁꯨꯛ ꯌꯥꯝꯅ ꯁꯛꯇꯥ ꯅꯨꯡꯁꯤꯗꯕꯁꯤꯕꯨ ꯀꯩꯅꯣ? ꯁꯤꯟꯗꯣ ꯂꯩꯇꯣꯟ ꯐꯥꯕꯤꯁꯤꯡ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯃꯈꯩ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯑꯗꯨ ꯊꯣꯛ ꯊꯣꯛ ꯑꯣꯜꯂꯤ. ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯐꯠꯇꯕ ꯋꯥꯈꯜꯅ ꯂꯪꯒꯣꯏ ꯆꯟꯈ꯭ꯔꯦ. ꯃꯅꯦꯝꯕꯨ ꯑꯣꯠꯀꯦ ꯍꯥꯏꯅ ꯐꯥꯎꯕ ꯈꯟꯈ꯭ꯔꯦ. ꯃꯄꯨꯔꯣꯏꯕꯅ ꯂꯥꯡꯐꯩꯗ ꯂꯩꯔꯤꯉꯩ ꯊꯕꯛꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯃꯍꯥꯛ ꯋꯥꯈꯜ ꯈꯜꯂꯤ. ꯉꯁꯤꯗꯤ ꯂꯥꯡꯂꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯈꯔ ꯉꯜꯂꯞꯅ ꯊꯣꯡꯉꯤ. ꯃꯃꯥꯒꯤ ꯏꯟꯁꯥꯡ ꯁꯔꯨꯛ ꯑꯗꯨꯗ ꯃꯣꯔꯣꯛ ꯑꯁꯨ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯤꯜꯂꯝꯃꯤ. ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯁꯦ. ꯍꯣꯔꯦꯟ ꯐꯖꯅ ꯆꯦꯟꯖꯔꯁꯅꯤ. ꯃꯃꯥꯕꯨ ꯀꯧꯏ. ꯍꯣ, ꯆꯥꯛꯁꯤ ꯂꯣꯏꯔꯦ. ꯆꯥꯛ ꯆꯥꯕ ꯐꯥꯎꯕꯗꯤ ꯀꯧꯅꯗꯕ ꯐꯕꯅꯤ. ꯆꯥꯔꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯀꯧꯅꯖꯕꯁꯤꯕꯨ ꯑꯁ ꯉꯝꯖꯄꯣꯟꯇꯦꯗ. ꯍꯣ, ꯆꯥꯕꯤꯔꯔꯣ. ꯇꯨꯃꯤꯟꯅ ꯂꯩ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ. ꯃꯃꯧ ꯅꯨꯄꯤꯅꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡꯒ ꯆꯥꯅꯤꯡꯕ ꯖꯥꯠ ꯅꯠꯇ꯭ꯔꯦ ꯃꯍꯥꯛ. ꯁꯤꯕ ꯌꯥꯗꯕꯒꯤ ꯑꯗꯨꯛ ꯆꯥꯕ ꯍꯥꯏꯕꯗꯨ ꯃꯉꯥꯏꯔꯦ. ꯆꯥꯛꯂꯨꯛꯇꯨꯗ ꯐꯝꯊꯩ ꯆꯥꯛ ꯈꯔ ꯀꯣꯠꯊꯗꯨꯅ ꯏꯟꯁꯥꯡ ꯃꯍꯤ ꯈꯔ ꯍꯩꯗꯨꯅ ꯆꯥꯏ. ꯆꯥꯛꯈꯣꯝ ꯑꯃꯨꯔꯛ ꯍꯨꯞꯄꯗꯨ ꯐꯥꯎꯕ ꯃꯣꯔꯣꯛ ꯁꯥꯃꯟꯕꯅ ꯌꯣꯠꯄ ꯉꯝꯗ꯭ꯔꯦ. ꯃꯗꯨꯕꯨ ꯂꯥꯡꯂꯦꯟ ꯃꯤꯠꯆꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯉꯤ. ꯂꯩꯃ ꯃꯌꯥꯗ ꯌꯥꯎꯔꯤꯕ ꯆꯥꯛ ꯑꯗꯨꯃꯗꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯣꯠꯁꯤꯟꯈ꯭ꯔꯦ. ꯃꯃꯧ ꯅꯨꯄꯤꯅ ꯊꯑꯣꯏꯅ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯦ. ꯆꯥꯛ ꯆꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯍꯧꯒꯠꯀꯦ ꯇꯧꯏ. ꯃꯗꯨꯗ ꯂꯥꯡꯂꯦꯟꯅ ꯁꯠ ꯍꯥꯏꯔꯛꯏ. ꯀꯩꯅꯣ ꯏꯃꯥ? ꯆꯥꯛ ꯆꯥꯕ ꯐꯝꯊꯔꯛꯄꯗ ꯉꯥꯏꯔꯤ ꯍꯧꯒꯠꯄꯤꯔꯤꯕꯗꯨꯅ? ꯐꯝꯊꯀꯣ ꯐꯝꯊꯀꯣ. ꯐꯝꯊꯧ ꯍꯥꯏꯕꯅꯤꯅꯦ. ꯃꯃꯥꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯁꯠ ꯆꯤꯡꯊꯩ. ꯀꯩꯅꯣ ꯆꯦꯡꯅꯒ ꯆꯦꯡ ꯇꯥꯡꯕꯅꯤ ꯍꯦꯛꯇ ꯍꯧꯒꯠꯂꯤꯕꯗꯨꯕꯣ? ꯄꯨꯈꯝꯁꯤ ꯊꯤꯔꯤꯕ ꯆꯥꯛꯁꯦ ꯁꯤꯠ ꯅꯥꯟꯅ ꯂꯣꯏꯅ ꯆꯥꯒꯗꯕꯅꯤ. ꯆꯥꯛ ꯃꯔꯨꯝꯇ ꯂꯦꯝꯍꯟꯕ ꯌꯥꯔꯣꯏ. ꯆꯥꯎ, ꯁꯠ ꯁꯠ ꯆꯥꯎ. ꯆꯥꯛꯁꯦ ꯂꯣꯏꯅ ꯆꯥꯗ꯭ꯔꯤ ꯐꯥꯎꯕ ꯍꯧꯒꯠꯄ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯂꯩꯃ ꯆꯥꯛ ꯆꯥꯕ ꯇꯥꯏ. ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯗꯈꯩ ꯃꯍꯥꯛ ꯆꯥꯛ ꯆꯥꯏ. ꯁꯥꯔꯕ ꯃꯣꯔꯣꯛ ꯑꯗꯨꯕꯨ ꯈꯥꯡꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯆꯥꯏ. ꯂꯥꯡꯂꯦꯟꯅ ꯅꯣꯛꯐꯩ ꯇꯧꯗꯨꯅ ꯌꯦꯡꯖꯩ. ꯑꯍꯤꯡꯅꯤ. ꯂꯩꯃ ꯃꯕꯨꯛ ꯌꯦꯛꯄ ꯊꯤꯟꯕ ꯍꯧꯔꯛꯂꯤ. ꯃꯍꯥꯛ ꯃꯤꯀꯞ ꯊꯣꯛꯏ. ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯈꯤ ꯃꯣꯔꯣꯛ ꯑꯗꯨꯅ ꯑꯣꯏꯕ ꯇꯥꯏ ꯃꯁꯤ ꯑꯍꯤꯡꯁꯤꯗ. ꯈꯥꯡꯕ ꯉꯝꯗ꯭ꯔꯕꯗꯨꯗ ꯄꯨꯗꯣꯟꯗꯨ ꯄꯥꯏꯗꯨꯅ ꯃꯅꯤꯡ ꯇꯝꯅ ꯆꯦꯟꯆꯠ ꯆꯠꯂꯤ. ꯃꯗꯨꯕꯨ ꯂꯥꯡꯂꯦꯟ ꯈꯪꯉꯤ. ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ. ꯆꯦꯜꯂꯦꯗꯅ. ꯆꯦꯜꯂꯨ ꯆꯦꯜꯂꯨ. ꯈꯔ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯨ. ꯅꯨꯡꯉꯥꯏꯗꯍꯦ. ꯂꯩꯃ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯩ. ꯍꯦꯛ ꯍꯤꯞꯊꯕꯒ ꯑꯃꯨꯛ ꯃꯈꯣꯡ ꯍꯥꯝꯅꯤꯡꯂꯛꯏ. ꯑꯃꯨꯛ ꯁꯧꯒꯠꯇꯨꯅ ꯆꯦꯜꯂꯤ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯁꯤꯗ 3-4ꯔꯛꯇꯤ ꯃꯍꯥꯛ ꯆꯦꯜꯂꯤ. ꯂꯥꯡꯂꯦꯟꯅ 3-4ꯔꯛꯇꯤ ꯁꯨꯔꯦꯁꯦ. ꯂꯝꯖꯦꯟ ꯆꯦꯟꯕꯗ ꯋꯥꯔꯝꯂꯅꯤ. ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯌꯥꯝ ꯇꯧꯔꯛꯂꯕꯗꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯂꯩꯃ ꯃꯁꯥꯗꯨ ꯄꯣꯞ ꯇꯥꯔꯦ. ꯃꯍꯥꯛ ꯅꯥꯔꯤ. ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ. ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯍꯧꯒꯠꯂꯛꯏ. ꯍꯥꯏꯐꯦꯠ ꯃꯃꯥꯒꯤ ꯐꯃꯨꯡ ꯂꯣꯝꯗ ꯌꯦꯡꯉꯤ. ꯃꯃꯥꯅ ꯇꯨꯝꯂꯒ ꯂꯩꯔꯤꯕꯗꯨ ꯎꯏ. ꯍꯥꯏꯖꯩ. ꯀꯨꯜꯂꯒ ꯂꯩ ꯃꯥꯂꯦꯟ ꯇꯧꯔꯤꯁꯦ. ꯅꯨꯡꯉꯥꯏꯖꯩ. ꯄꯤꯛꯂꯛ ꯍꯦꯛ ꯄꯦꯜꯂꯤ. ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯅꯥꯗꯨꯅ ꯐꯃꯨꯡꯗ ꯀꯨꯟꯗꯨ ꯂꯩꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯇꯧꯕ ꯊꯕꯛꯇ ꯀꯅꯥꯝꯇꯅ ꯃꯉꯣꯟꯗ ꯌꯦꯜꯂꯛꯈꯤꯗ꯭ꯔꯦ. ꯉꯥꯡꯂꯛꯇ꯭ꯔꯦ. ꯃꯁꯤꯅ ꯍꯦꯟꯅ ꯃꯍꯥꯛ ꯅꯨꯡꯉꯥꯏꯔꯦ. ꯅꯨꯡꯉꯥꯏꯔꯦꯗꯅ. ꯐꯃꯨꯡꯁꯤꯗ ꯑꯗꯨꯝ ꯀꯨꯟꯗꯨ ꯂꯩꯔꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯕꯅꯤ. ꯃꯥꯒꯤ ꯈꯣꯟꯖꯦꯜꯁꯦ ꯑꯩ ꯇꯁꯦꯡꯅ ꯇꯥꯅꯤꯡꯗꯦꯕ. ꯍꯧꯖꯤꯛꯇꯤ ꯏꯆꯤꯛ ꯆꯤꯛꯂꯤ. ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ. ꯂꯝꯇꯥ ꯊꯥ ꯂꯣꯏꯁꯤꯜꯂꯛꯂꯦ. ꯀꯨꯝ ꯑꯃꯒꯤ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ. ꯂꯩꯃꯅ ꯍꯥꯏ. ꯏꯃꯧ ꯏꯕꯦꯝꯃ, ꯀꯨꯝꯒꯤ ꯆꯩꯔꯥꯎꯕꯁꯤ ꯂꯥꯛꯄ ꯀꯥꯟ ꯃꯗꯨꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯃꯨꯡꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯦꯡꯒꯗꯕꯅꯤ. ꯏꯃꯥꯗꯤ ꯍꯛꯆꯥꯡꯁꯤ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ. ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯇꯧꯀꯣ. ꯍꯧꯖꯤꯛꯀꯤꯗꯨ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯃꯥ? ꯌꯨꯝꯁꯦ ꯂꯣꯏꯅ ꯑꯩꯅ ꯁꯤꯠ ꯁꯦꯡꯉꯣꯕ? ꯉꯝꯖꯔꯣꯏ. ꯑꯩꯗꯤ ꯉꯝꯖꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ. ꯍꯩ, ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ. ꯇꯧꯍꯩꯗ꯭ꯔꯒꯅ ꯏꯃꯥꯅ ꯀꯣꯛ ꯍꯦꯛ ꯇꯧꯕꯤꯔꯣ. ꯑꯩꯗꯤ ꯇꯧꯕ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ. ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯅꯤꯅꯦ ꯃꯁꯦ. ꯍꯣ, ꯉꯝꯖꯔꯣꯏ ꯍꯥꯏꯕ. ꯑꯩꯅ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯕꯨ ꯀꯅꯥꯗꯅꯣ? ꯀꯔꯤꯅꯣ ꯈꯪꯗꯦꯃꯤ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯉꯥꯡꯅ ꯂꯩꯔꯤꯁꯤꯕꯣ. ꯐꯔꯦ,
ꯏꯃꯧꯅ ꯉꯝꯂꯣꯏ ꯍꯥꯏꯔꯕꯅꯤꯅ ꯆꯐꯨ ꯎꯌꯥꯟ ꯈꯔ ꯐꯦꯡꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯈꯔꯒ ꯁꯦꯡꯂꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯥꯡꯂꯦꯟ ꯍꯥꯏꯖꯍꯧꯏ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯉꯣꯟꯗ ꯊꯧꯗꯥꯅꯤꯡꯕꯁꯤꯕꯨ ꯀꯔꯤꯅꯣ ꯑꯩꯅꯦꯀꯣ ꯑꯩ ꯄꯦꯜꯂꯕ ꯖꯥꯠꯅꯤ ꯆꯐꯨ ꯎꯌꯥꯟ ꯍꯃꯨꯛꯇꯩꯕꯗꯨ ꯐꯦꯡꯉꯨ ꯀꯥꯏꯅ ꯐꯦꯡꯂꯅꯤꯍꯦ ꯊꯣꯡꯒꯥꯜꯗ ꯃꯥꯒꯤ ꯃꯃꯥ ꯏꯕꯦꯇꯣꯝꯕꯤ ꯆꯪꯂꯛꯏ ꯃꯗꯨꯕꯨ ꯎꯔꯗꯨꯅ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯃꯥ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯤꯗ ꯍꯩꯃꯥ ꯏꯃꯥꯁꯤ ꯂꯥꯛꯂꯤ ꯃꯥꯜꯂꯤꯅꯦ ꯁꯥꯎꯔꯝꯕ ꯄꯨꯝꯕ ꯂꯣꯏꯅ ꯍꯟꯈꯤꯗꯨꯅ ꯃꯃꯥꯕꯨ ꯀꯧꯖꯩ ꯏꯃꯥ ꯂꯥꯛꯏꯔꯣ ꯑꯧ ꯏꯆꯥꯒꯤ ꯅꯥꯛꯇ ꯏꯃꯥ ꯂꯥꯛꯂꯤꯕꯅꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯍꯥꯟꯅ ꯄꯥꯎ ꯑꯝꯇ ꯍꯥꯏꯔꯛꯇꯦꯅ ꯐꯠ ꯍꯦꯛꯇ ꯂꯥꯛꯂꯕ ꯀꯥꯈꯠꯂꯛꯎ ꯏꯃꯨꯡꯗ ꯆꯪꯁꯤꯔꯥ ꯌꯥꯔꯅꯤꯗ ꯁꯤꯗ ꯑꯗꯨꯝ ꯐꯝꯒꯦ ꯃꯍꯥꯛ ꯐꯝꯊꯩ ꯂꯥꯡꯂꯦꯟꯁꯨ ꯐꯝꯊꯩ ꯏꯕꯦꯇꯣꯝꯕꯤꯅ ꯍꯪꯉꯤ ꯏꯅꯝꯃꯗꯤ ꯂꯩꯇꯔꯥ ꯂꯩꯈꯤꯕꯅꯤ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯥꯏꯔꯣ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯔꯣꯏꯀꯣ ꯀꯔꯤꯒꯤꯅꯣꯅꯦ ꯍꯧꯖꯤꯛꯇꯅꯤ ꯃꯥꯒꯩꯒ ꯂꯥꯎꯅꯈꯤꯕꯗꯣ ꯏꯆꯥꯗꯕꯨ ꯃꯥꯅ ꯀꯔꯤ ꯍꯥꯏꯔꯤꯅꯣꯅꯦ ꯍꯣ ꯃꯥꯅ ꯍꯥꯏꯔꯤꯅꯤ ꯆꯩꯔꯥꯎꯕ ꯀꯨꯏꯗ꯭ꯔꯦ ꯏꯃꯨꯡ ꯃꯪꯒꯣꯜꯁꯦ ꯁꯤꯠ ꯅꯥꯟꯅ ꯁꯤꯠꯇꯣꯛ ꯁꯦꯡꯗꯣꯛꯑꯁꯤꯅꯤ ꯃꯗꯨꯗꯤ ꯑꯩ ꯉꯝꯂꯣꯏꯕ ꯏꯃꯥ ꯃꯣꯏꯒꯤ ꯃꯤꯔꯥꯡ ꯊꯥꯡꯕ ꯌꯨꯝꯁꯦ ꯁꯤꯠꯄ ꯁꯦꯡꯕꯒꯤ ꯂꯥꯛꯈꯤꯕ ꯅꯠꯇꯦꯕ ꯑꯩ ꯏꯕꯦꯇꯣꯝꯕꯤꯅ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯍꯣꯏꯅꯦ ꯁꯤ ꯂꯣꯏꯅ ꯁꯤꯠꯄꯒꯥꯏꯗꯤ ꯀꯅꯥꯅ ꯉꯝꯅꯤ ꯑꯗꯨ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯥꯏ ꯇꯤꯟꯒꯤ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕꯅꯤꯅ ꯅꯪꯅꯦ ꯇꯜꯂꯁꯨ ꯇꯟꯅ ꯆꯐꯨ ꯎꯌꯥꯟꯗꯣ ꯏꯁꯤꯡꯗ ꯑꯣꯏꯔꯕꯁꯨ ꯆꯨꯞ ꯂꯥꯎꯅ ꯂꯨꯞꯂꯒ ꯇꯣꯛꯎ ꯁꯅꯥꯃꯩꯒꯤ ꯐꯤꯖꯣꯜ ꯀꯥꯏꯗꯣ ꯑꯅꯧꯕ ꯁꯤꯟꯅꯕꯅꯤ ꯅꯪꯅ ꯇꯜꯂꯒꯅ ꯏꯁꯤꯡꯗ ꯖꯣꯝꯖꯥ ꯇꯧꯗꯨꯅ ꯁꯨꯝꯗꯨꯅꯅꯦ ꯍꯦꯛ ꯐꯧꯗꯣꯛ ꯍꯣꯏ ꯏꯃꯥ ꯑꯗꯨꯝꯅ ꯇꯧꯔꯒꯦ ꯑꯗꯣ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯕꯨ ꯀꯔꯤ ꯂꯩꯕꯒꯦ ꯍꯩ ꯏꯃꯥꯅ ꯂꯥꯛꯂꯤꯕꯁꯤꯁꯨ ꯆꯩꯔꯥꯎꯕꯒ ꯃꯔꯤ ꯂꯩꯅꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯍꯥꯏꯁꯤꯕꯨ ꯏꯃꯥ ꯆꯩꯔꯥꯎꯕꯅ ꯌꯧꯔꯛꯄꯗ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝ ꯂꯝꯗꯝꯗ ꯂꯥꯛꯇꯨꯅ ꯃꯈꯨꯔꯥ ꯃꯇꯣꯟ ꯃꯄꯨ ꯃꯕꯦꯟ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯗ ꯉꯝꯖꯕ ꯈꯨꯗꯣꯜ ꯇꯝꯅꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤ ꯄꯥꯎ ꯑꯃꯇꯒ ꯐꯥꯎꯔꯛꯇꯦꯅꯦ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯅꯥ ꯈꯪꯅꯤꯒꯦ ꯀꯔꯤꯅꯣ ꯏꯅꯝꯃꯅꯒ ꯅꯉꯣꯟꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯣ ꯅꯍꯥꯟ ꯅꯣꯡꯃ ꯍꯥꯏꯗꯤ ꯍꯥꯏꯈꯤꯒꯨꯝ ꯇꯧꯕꯅꯤ ꯑꯩꯅ ꯐꯖꯅ ꯇꯥꯁꯤꯜꯂꯨꯗꯕ ꯑꯗꯨ ꯀꯝꯗꯧꯁꯦꯕ ꯏꯃꯥ ꯑꯩ ꯍꯟꯗꯛꯀꯤꯗꯤ ꯂꯥꯛꯑꯔꯣꯏꯒꯦꯗ ꯅꯌꯥ ꯅꯨꯄꯥ ꯍꯥꯏꯔꯦ ꯂꯪꯐꯩꯗ ꯂꯩꯈꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇꯦ ꯑꯩꯒꯤ ꯈꯨꯠꯇ ꯁꯤꯜꯒ ꯀꯌꯥ ꯂꯩꯇꯦꯗ ꯍꯣꯏꯗ ꯂꯩꯇ꯭ꯔꯕꯗꯤ ꯇꯣꯛꯊꯣꯛꯑꯣ ꯅꯤꯡꯉꯣꯜ ꯃꯌꯥꯝ ꯌꯥꯝꯅꯩ ꯅꯈꯣꯏꯅ ꯄꯨꯔꯛꯄꯗꯨꯅꯅꯦ ꯄꯥꯔ ꯌꯥꯖꯔꯁꯅꯤꯗ ꯑꯗꯣ ꯏꯃꯥ ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯗꯤ ꯗꯈꯤꯅꯥꯗꯣ ꯑꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯍꯟꯒꯗꯕꯅꯤꯀꯣ ꯍꯣꯏ ꯏꯃꯥ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯆꯩꯔꯥꯎꯕꯗ ꯅꯪꯅ ꯅꯈꯨꯔꯥ ꯅꯥꯇꯣꯟꯒꯤ ꯈꯨꯗꯩ ꯃꯇꯦꯛ ꯑꯃ ꯐꯥꯎꯕ ꯇꯝꯗ꯭ꯔꯕꯁꯨ ꯍꯌꯦꯡ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯀꯥꯟꯗꯗꯤ ꯃꯃꯜ ꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯉꯥꯛꯇ ꯍꯥꯞꯍꯟꯗꯣꯏꯅꯤ ꯏꯃꯥꯅ ꯑꯗꯨꯅꯦꯕ ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ ꯃꯥꯅ ꯍꯥꯏ ꯏꯕꯦꯇꯣꯝꯕꯤ ꯅꯆꯥꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ꯭ꯔꯣ ꯏꯕꯦꯇꯣꯝꯕꯤ ꯂꯩꯃ ꯎꯕꯗ ꯍꯥꯏꯐꯦꯠ ꯄꯩꯊꯣꯛꯏ ꯄꯨꯛ ꯍꯧꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯏꯃꯥꯃꯨꯛ ꯆꯠꯂꯒꯦꯅꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯠ ꯆꯠꯈꯤ ꯂꯩꯃ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯦꯞꯂꯒ ꯂꯩꯍꯧꯏ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯆꯩꯔꯥꯎꯕ ꯅꯨꯃꯤꯠꯇꯣ ꯍꯌꯦꯡꯅꯤ ꯂꯥꯡꯂꯦꯟꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯍꯥꯟ ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯨꯕꯨ ꯑꯗꯨꯝꯅ ꯇꯧꯕꯅ ꯐꯒꯅꯤ ꯏꯁꯝꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒꯦ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯋꯥ ꯃꯆꯦ ꯑꯃꯇ ꯉꯥꯡꯕ ꯉꯝꯗ꯭ꯔꯦ ꯀꯌꯥꯗ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯋꯥꯅꯤ ꯑꯩꯅꯗꯤ ꯏꯃꯧ ꯅꯨꯄꯤꯅꯤ ꯍꯥꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤ ꯑꯗꯨꯒ ꯃꯥꯅ ꯈꯜꯂꯤꯕꯨ ꯃꯉꯣꯟꯗ ꯋꯥ ꯃꯆꯦꯠ ꯑꯃ ꯍꯦꯛ ꯉꯥꯡꯂꯨꯕꯗ ꯑꯩ ꯑꯁꯤ ꯃꯥꯒꯤ ꯌꯦꯛꯅꯕꯅꯤ ꯑꯁꯤꯅꯤ ꯍꯌꯦꯡꯅ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕ ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯍꯥꯛꯅ ꯌꯨꯝꯒꯤ ꯑꯃꯣꯠ ꯑꯀꯥꯏ ꯑꯃꯠꯇ ꯂꯣꯏꯁꯤꯟꯗ꯭ꯔꯕ ꯃꯍꯥꯛ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯏꯃꯨꯡ ꯑꯁꯤ ꯂꯩꯕ ꯂꯥꯏꯒ ꯂꯣꯏꯅꯅꯦ ꯃꯊꯣꯡ ꯃꯔꯝꯒ ꯑꯃꯠꯇ ꯈꯪꯗ꯭ꯔ ꯄꯣꯠꯅꯤꯗ ꯃꯍꯥꯛ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯐꯥꯜ ꯑꯗꯨꯗ ꯐꯝꯂꯒ ꯂꯩ ꯂꯥꯡꯂꯦꯟ ꯆꯥꯛꯈꯨꯝꯗ ꯄ꯭ꯔꯞ ꯆꯪꯉꯤ ꯂꯩꯔꯤꯕ ꯆꯦꯒꯞ ꯑꯗꯨꯅ ꯆꯐꯨꯗꯨꯃ ꯆꯞꯂꯦ ꯑꯗꯨꯒ ꯎꯌꯥꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯗꯨ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤ ꯂꯩꯃꯅ ꯃꯗꯨꯕꯨ ꯎꯕꯗ ꯍꯥꯏꯖꯍꯧꯏ ꯃꯥꯒꯤꯁꯦ ꯆꯐꯨ ꯎꯌꯥꯟꯗ ꯑꯣꯏꯔꯕꯁꯨ ꯍꯦꯡꯒꯦ ꯍꯥꯏꯅ ꯇꯧꯔꯤ ꯃꯥꯜꯂꯦ ꯑꯁꯨꯝꯅ ꯈꯔꯗ ꯑꯣꯏꯔꯕꯁꯨ ꯇꯧꯔꯕꯗꯤ ꯍꯦꯛ ꯐꯔꯣꯏꯗ꯭ꯔꯗꯣ ꯂꯥꯡꯂꯦꯟ ꯆꯐꯨ ꯎꯌꯥꯟꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯊꯩ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯆꯨꯞ ꯂꯨꯞꯇꯨꯅ ꯄꯨꯈꯠꯂꯛꯏ ꯍꯥꯏꯖꯩ ꯀꯔꯤꯒꯤ ꯑꯃꯨꯛ ꯄꯛꯄ ꯑꯃꯨꯕꯁꯤꯕꯨ ꯑꯩꯅ ꯐꯦꯡꯒꯗꯧꯔꯤꯕꯅꯣ ꯑꯁꯤꯒꯨꯝꯕꯁꯤ ꯄꯥꯏꯔꯒ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯈꯨꯠ ꯑꯁꯦ ꯀꯥꯏꯅꯕꯅꯤ ꯆꯨꯞ ꯂꯨꯞꯅꯕꯗꯤ ꯌꯥꯔꯦ ꯆꯨꯞ ꯂꯨꯞꯇꯨꯅ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯍꯦꯟꯅ ꯁꯥꯎꯅꯤꯡꯂꯛꯏ ꯃꯍꯥꯛꯅ ꯍꯥꯏ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯣ
ꯆꯐꯨ ꯌꯥꯟꯗꯕ ꯑꯗꯨꯒꯨꯝꯅ ꯀꯅꯥꯅ ꯏꯁꯤꯡꯗ ꯂꯨꯞꯂꯒ ꯇꯣꯛꯅꯒꯦ? ꯉꯥꯡꯕꯨ ꯉꯥꯡꯂꯛꯂꯕꯗꯤ ꯈꯨꯝꯂꯒꯦ ꯍꯥꯏꯅ ꯂꯩꯔꯤꯕ ꯂꯥꯡꯂꯦꯟꯒꯤ ꯆꯤꯝꯕꯥꯜ ꯑꯗꯨꯅ ꯁꯠ ꯍꯦꯛꯇ ꯈꯨꯝꯂꯛꯏ꯫ ꯍꯣ ꯅꯊꯧ ꯂꯩꯇꯤꯌꯦ, ꯑꯩꯒꯤꯁꯦ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯂꯤꯕꯅꯤ꯫ ꯆꯐꯨ ꯎꯌꯥꯟ ꯐꯦꯡꯕꯕꯨ ꯑꯗꯨꯝꯅ ꯀꯅꯥꯅ ꯇꯧꯅꯒꯦ? ꯅꯪꯅ ꯇꯧꯔꯤꯕꯗꯨꯕꯨ ꯐꯔꯤꯕ꯭ꯔꯥ ꯐꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯦ, 이싱ꯗ ꯆꯥꯝꯊꯣꯛꯂꯕꯗꯤ ꯐꯦꯡꯕ ꯆꯞ ꯃꯥꯟꯅꯔꯦ ꯀꯩꯅꯣ? ꯁꯤ ꯌꯥꯔꯦ, ꯐꯝꯃꯜꯂꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝꯅ ꯂꯨꯖꯗꯕ, ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯦ ꯈꯪꯗꯦ, ꯆꯐꯨ ꯎꯌꯥꯟꯗꯣ ꯁꯤꯗ ꯊꯝꯃꯨ, ꯑꯗꯨꯝꯅ ꯏꯃꯨꯡꯗ ꯄꯨꯁꯤꯟꯈꯤꯅꯨ꯫ ꯑꯦ, ꯏꯃꯥ ꯐꯦꯡꯒꯦ ꯍꯥꯏꯔꯣ? ꯌꯥꯅꯤ, ꯐꯦꯡꯒꯦ ꯍꯥꯏꯔꯕꯗꯤ ꯐꯦꯡꯕꯤꯌꯨ, ꯏꯁꯦ ꯁꯤꯗ ꯂꯩꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯪꯒꯣꯜ ꯑꯗꯨ ꯊꯝꯃꯤ, ꯂꯥꯡꯂꯦꯟ ꯏꯃꯨꯡꯗ ꯆꯪꯈꯤ, ꯂꯩꯃ ꯍꯧꯒꯠꯂꯛꯏ꯫ 이몽 ꯑꯁꯤ ꯅꯪꯅ ꯊꯛꯈꯥ ꯑꯣꯜꯂꯕꯅꯤꯀꯣ? ꯅꯄꯥꯝꯗ ꯂꯩꯔꯤꯉꯩ ꯅꯪꯕꯨ ꯅꯃꯥ ꯅꯄꯥꯅ ꯀꯔꯤꯁꯨ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ? ꯅꯨꯄꯤꯅꯦꯗꯤ ꯍꯥꯏꯔꯒ ꯅꯨꯄꯤ ꯑꯃꯒꯤ ꯁꯥꯖꯠꯇꯤ ꯆꯠꯇꯕ꯫ 이ꯕꯦꯝꯃ, ꯅꯪ ꯂꯩꯕꯁꯦ ꯌꯨꯝꯁꯤꯗ ꯂꯥꯏꯅ ꯐꯥꯎꯕ ꯆꯪꯅꯤꯡꯂꯔꯣꯏꯅꯦꯍꯦ꯫ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯏ, ꯆꯐꯨ ꯎꯌꯥꯟꯗꯨ ꯄꯨꯈ꯭ꯔꯤ ꯇꯝꯅ ꯄꯨꯗꯨꯅ ꯑꯃꯨꯕ ꯍꯃꯨꯛꯇꯨ ꯊꯥꯡꯅ ꯈꯦꯠꯇꯨꯅ ꯐꯦꯡꯅꯕ ꯍꯣꯠꯅꯔꯤ꯫ ꯂꯥꯡꯂꯦꯟꯅ ꯋꯥꯈꯜꯗ ꯑꯃꯨꯛ ꯈꯜꯂꯤ, ꯏꯃꯥꯅ ꯍꯥꯏꯔꯝꯕꯗꯣ ꯍꯌꯦꯡ ꯂꯥꯏ ꯈꯨꯔꯨꯝꯅꯕ ꯂꯥꯏꯒꯤ ꯃꯐꯤ ꯃꯔꯣꯜꯁꯨ ꯍꯥꯏꯐꯦꯠ ꯁꯨꯗꯣꯛ ꯍꯥꯏꯔꯝꯕꯅꯤꯀꯣ꯫ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯃꯥꯡꯉꯤ ꯈꯪꯗꯦ ꯁꯦꯡꯉꯤ ꯈꯪꯗꯦ ꯂꯥꯏꯅꯤꯡꯊꯧꯀꯥꯗꯨꯗ ꯐꯠ ꯍꯦꯛꯇ ꯆꯪꯉꯤ꯫ ꯂꯩꯔꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯍꯥꯏꯖꯩ, ꯁꯤꯗꯒ ꯆꯪꯗꯕ ꯐꯅ ꯀꯨꯏꯔꯤꯅꯦ ꯑꯩ꯫ ꯑꯣ, ꯑꯁꯤꯒꯤ ꯂꯩꯃꯔꯦꯜ ꯍꯥꯏꯕ ꯃꯥꯒꯤ ꯐꯤꯁꯤꯃ ꯁꯨꯔꯕ, ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯉꯥꯔꯨꯕꯥꯛ ꯑꯁꯤꯃ ꯂꯧꯊꯣꯛꯂꯒ ꯏꯁꯤꯡꯗ ꯆꯨꯞꯂꯨꯞꯂꯒ ꯐꯧꯗꯣꯛꯂꯕ, ꯍꯣꯏꯗ ꯁꯤꯕꯨꯗꯤ ꯌꯥꯔꯅꯤ꯫ ꯃꯥꯒꯤ ꯃꯁꯥꯗ ꯌꯨꯝꯒꯤ ꯂꯥꯏ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯪꯖꯗꯦ, ꯈꯪꯅ ꯈꯪꯅ ꯈꯪꯁꯤꯟꯅꯗ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯨ ꯈꯪꯄꯣꯟꯇꯦ꯫ ꯁꯠꯐꯝ ꯊꯩ, ꯃꯈꯨꯠ ꯑꯗꯨꯅ ꯂꯩ ꯃꯔꯦꯡꯒꯤ ꯆꯐꯨꯗ ꯁꯦꯠꯂꯤꯕ ꯃꯐꯤ ꯃꯔꯣꯜꯗꯨ ꯂꯧꯊꯣꯛꯏ, ꯉꯥꯔꯨꯕꯥꯛꯇꯨꯃꯁꯨ ꯊꯥꯡꯗꯣꯛꯏ꯫ ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯁꯤꯗꯅ ꯀꯔꯤ ꯀꯔꯤꯅꯣ ꯃꯌꯥꯝꯁꯨ ꯌꯥꯎꯔꯤ, ꯀꯩꯕꯨ ꯑꯣꯏꯔꯖꯥꯠꯅꯣ? ꯃꯄꯥꯟꯗ ꯊꯥꯡꯗꯣꯛꯂꯒ ꯌꯦꯡꯂꯨꯔꯒꯦ꯫ ꯍꯧꯒꯠꯂꯤ, ꯃꯗꯨꯗ ꯃꯥꯅ ꯁꯦꯠꯂꯤ ꯐꯅꯦꯛꯇꯨ ꯈꯔ ꯅꯥꯟꯊꯔꯛꯏ꯫ ꯂꯥꯏ ꯃꯃꯥꯡ ꯑꯗꯨꯗ ꯐꯩ ꯐꯠꯇꯦ ꯈꯪꯗ ꯐꯅꯦꯛꯇꯨ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛꯇ ꯁꯦꯠꯂꯤ꯫ ꯐꯅꯦꯛ ꯑꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯥꯟꯊꯅꯤꯡꯈ꯭ꯔ ꯄꯣꯠꯅꯤ꯫ ꯐꯠ ꯁꯦꯠꯆꯤꯟꯗꯨꯅ ꯃꯄꯥꯟꯗ ꯄꯨꯊꯣꯔꯛꯏ꯫ ꯂꯩꯃꯔꯦꯟꯅ ꯁꯦꯠꯂꯝꯕ ꯐꯤ ꯐꯅꯦꯛ ꯑꯗꯨꯁꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯣꯛ ꯊꯝꯃꯤ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨ ꯌꯥꯎꯔꯤꯕꯁꯤꯡꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯂꯣꯏꯅ ꯍꯥꯞꯇꯣꯛꯏ꯫ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏꯖꯩ, ꯉꯥꯔꯨꯕꯥꯛ ꯃꯅꯨꯡꯁꯤꯗꯁꯨ ꯂꯥꯏ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯌꯥꯎꯔꯤꯕ ꯖꯥꯠꯅꯤꯅꯦ, ꯀꯅꯥ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ ꯖꯥꯠꯅꯣ? ꯂꯩꯔꯤꯕ ꯉꯥꯔꯨꯕꯥꯛꯇꯨ ꯂꯩꯃꯥꯏꯗ ꯊꯣꯛ ꯊꯣꯛ ꯀꯜꯂꯤ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨꯗ ꯂꯥꯏꯒꯤ ꯐꯤꯗꯣ ꯍꯥꯞꯇꯨꯅ ꯄꯨꯈ꯭ꯔꯤ ꯇꯝꯅꯃꯨꯛ ꯆꯠꯂꯤ꯫ ꯂꯩꯃ ꯆꯐꯨ ꯎꯌꯥꯟ ꯀꯟꯅ ꯐꯦꯡꯂꯤ꯫ ꯃꯃꯧ ꯅꯨꯄꯤ ꯂꯥꯛꯏ ꯍꯥꯏꯕꯗꯤ ꯑꯣꯏ, ꯃꯨꯟꯅ ꯃꯍꯥꯛ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯂꯥꯡꯂꯦꯟꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯂꯥꯏꯒꯤ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯏꯁꯤꯡꯗ ꯆꯨꯞ ꯂꯨꯞꯇꯨꯅ ꯐꯠ ꯁꯨꯝꯗꯣꯛꯏ꯫ ꯉꯥꯔꯨꯕꯥꯛꯇꯨꯃꯁꯨ ꯏꯁꯤꯡꯗ ꯂꯨꯞꯇꯨꯅ ꯍꯥꯏꯐꯦꯠ ꯅꯤꯛꯏ꯫ ꯂꯩꯃ ꯃꯃꯥꯏꯗꯨꯅ ꯍꯦꯛ ꯌꯦꯡꯂꯨꯏ, ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯗꯨ ꯃꯍꯥꯛ ꯍꯦꯛ ꯎꯔꯨꯏ꯫ ꯂꯩꯃ ꯃꯥꯒꯤ ꯃꯤꯍꯨꯟ ꯌꯧꯈꯤ꯫ ꯏꯃꯧ ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗꯤ? ꯑꯗꯨꯝꯅ ꯅꯉꯣꯟꯗ ꯀꯅꯥꯅ ꯇꯧ ꯍꯥꯏꯕꯒꯦ? ꯂꯥꯡꯂꯦꯟꯅ ꯈꯨꯝꯂꯛꯏ, ꯍꯣ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯎꯕꯤꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ ꯉꯥꯡꯕ, ꯇꯧꯔꯁꯨ ꯉꯥꯡꯕ, ꯏꯃꯥꯅ ꯄꯥꯝꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯂꯩꯃ ꯃꯁꯥ ꯄꯨꯝꯕ ꯊꯛ ꯊꯛ ꯅꯤꯛꯂꯤ꯫ ꯇꯧꯍꯩꯗꯕ ꯁꯥꯖꯠ ꯀꯌꯥꯕꯨ ꯃꯃꯧ ꯅꯨꯄꯤꯅ ꯇꯧꯕꯗꯨ ꯎꯕꯗ ꯃꯍꯥꯛꯀꯤ ꯃꯩꯁꯥ ꯂꯩꯇꯥꯗ꯭ꯔꯦ꯫ ꯐꯨ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯝꯕꯗꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯋꯥꯟꯊꯈꯤꯔꯝꯃꯤ꯫ ꯂꯩꯃꯥꯏꯅ ꯗꯨꯞ ꯇꯥꯈꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯂꯥꯡꯂꯦꯟꯅ, ꯑꯦ, ꯀꯩꯅꯣ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ? ꯀꯩꯅꯣ ꯃꯥꯅ ꯁ꯭ꯋꯥꯏꯗꯒ ꯑꯃꯨꯛ ꯇꯨꯝꯊꯈ꯭ꯔꯤꯕꯁꯤꯅ? ꯃꯁꯤꯒ ꯑꯝꯇ ꯂꯦꯡꯗꯦꯅꯦ꯫ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯁꯠ ꯇꯧꯏ꯫ ꯂꯣꯏꯔꯗꯨꯅ ꯃꯊꯛꯇ ꯀꯥꯈꯠꯂꯛꯏ, ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, ꯀꯩꯅꯣ ꯏꯃꯥ ꯁ꯭ꯋꯥꯏꯗ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯇꯨꯝꯒꯦ ꯍꯥꯏꯔꯕꯗꯤ ꯐꯃꯨꯡꯗ ꯐꯖꯅ ꯇꯨꯝꯕꯤꯔꯨꯕ ꯌꯥꯗꯕ꯭ꯔꯣ? ꯁꯨꯔꯕ ꯐꯤꯗꯨ ꯅꯨꯡꯁꯥ ꯃꯔꯛꯇꯨꯗ ꯐꯤ ꯌꯥꯟꯈꯣꯛꯇ ꯌꯥꯟꯗꯨꯅ ꯐꯧꯗꯣꯛꯏ꯫ ꯉꯥꯔꯨꯕꯥꯛ ꯑꯗꯨꯃꯁꯨ ꯐꯧꯗꯣꯛꯏ꯫ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ, ꯍꯧꯒꯠꯇꯦꯅꯦ ꯃꯁꯦ, ꯀꯌꯥꯗ ꯃꯅꯥꯁꯤ ꯇꯥꯁꯤꯟꯗ꯭ꯔꯤꯕꯅꯤ ꯌꯦꯡꯉꯣ꯫ ꯈꯪꯒꯅꯤ ꯌꯥꯝ ꯇꯨꯝꯅꯤꯡꯉꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯆꯐꯨ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯣꯡꯒ꯭ꯔꯥꯗ ꯀꯨꯝꯗꯨꯅ ꯏꯁꯤꯡ ꯁꯣꯛꯏ꯫ ꯁꯣꯛꯂꯕ ꯏꯁꯤꯡ ꯑꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯃꯃꯥꯒꯤ ꯃꯁꯥꯗ ꯖꯣꯔ ꯍꯦꯛꯇ ꯍꯩꯊꯩ꯫ ꯂꯩꯃ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯔꯛꯏ꯫ ꯃꯍꯥꯛ ꯍꯧꯒꯠꯂꯛꯏ꯫ ꯃꯃꯧ ꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯅꯪ ꯑꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ? ꯅꯪ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛꯃꯛ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ꯫ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯀꯔꯤ ꯍꯥꯏꯕꯅꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯀꯥꯏꯗꯅ? ꯍꯔꯦ, ꯆꯠꯂꯅꯤꯍꯦ, ꯌꯥꯝꯅ ꯆꯠꯂꯅꯤꯕ ꯑꯩ ꯍꯅꯨꯕꯤ, ꯅꯪꯗꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯅꯤꯡꯂꯤꯕ ꯑꯣꯏꯔꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯐꯠꯇꯕꯤ ꯅꯨꯄꯤ, ꯅꯪ ꯂꯩꯕꯗꯨꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕꯅꯤ꯫ ꯃꯈꯥ ꯇꯥꯅ ꯅꯪ ꯌꯨꯝ ꯑꯁꯤ ꯂꯩꯕꯤꯔꯒꯅꯨ꯫ ꯏꯪꯅ ꯆꯤꯛꯅ ꯂꯩꯖꯔꯝꯕꯁꯤꯕꯨ ꯅꯍꯥꯛꯊꯛ ꯃꯊꯣꯡ ꯃꯔꯝ ꯑꯃꯗ ꯈꯪꯗ꯭ꯔꯦꯗꯅ꯫ ꯍꯩ ꯍꯅꯨꯕꯤ,
ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯅꯥꯗꯅꯣ ꯍꯥ ꯀꯅꯥꯗꯅꯣ ꯑꯩ ꯑꯁꯦ ꯅꯪꯅ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ ꯑꯩ ꯑꯁꯦ ꯌꯨꯝꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅꯤ ꯈꯪꯂꯕ꯭ꯔꯣ ꯌꯨꯝꯕꯨꯔꯦꯝꯕꯤ ꯅꯆꯤꯜ ꯑꯗꯨꯅꯗꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯇꯧꯔꯤꯕ ꯆꯠꯂꯤꯕ ꯁꯥꯖꯠ ꯑꯗꯨꯕꯨ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅ ꯇꯧꯒꯗꯕ ꯁꯥꯖꯠꯂꯣ ꯌꯨꯝꯒꯤ ꯑꯁꯨꯛ ꯂꯨꯕ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯟꯕꯨ ꯅꯣꯡꯃꯗ ꯈꯨꯔꯨꯝꯗꯕ ꯑꯩꯈꯣꯏꯒꯤ ꯐꯤꯖꯣꯜꯕꯨ ꯍꯦꯛ ꯂꯧꯊꯣꯛꯇꯨꯅ ꯄꯥꯏꯕ ꯏꯁꯤꯡꯅ ꯂꯨꯞꯄ ꯆꯥꯕ ꯃꯁꯤꯕꯨ ꯀꯅꯥꯅ ꯇꯧꯅꯕꯒꯦ ꯍꯣ ꯑꯩꯒꯤꯁꯦ ꯂꯥꯏꯒꯤ ꯃꯐꯤꯁꯤ ꯆꯥꯝꯂꯤꯕꯅꯤ ꯇꯧꯔꯦ ꯉꯥꯡꯕ ꯇꯧꯗ꯭ꯔꯁꯨ ꯑꯃꯨꯛ ꯉꯥꯡꯕ 이마기 살이 아시디 카르케 헨말리 까나고미 누비마고 이름부 톡라버디 나하나네 이마기 나사마루 아마니 하우리부도 시나나 포이다 비랑고다버니 캉 하이 찐간비 나네 아마나 강락리 와세 까리 레이버게 하이나 칸게디 레이티 쿵가도 와시나 마야 가르글레 하이버시니 юм시 타독둔나 싹키가다버니 잣라니 이마나 잣로 까이나 하이르가 아이니 헥트 잣라니마 낭오이 능악삼도 पायरक इनबा सोइरोय गसी लेमा साउनिंग मना गसी दि माक लोइरी ममु नुपीबु माकना मखा ताना चैबा याबसै नपाम लमदम अदुना जुगोय वयों सादमना नंगोना करिसु ताकबिरक्ट्रे नत्रो नमादु सुमगाई नोंगमता माना हराउना आइगोंदा इना माइना कौबिरबरो हे मी हरपम हाइबसे ग्याम लुबनी अफब ममा मपाना अफब मसा पोकपनी हाय हनुबी करिनो नंगना इमाई पागा पुथोक्तुना nganglibadi ngangrabadi namana sani satpa sajat chap manai namadusu nangdawna haurakphamna tai saramoi pangsa tawduna tamak leiramgani ahallaman nungsiba masak khangdabi nupi haibdo soidana oiramgani masi nangna kayam lamjat phabi nupi oiradana aigi mabu singthok tu wangang wasaribano nasaidagi tage haiduna ai tabani taraga leibani masai ki mamangda aigi mabu panduna ngangadaba मीमते लेते नंग सिदी आइगे खुद सिबताई असे हाइदुना फचंग सिली अदुगा मनेबोकी मसमदु फोय फोयदि फोयरके कुइरबनी आइना तंग फोय गाइना खलकलिबसे इमानी हाइदुना अदु फाथादु लाकपनी हौजिकति आई फाथाबा ngamche उसितबा आइगी माबु अदुम नंगांग सा आइबु युमसि सक्रो गाइना खंगब्रा अदुरि नंग खंगलब्रो मसमना फोयदुना लेमाइदा थक इंथै अदुनी हौखोदना एंगोंदा हौखोबा करी थोए हाइदुन तौज सारिबनो फरेनी बाउजिकदि लांगलेन युमलोमदा थुना सत्की लेमा मिगलुअनिदगी पिरांग सिनथदुना कबलाई आइगी मपोक असिबु करिनो आइना नाहनमुकी मपोकदा करी इरान लंजखिदुना हंदमुकी मपोक असिदा असमनो ओयहनबिरिबनो पारिपुरी हक्तक्तगी लेरमलबा चेतनब चनने चत कया इमंग महत्ता लोइना काय आइना सेमदोकपा गमत्रे करिनो आइना हौजिक तौगदबा आई हिंगनिंत्रे नुमित निनी हुमनी हौजिंख्रे चराउबसु लोइख्रे नुमिदांगी थेंगलबा मतमनी लांगलेन तुमलंबनी मागी मंगलान अदुदा यामना किबा सक्तम अमा उरक्लमी सक्तम अदुना माना लेपलगा लरिबा मफम अदुगी अकोइबदा कोइरै लेरगा लेरम्मी मखोल हौनसु नोक्लम्मी माना हाइजै आइबो हातकनु नंग कनाना मसक खंगदे आइबो हातकनु नंग थुना मफमसिदगी चꯠख्रो खेकना लाउना नोई येंबदा ताबदा अकीबगी मसकनी इखंग खंगौदना महाकना महाक तमना फनसोंगसि लै लांगलेन खंगप्रे खंगदुना खंगलाव लावी लांगलेन मेकअप खंगथोक थोगलै करी मतुक नौजिकिदुबो आइबो हुमाग अनबी काई महाक स्वरसांग मुम होदोक्तुना अमु हिपथै महाक मथांगी नुमिकी अहिंगनी लैमिगी युम इंखोल अकोइबदुदा अमुबो सक्तम अमा मखोंग थांगदुना चटली सोनथांगनबो खोजेल अमसु इरोइनरी लांगलेन मेकअप थोगलै मेकअप थोगलकपदा खोजेल अमा महाकना तारे ए कइना खोजेल असिबो मपालदा कनागुम मसत्पगुम हुरान मचंगलिब ओइरबसाला ओइरमगनी कयादम येंगुने लांगलेन मागी मपुकनिंगदा हुरान ओइरबय हाइना खंदुना पुहगतुना मपाना सत्थोई येनाखा मनिंग अदुमना सत्तुना येंगी नाकलोइरबना अमुबो सक्तम अमुना चटलिबदु महाकनि हे उरुरी ए सिद लेरेने मखोल थोकना लावी हाय हुरानबा करी हुरान गाइना लाक्लिबनो हा नंग लेरमु खंगनी
ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝ ꯑꯗꯨ ꯁ꯭ꯋꯥꯏ ꯃꯥꯡꯈꯤꯔꯝꯃꯤ ꯃꯗꯨꯗꯤ ꯏꯉꯛꯉꯛꯅ ꯃꯥꯡꯈ꯭ꯔꯦ ꯀꯗꯣꯝ ꯆꯠꯈ꯭ꯔꯦ ꯈꯣꯟꯖꯦꯜ ꯑꯃ ꯃꯇꯨꯡꯗꯒꯤ ꯑꯃꯨꯛ ꯇꯥꯔꯛꯏ ꯍꯟꯅꯃꯨꯛ ꯌꯦꯡꯊꯣꯛꯏ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯀꯩꯅꯣ ꯍꯨꯔꯥꯟꯕ ꯅꯠꯇ꯭ꯔꯕ ꯖꯥꯠꯂ ꯃꯁꯤꯕꯣ ꯂꯥꯡꯂꯦꯟ ꯑꯍꯤꯡꯗꯨꯗ ꯃꯊꯟꯇ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯩꯔꯤ ꯃꯍꯥꯛ ꯃꯊꯟꯇ ꯀꯤꯔꯛꯂꯦ ꯏꯃꯨꯡ ꯇꯝꯅ ꯊꯨꯅ ꯆꯦꯟꯁꯤꯜꯂꯤ ꯃꯇꯥ ꯑꯃꯅꯤꯅ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀꯔꯤꯅꯣ ꯑꯁꯨꯝꯅ ꯏꯈꯪ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡ ꯈꯨꯗꯤꯡꯗ ꯌꯨꯝꯒꯤ ꯑꯀꯣꯏꯕꯁꯤꯗ ꯑꯀꯤꯕꯒꯤ ꯁꯥꯍꯨꯝ ꯑꯃ ꯏꯄꯤ ꯄꯤꯔꯤ ꯃꯁꯤꯕꯨ ꯂꯥꯡꯂꯦꯟꯅ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯃꯤ ꯍꯥꯏꯖꯩ ꯍꯟꯗꯛ ꯃꯔꯛ ꯌꯨꯝꯁꯤꯗ ꯑꯣꯏꯔꯛꯂꯤ ꯃꯑꯣꯡ ꯃꯇꯧꯁꯤꯕꯨ ꯀꯔꯤꯅꯣ ꯑꯗꯨꯁꯨ ꯑꯍꯤꯡꯗ ꯉꯥꯛꯇ ꯂꯥꯏ ꯊꯣꯛꯄ ꯀꯥꯏꯅ ꯍꯥꯏꯅꯕꯗꯣ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯃꯁꯤꯕꯣ ꯑꯩꯗꯤ ꯁꯨꯝ ꯀꯤꯔꯛꯂꯦꯗ ꯀꯃꯥꯏꯅ ꯇꯧꯅꯤ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯆꯥꯛꯈꯨꯝꯗ ꯐꯝꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ 이칸 ꯈꯪꯍꯧꯗꯅ ꯐꯠ ꯍꯦꯛ ꯌꯨꯝꯌꯥꯏ ꯀꯥ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯈꯤꯕ ꯃꯍꯥꯛꯅ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯗ ꯏꯃꯥ ꯍꯣꯏ ꯏꯃꯥ ꯀꯩꯅꯣ ꯀꯔꯤ ꯈꯨꯆꯠꯅꯣ ꯑꯃꯨꯛ ꯃꯊꯟꯇ ꯍꯥꯏꯖꯩ ꯏꯃꯥꯗꯤ ꯏꯅꯦ ꯍꯣꯏꯗ ꯆꯠꯈꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤꯗꯨ ꯀꯅꯥ ꯂꯥꯡꯂꯦꯟ ꯃꯥꯒꯤ ꯃꯁꯥꯗꯣ ꯍꯦꯟꯅ ꯀꯤꯔꯛꯏ ꯑꯁꯦꯡꯕꯅꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯩꯃꯒꯤ ꯌꯨꯝ ꯑꯁꯤ ꯀꯔꯤꯅꯣꯃ ꯏꯇꯧ ꯇꯧꯔꯛꯂꯦ ꯃꯁꯤ ꯂꯩꯃ ꯃꯍꯥꯛ ꯃꯁꯥꯅꯁꯨ ꯈꯪꯖꯔꯤ ꯍꯥꯟꯅ ꯁꯤꯠꯂꯝꯗꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯃ ꯍꯟꯗꯛ 이칸 ꯈꯪꯍꯧꯗꯅ ꯁꯤꯠꯂꯛꯂꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕ ꯖꯥꯠꯅꯣ ꯅꯨꯡꯁꯤꯠ ꯑꯁꯦ ꯑꯁꯥꯕ ꯅꯨꯡꯁꯤꯠꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯂꯩꯔꯤꯁꯦ ꯂꯥꯡꯂꯦꯟ ꯃꯄꯥꯝꯗ ꯆꯠꯂꯤ ꯃꯃꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯩ ꯏꯃꯥ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯉꯝꯂꯔꯣꯏ ꯃꯇꯝ ꯈꯔꯗꯤ ꯑꯩ ꯌꯨꯝꯁꯤ ꯂꯩꯒꯦ ꯏꯕꯦꯇꯣꯝꯕꯤꯅ ꯇꯞꯅ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦꯅꯦ ꯍꯥ ꯏꯃꯥꯅ ꯁꯦꯡꯅ ꯍꯥꯏꯌꯨ ꯅꯅꯦꯝꯅ ꯅꯪꯕꯨ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯇꯥꯟꯊꯣꯔꯛꯂꯤꯕ꯭ꯔꯣ 이마 하유네 까리기도 낭나 박할리부두나 헤이 나님도 푸방 감다브로 낭고 마나 딴토락다가 낭나 락리부시부 까리기도 나마이기 마사나 해브다 마디드고 낭세 이마 아두부로 아코기 뭉데 레이부도 아이얌나 키 망팡레 아키바 ꯉꯥꯛ다 아행 쿠딩기 이kap 아둠 토이 미kap 헥 톡루보다 용기 마판다 아키부기 콘자 아키부기 아키바 ꯉꯥꯛ다 나는 마소 아행데 마빵 톡로이 아무부 삭담 아마 아이나 오이 쏴이 액다 망키부이 와네 이마 액다 생나 이움도 레이버 기리 아마무드기 hendoktuna anghaimadu phau yoksilakle imungda ithandaga leiba ngamlaktre ibetombi masana pina tamnari wafam asibu tabada wakhal muna khalladuna hai o imagi langlen nangina nemdo yamna phattaba oibu janiko yumduda nang ase leihaningdraduna nangbu tanthokkinaba laidin thajaduna sanaba soila oirigani kayada matau manina phatjubani yengune ngami yamna ngami ko 이마나 아두마이나가 떠리부 오이리잖아 마하나 떠우드나 까날락나가 떠오르더리게 오 아두부리 쏘미마 나하노 마무수 아이부 흉내기 싹으로 가이나 하리부니 마나 세세 낭네 시대 레이브나 가이슈 가나로이 마나 구동사부 방부 헨키니 아두나 낭 기르부 스키나 이유무도 레이가다보니 이마가 강나봐 아이바 마이비 얌나 레이 이마네 아코이가 왔다나르게 나nengi mathakta thabak tausi ima ai yumdu leiba tasina de kireda hai apangbi tangna soyamna pangli basibu karigino chalo thulu chalo sida lakpa yaroi ne nayumda layo ima thabak tawrake langlen mayum dan matare ibetombi na haizahawi he magumbi mana aigi samu hekta tanthokna hotnabi yabra ahal adu oiraga adu kyamna phattaba ꯅꯪꯒꯤ ꯅꯊꯛꯇ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯕ ꯅꯨꯃꯤꯗꯥꯡꯅꯤ ꯃꯇꯝꯗ ꯐꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯃꯃꯤꯠ ꯐꯅ ꯎꯏꯁꯤꯜꯂꯕꯁꯨ ꯃꯍꯥꯛ ꯇꯨꯝꯊꯋꯥꯏꯕ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯦ ꯇꯥꯟꯖꯥꯗꯨꯗ ꯌꯨꯝꯊꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯡꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯃ ꯃꯍꯥꯛ ꯇꯥꯔꯛꯏ ꯂꯥꯡꯂꯦꯟ ꯃꯃꯤꯠ ꯃꯅꯥ ꯆꯞ ꯌꯨꯡꯏ ꯀꯅꯥꯅꯣ ꯌꯨꯝꯊꯛ ꯑꯁꯤ ꯆꯠꯂꯤꯕꯁꯤꯕꯨ ꯀꯅꯥꯅꯣ ꯃꯍꯥꯛ ꯀꯤꯕ ꯐꯥꯎꯔꯛꯏ ꯃꯁꯥꯗꯨ ꯅꯤꯛꯇꯨꯅ ꯂꯩ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯃꯥꯟꯖꯥ ꯅꯨꯄꯥ ꯑꯃꯒ ꯆꯪꯂꯛꯏ ꯃꯈꯣꯡꯗ ꯐꯖꯅ ꯆꯠꯄ ꯉꯝꯗ꯭ꯔꯗꯨꯅ ꯊꯥꯡꯕꯩ ꯂꯥꯛꯄꯩ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯄꯨꯁꯤꯜꯂꯛꯇꯨꯅ ꯀꯧꯏ ꯏꯅꯦ ꯍꯣꯏꯅꯦ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯛꯄꯤꯔꯛꯎꯕ ꯂꯩꯃ ꯃꯄꯥꯟꯗ ꯃꯤꯅ ꯀꯧꯔꯛꯄꯗꯨꯗ ꯃꯄꯥꯟꯗ ꯁꯠꯊꯣꯛꯏ ꯂꯪꯐꯩꯗ ꯂꯩꯈꯤꯕ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯏꯃꯥꯒꯤ ꯕꯨꯡꯉꯣ ꯏꯆꯥ ꯍꯜꯂꯛꯂꯤꯗꯅ ꯂꯩꯃ
masana phibam amada leiribada uraduna isabu kaidawragi maga lakminariba khomana hai ine chingdagi ontharibani mahakse ha amukta mangoise pukhasi imungdagi langlensu thoglei phak ama thatuna manjabu pukhatuna phamhalli leima magi pukningda pakhatli hangi ibungo kamaina tawribano ine manjaji handakti karino mai tawtawi na su mangrai tuna ai su pome ta koi thithine aduga u mathakta karage ta leirami ayuk nungthil khangde masinda sida karino khangdaba mayam masu murum sone hangdang jilurugana kaisu na tek dai ngarang di ine numi jung madudabu swai ta mangki bai wani aduga asing khada ontha du leirami paudam asibu tabada hena leimaki thamoi pakhatli nupa du chakre manjana ima ai ga hipki isisi hamung do ina phajani heblo lao imungda pusinduna phamungda phajana mahakbu hi phali langlena hai kaino khangri tawrise yum asidana marolama aidine yum si legadaba taseng kirabani leima apana thokte wakhal khali ai hi mung asida handak orakli mong mato akiba saktam kaya tuga isa nupa si masu mong ama ai tumina lebe yadre wafam ase ibung wahidon ka tanadaba yadre leima thinthadana haidon gi manak tamna chatlami haidon ga makhoyani unaduna wari sanarami haidon na hai isi hoidi namang nupi ga phangkibadagi yamna nungai khraba male akhoi daga kaya lakhidre adubu leima magi maithongdi imak maksili ibungo isi se nanga wamta tanadaba yadre haiduna kari wanu ne ise hekta hayuni sumdawani bungo aigi yumsi handakti phibam amu oirakle isa phangli soktuna halakle ai yamna singnari ibungo nangna lai amukta yenguba asumna haiduna mahaki yum aduda oikiba sing adubu mahakna loina tamlami madubu tarubada haidona wakhal khaladuna hai is aduri se wasidi lurina aina kanbada yumgi lai sana mahina mapan thokpa soiduna oigani ije ai lai amukta yengi asi haiduna lai yengba hawi haidona hekta magi mamita sangsang urabadongna masinda haire ise yumgi sana mahidi mapal thoktuna koi ha du leirene leimarel ima mahakti asaw khambi maihona makhong khongkap ado thangadawbagi leire amang aseng amada haidraba malene hanek makta setlabasu lai mamangda setlaboy luridana sidi lai mapal thokni lei kha tari asumna mathang hekta hairakle leima madi thoine hena pakhatli haitona hangi ise namau nu bigili jat adubu kamdau bibagi sing hekta haibi ibungo karibu haigadabu khangtre laiga amata khurum nate magi thopa koisa satuna maning tawduna mare samne hekta hairabada ngasi phabu lerakpasida mau amagi tawphum thokpa thabak mahak tawte aduna nidana laning thong mahakna asaw khambi maheuribadi ibungo laning thoga magi taloi leimaga ani haptuna thamliba ngarubak aduso tho ekta lokthokduna prang kali leimarel imagi pisosu hekta lokthokduna isingda lupmi isegi mung adudi pumloi loridana ise lai mapal phajana thokle mi ngawu yawgadawriko ibungo hausikbu kamdawgani karino tawribasigo ise lai mapal thoklibase hana mukta phajana kausindaba yaroidawri adudagi mathang tawrasi adudi bungo khara thuna tawrasine ise ai hayeng lakjarage poche khara ai haijage masibu leiduna hekta thambiram hoi asi haiduna jangada poche khara hairami numidangni leimana masanu pada hai nangmu khara pharabro ima aidagi phabunuda imagi bungo yumsi handakti karino matawre ibunga ma ingna sikna lehenba natraga matak makha olhanbase yumburi mi magi makhuta leiko aina di mabu imaune haiduna kayada nungsiriba aduga manadi ipai pusingna masa khaina thambiramliba lairam tilam haibase mana loina thugaire
hꯧꯖꯤꯛꯇꯤ ꯌꯨꯝꯒꯤ ꯂꯥꯏꯁꯨ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯂꯩꯔꯤ ꯂꯥꯡꯂꯦꯟ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯇꯥꯏ ꯉꯁꯤꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯅ ꯈꯟꯊꯅꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯕꯒꯨꯝ ꯇꯧꯔꯔꯤ ꯂꯩꯃꯅ ꯃꯈꯥ ꯇꯥꯏ ꯃꯧ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯇ ꯃꯇꯝ ꯆꯥꯅ ꯂꯥꯏꯗꯨꯛ ꯊꯥꯟꯗꯦ ꯊꯥꯟꯗꯕꯅ ꯀꯣꯡꯒꯥꯏ ꯑꯃꯅꯤ ꯃꯥꯅ ꯁꯨꯝꯅ ꯂꯩꯔꯝ ꯇꯤꯜꯂꯝ ꯈꯥꯏꯗ꯭ꯔꯕꯗꯤ ꯌꯨꯝꯗꯣ ꯑꯋꯥꯕ ꯇꯥꯔꯛꯄ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇꯤ ꯇꯞꯅ ꯇꯞꯅ ꯀꯔꯤ ꯑꯣꯏꯔꯛꯂꯦ ꯏꯆꯥꯕꯨꯁꯨ ꯀꯪꯒꯥꯎꯅꯍꯜꯂꯦ ꯃꯥꯟꯖꯅ ꯇꯞꯅ ꯏꯃꯥ ꯃꯥꯁꯦ ꯏꯃꯥꯒꯤ ꯅꯃꯧ ꯅꯨꯄꯤꯅꯤ ꯏꯃꯥꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯔꯛꯅꯕ ꯋꯥꯔꯛꯄ ꯀꯔꯤ ꯀꯥꯏꯕꯒꯦ ꯃꯥ 이봉아, 아이나디 이모우나 하이두나 시임을 떠 수마냐 떠 파떼 하이나 하이루니 마네 헥다 이부 파떼나 칸키니 이마네 망원다가 와강가다부 끼리 나한수 이마기 쌈마세 마항나 포이리바니 인상나 모르 마야마야 합실라가 이마부 비자기바 수까야니 하 만자기 마마기 ጳ우담 마시부 따보다 마하 강사우사위 마기는 삐부 거위 랑렌 하이 랑렌 ꯅꯪ ꯁꯤꯗ ꯊꯨꯅ ꯆꯪꯂꯣ ꯂꯥꯡꯂꯦꯟ ꯇꯞꯅ ꯆꯪꯉꯤ ꯍꯥꯏ ꯍꯩ ꯅꯪꯅ ꯏꯃꯥ ꯐꯨꯏ ꯍꯥꯏꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥ ꯏꯃꯥ ꯐꯨꯏ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯅꯪ ꯉꯁꯤꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯅ ꯌꯨꯝꯁꯤ ꯃꯊꯛ ꯃꯈꯥ ꯑꯣꯜꯂꯔꯦꯅꯦ ꯂꯥꯡꯂꯦꯟꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯏꯃꯥ ꯅꯃꯧꯁꯦ ꯐꯅ ꯀꯨꯏꯅ ꯇꯨꯝꯂꯒ ꯂꯩꯔꯨꯔꯦ ꯏꯪꯅ ꯆꯤꯛꯅ ꯂꯥꯏꯅꯤꯡꯂꯒ ꯂꯩꯖꯔꯝꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯑꯩꯅ ꯀꯃꯩ ꯈꯔ ꯁꯥꯔꯨꯔꯦ ꯑꯩꯇꯅ ꯅꯤꯡꯕꯅ ꯑꯆꯨꯝꯕꯅꯤ ꯈꯟꯗꯨꯅ ꯇꯧꯔꯨꯕ ꯊꯕꯛ ꯑꯗꯨꯅ ꯁꯤꯗꯤ ꯏꯄꯨꯔꯣꯏꯕꯁꯦ ꯈꯨꯗꯣꯡꯊꯤꯕ ꯅꯪꯂꯦ ꯏꯃꯥ ꯅꯃꯧꯕꯨ ꯑꯄꯪꯕꯤꯅꯤ ꯈꯟꯗꯨꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨꯅꯦ ꯏꯃꯥ ꯃꯥꯟꯖꯅ ꯍꯩ ꯇꯧꯁꯤꯟꯅꯅꯨ ꯅꯪꯅ ꯑꯗꯨꯝꯅ ꯇꯧꯁꯤꯟꯅꯔꯒ ꯌꯥꯗ꯭ꯔꯣ ꯅꯪ ꯅꯄꯥꯝꯅ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯪ ꯅꯄꯥꯝꯅ ꯆꯠꯈꯣ ꯅꯈꯣꯏꯒꯤ ꯑꯥꯒꯤ ꯄꯪꯆꯥꯆꯥ ꯄꯪꯂꯩ ꯂꯩꯇꯧꯕ ꯅꯪꯒꯤ ꯅꯅꯤꯡ ꯇꯧꯕ ꯌꯥꯕ ꯃꯐꯝꯗꯨꯗ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯖꯧꯔꯣ ꯅꯅꯤꯡ ꯇꯧꯔꯣ ꯏꯄꯥ ꯏꯄꯨꯋꯥꯛꯇꯒꯤ ꯂꯥꯏ ꯇꯤꯟꯗ ꯊꯋꯥꯏ ꯌꯥꯎꯕ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯒꯅꯤ ꯅꯪ ꯆꯠꯈꯤꯒꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯂꯩꯃ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ 이모 이베마 이마나 너원다 난기 파탄나무 와이보 까리 하이키부 야우키바게네 이모우디 사나니 하이두나 이마나 야드루나 간자루바 아두부 낭나디 마담 뿜바다 나넴 아이보 익나버니 하이나 칸무나트라 나시디 이몽어세 깡콩 사이리 라이기 릭람 뿜바 로이나 망크리 이마 나몽 란자크리 이밤다 레이리니 이마 이빠나 ꯅꯤꯡꯊꯤꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕꯅ ꯌꯨꯝꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃꯇ ꯉꯁꯥꯏꯅ ꯈꯪꯂꯨꯗ꯭ꯔꯤꯕ ꯂꯩꯃ ꯃꯈꯣꯜ ꯍꯧꯅ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯄꯨꯝꯅꯃꯛ ꯄꯟꯊꯧ ꯁꯪꯒꯥꯏꯗ ꯂꯩꯁꯥꯗꯨ ꯂꯩꯔꯤꯉꯩ ꯄꯨꯟꯁꯤꯒꯤ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯏꯃꯥ ꯏꯄꯥꯒꯤ ꯃꯐꯝꯗꯒꯤ ꯅꯤꯡꯊꯤꯅ ꯇꯝꯖꯔꯛꯎꯀꯣ ꯁꯥꯒꯩ ꯑꯃꯕꯨ ꯀꯟꯕ ꯍꯥꯏꯕꯁꯦ ꯌꯨꯝꯒꯤ ꯑꯁꯦꯡꯕ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯃꯊꯧꯗꯥꯡꯅꯤ ꯐꯖꯔꯕ ꯆꯠꯅꯕꯤ ꯀꯌꯥꯅ ꯌꯣꯝꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯠꯅꯤ ꯂꯥꯏꯇꯤꯟ ꯎꯃꯪ ꯂꯥꯏ ꯄꯨꯝꯅꯃꯛ ꯑꯁꯦ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯒ ꯇꯠꯅ ꯊꯥꯅꯕ ꯌꯥꯗ꯭ꯔꯕ ꯃꯔꯤ ꯑꯃꯅꯤꯀꯣ ꯀꯔꯤꯒꯤ ꯂꯩꯃꯔꯦꯟ ꯏꯃꯥꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤꯕꯨ ꯇꯥꯏꯕꯪꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯅꯥꯎꯀꯣꯟꯗꯨ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕ ꯅꯈꯣꯏ ꯀꯔꯤꯒꯤ ꯈꯪꯗꯦ ꯃꯗꯨ ꯈꯪꯗꯕꯅ ꯉꯁꯤꯗꯤ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯊꯣꯛꯍꯩꯗꯕ ꯀꯌꯥ ꯊꯣꯛꯂꯛꯂꯤ ꯃꯁꯤ ꯄꯨꯝꯕ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯃꯍꯥꯛꯀꯤ ꯃꯈꯨꯠꯇ ꯂꯩꯀꯣ ꯑꯁꯨꯝ ꯇꯧꯅ ꯑꯁꯤꯒꯨꯝ ꯋꯥꯐꯝ ꯀꯌꯥ ꯑꯁꯤꯅ ꯂꯥꯡꯂꯦꯟ ꯃꯍꯥꯛ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯍꯥꯛ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯔꯛꯂꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯃꯥꯏꯕ ꯍꯩꯇꯣꯟ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯂꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯊꯦꯝꯒꯠꯄ ꯍꯧꯈ꯭ꯔꯦ ꯂꯥꯏꯖ ꯏꯀꯣꯟ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯍꯤꯔꯤ ꯆꯤꯡꯂꯤ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯑꯅꯤꯅ ꯏꯁꯩꯄꯨ ꯄꯥꯏꯗꯨꯅ ꯖꯒꯣꯏ ꯁꯥꯔꯤ ꯑꯁꯨꯝ ꯇꯧꯅ ꯑꯃꯨꯛ ꯂꯥꯏꯅꯤꯡꯊꯧ ꯂꯩꯃꯔꯦꯜ ꯑꯅꯤꯒꯤ ꯃꯊ꯭ꯋꯥꯏ ꯃꯃꯤꯕꯨ ꯆꯤꯡꯈꯠꯇꯨꯅ ꯍꯥꯞꯄꯤꯔꯤ ꯂꯥꯏꯗ ꯊꯣꯟꯕ ꯃꯐꯤꯕꯨ ꯅꯨꯄꯤ ꯑꯃꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯗꯦ ꯃꯃꯥ ꯍꯛꯆꯥꯡ ꯁꯦꯡꯗ꯭ꯔꯤꯉꯩ ꯁꯣꯛꯂꯨꯕ ꯌꯥꯗꯦ ꯂꯥꯏꯒꯤ ꯃꯐꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯝꯕꯈꯛ ꯌꯥꯗꯦ ꯂꯥꯏꯒꯤ ꯂꯩꯔꯝ ꯂꯨꯕꯅꯤꯀꯣ ꯄꯨꯝꯅꯃꯛꯀꯤ ꯏꯃꯥꯅꯤ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤ ꯍꯥꯏꯅ ꯍꯥꯏꯅꯔꯤꯕꯅꯤ ꯐꯤꯖꯤꯅ ꯐꯤꯅꯥꯅ ꯁꯨꯛꯍꯩꯗꯤ ꯀꯥꯎꯒꯅꯨꯀꯣ ꯑꯃꯥꯏꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏ ꯂꯩꯃꯔꯦꯜ ꯏꯃꯥ ꯁꯤꯗꯕꯤꯅ ꯊꯣꯡꯒꯥꯛ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯂꯤꯗꯣ ꯊꯣꯡꯒꯥꯛ ꯂꯥꯏꯔꯦꯝꯕꯤꯅ ꯑꯃꯨꯛ ꯏꯁꯨꯝ ꯂꯥꯏꯔꯦꯝꯕꯤ ꯑꯣꯜꯂꯤ ꯑꯁꯨꯝꯅ ꯃꯊꯪ ꯃꯊꯪ ꯑꯣꯟꯗꯨꯅ ꯂꯩ ꯑꯗꯨꯅ ꯂꯥꯏ ꯃꯥꯕꯨ ꯈꯨꯃꯟꯒꯤ ꯃꯇꯝꯗ
खुरुम्बदा मपान हाना मदुदगी इसुम लैरेम्बी थोंगाक लैरेम्बी अदुदगी लाइनिंगथौ लैमरेल जत्रा मदु लोइरगा इमोइनु सहोंगा होंबी मदुगी मतुंगदा युमगी ओइना सादुदा थमलिबा लाइसंगदा खुरुमगदबनिको मसी सोइफदे असुमना मफम मतम साना लाइगी थबक तौरबदी इमुंग अदो सोयदन नुंगाई याइफबा अना येक याउदबा हाइबदो ओइगनिको निमित असिदगी हौना लांगलेन लाइटिंगी थबक थौरम पुंबा तौबा हौरे मनेमगे अमदी मपुरैबगी थौगल फजना तौरे असुमना चाही अममु हौजिल्लबा मतुंगनी सजिबुगी सैराउबा मतम हाइबदो लाक्ले मतम सिदा लांगलेन माना युंगी अमोट अकाई लोइना सिट सेंगले सफु उयान अमोटपा मदु मखै माना लोइना फेंदोकले चैराउबा नुमितनी मानजसु मयुमदा लै मखोय अनि संगदुना चानबा मथेल कोइरांग लांगी लैमना मसा ममुना तौरिबदु येंगजै सरोय खांगमी नुपी मना लावे हे खुनबु लैमा खुलैमा खुनिंगथौ मसा तोंबोकपा खुलैमा मसा खुनाउबी लामाबा तुमाबा येना खा पौदाबी साइजिन पोलिबी हनु कुकसाउ हनु लैखप पंसी तोंबा पंसी हन लैरक साथौबा खोंबा लालुकपा सरोयसिंग नखोगी सक्था पीरबनी तुरै इरै चन्म पुंबा होय होय लाउना खा पांगना होय थरबनी अनौब सहीना लाकपदा फत्तबा लाइटिन सरोय ngरोय पुमनमक अमाइबी माना हौरै खाना पांगबदा होय होय लाउना होय थकिरमी थाइना खुल अमदा मबोक मपुना यामना लुना तौजबी अपिकपी कौबी नुपी मचा अमा लैरमी अपिकपीगी ममा खंबीदु नौरन खुना पोकपना अपिकपीगी मनाउ नुपी तोंबीगे मखोय अनि इकान कानदना पोकपना मरम ओइरगा खंबीना तोंबी हेक पोकपदगी अपिकपीदु मबोकना चेलमी अदुना मबोकता इमा हाइना कौरमी अपिकपी सही तरेत मुक्ते हाइरकले अदुबु अपोकपी ममाददी नोंगमता इमा हाइना कौरमदे मखोय बाबू हेक पोकजब इसाना फाउबा ऐसे नोंगमता इमा हाइना कौदे ऐगी मपोकसे उन्थोना थिनसु तंबीरम माले ममा अदुगिबु करी खंजिलिबनो इमा सिना पिकलिंगैदगी नाउयोकना कोनबदुदा अदुक तौजरिबनी नंग इसागिदम वाजरिबदो नोंमुदी सोयदना इसाना खंजरकनिदा असी हाइदुना थोइबना मागी नुपीबु थेमजिनबिरमी नाकल अमरोमदना अपिकपीदु मबोकना फुंगा नाक्ता वरी लिबदुदा तुमिना तारमी इमा लाइक खुसांबिगी वरिसु लिबियो होय होय लिगे मुन्ना ताउको असी हाइदुना अपिकपीगी मबोकतु मसु नुपीना तानिंगे हाइबा लाइक खुसांबिगी वरी लिबा हौरक्लमी तांजादुदा अपिकपीगी मपुदु मपालोमदगी तपना चंगलक्लमी इसु असौबिया नमाना करी वरी लिरिबनुने इपुआ इमाना लाइक खुसांबिगी वरी लिबी लाइक खुसांबिगी वरी दुबु नुंगाइब्रो नुंगाइ इपुआ असी हाइदुना मसु मपुदु मबुक लिरिबु वरीदु तारमी मतंगदुदा खंबीना मखोय मयामदु चाक सारसि हाइना कौरक्लमी इसु सौबिया चाक लोइरे हाइ चाक चाबु तोकलगने अमुक लिरगे लाओ चाहना साउरसि होइमा असी हाइदुना अपिकपीदु पुहौगतुना चाक चाबु संखिरमी असुमना मतम खरा हौखिबना अपिकपीदु सही तरा खरा हेलक्लमी अदु फावदा नोंमता अपिकपीदु ममादा इमा हाइना कौरमदी मदुगी महुत मबोक्तने हेन्ना लुमना लौरमी नखोय बाबू इजानुपी अहलसे इमागा बाबुंगा मखोय अनि संगदना याम के थोखले आइदी हायेंग तुंग सोरगद्रा हाइदना याम पाखले ममा थोइना सुखलुनुदा इमागा बाबुंगनसु मसुसे ममित्ता आहान मुजबोइबदुदा खरा अदुक लुना तौजरिबनी मासु चौरक्लगा गिहलक्सनिदा खंबी मपुरैबगी वादु ताबदा वा मखा तारमदे नाकल अमरोमदना मखोयगी थंगनबा दुगी अंगांग नुपी मसा थोइबिसा दुगी मबोकती नौन लेखिरमदे अदुना मबोक मपुगी मिनुंगसे हाइबदु करिनो खंगलमदे अपिपिया कैगिनो नंगना नोइना बोकदे मा कौरिदुना अदुगा नमादना इंदोम जागोइदु कैगिनो आइसु खंगदेदा आइनो मखल तारकपदा अबोकता इमा दुम कौरमी अदुगा इमादना इंदोम जादुम कौरमी अदुबु नुंगाइब्रो नोइ मानदी अंगोदे इमा कौ हाइना हाइदब्रो हाइदेदा आइदी इमागसु कया कौना ngang तौदेदा असी हाइदुना अपिकपीदु थौसादना सानफम थोकप सानरमी थोइबिसासु हाइजबगी वानी मबुक्तदी मागिसु मबुक लैरबदी हाइना खलमी असुमना मतम खरा हौख्रब तुंगदा अपिकपीगी मबुक्तु कन्ना ngamलक्लमदे
ꯈꯝꯕꯤꯅ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯏꯃꯥꯒꯤ ꯃꯁꯥꯁꯦ ꯐꯤꯕꯝ ꯌꯥꯝꯅ ꯁꯣꯛꯆꯤꯜꯂꯤ ꯃꯍꯩꯕꯃꯇ ꯇꯥꯟꯅꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯑꯩꯁꯨ ꯑꯗꯨꯝꯅ ꯈꯜꯂꯤꯕꯅꯤ ꯁꯨꯝꯗꯧꯔꯁꯤ ꯍꯣꯔꯦꯟꯁꯦ ꯑꯩ ꯈꯨꯔꯥ ꯇꯣꯝꯕꯗꯣ ꯍꯥꯏꯐꯦꯠ ꯀꯧꯔꯒꯦ ꯑꯗꯨꯒ ꯏꯃꯥꯒꯤ ꯃꯁꯥꯁꯦ ꯌꯦꯡꯍꯟꯕ ꯍꯥꯏꯗꯨꯅꯤ ꯑꯁꯨꯝꯅ ꯊꯣꯏꯕꯅ ꯅꯨꯡꯊꯤꯜꯗ ꯃꯥꯏꯕ ꯇꯣꯝꯕꯕꯨ ꯀꯧꯗꯨꯅ ꯃꯃꯥꯒꯤ ꯃꯁꯥꯗꯨ ꯌꯦꯡꯍꯜꯂꯝꯃꯤ ꯈꯨꯔꯥ 이마기 마사시부 깜더리버노 이붕어 와리시 마판도 오이나 사나루시 아시 하이두나 마이바 톰바두 마판다 토키람미 이뭉기 미카이수 마이바 톰바기 똥다 답네이나락람미 토이바나 쿠라 이붕어 이시이시 꾸이게다고 만데보 아두나 야리카이디 포체랑 신바우로 마이바 톰바기 와두 따바다 토이바기 마타이 마나우두 하이페 잉나람미 ꯑꯄꯤꯛꯄꯤꯒꯤ ꯃꯄꯨꯕꯣꯛꯇꯨ ꯃꯃꯥꯏꯗꯨ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯅ ꯅꯥꯀꯜ ꯑꯃꯗ ꯂꯩꯊꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯕꯅ 이붕어 이제ꯁꯦ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯂꯩꯕ ꯅꯠꯇꯅ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯈꯨꯔꯥꯁꯨ ꯍꯜꯂꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕ ꯇꯣꯝꯕꯗꯨ ꯃꯌꯨꯝꯂꯣꯝꯗ ꯍꯟꯈꯤꯔꯝꯃꯤ ꯉꯁꯥꯏꯗꯒꯤ ꯑꯄꯤꯛꯄꯤꯗꯨ ꯊꯣꯡꯖꯤꯜꯗ ꯑꯍꯜꯁꯤꯡꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯒ ꯂꯩꯔꯝꯕꯅꯤ ꯏꯄꯨ ꯍꯧꯖꯤꯛꯀꯤ ꯏꯄꯨꯗꯨꯅ ꯍꯥꯏꯔꯝꯂꯤꯕꯗꯣ ꯑꯗꯨꯕꯨ ꯀꯔꯤꯅꯣ ꯑꯄꯤꯛꯄꯤꯒꯤ ꯃꯄꯨꯗꯨ ꯃꯁꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤꯂꯨꯗꯒꯤ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯀꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯄꯤꯗꯨ ꯇꯥꯔꯛꯇꯅꯕ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗꯨ ꯃꯊꯛꯂꯣꯝꯗ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯝꯃꯤ ꯑꯗꯨꯒ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯝꯃꯤ ꯏꯁꯨ ꯑꯆꯧꯕꯤ ꯀꯩꯁꯨ ꯍꯥꯏꯕ ꯅꯠꯇꯦꯗ ꯅꯕꯣꯛꯁꯤ ꯃꯁꯥ ꯐꯒꯠꯄꯗ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ ꯏꯄꯨ ꯑꯣꯏꯗꯕ ꯉꯥꯡꯒꯅꯨ ꯍꯧꯖꯤꯛ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯇꯥꯍꯧꯏ 이마세 시도부 얌전 하이르너죠 컴비나 이사 토이비야 답나 하요 나복나 따라가 누가이로이 아픽비 마마기 와두 따보다 마수 ඛꯪ리 마복도 구이나 푼시르 하이바 아두나 ඛꯪꯍꯧꯗꯅ 미루दगी पिरांग सिंथरक्लमी अदुबु तारक्लिबा मपीदु तैथोक्लगा तुमिन्ना मबोकि मनाक्ता संखिरमी मदु उबदा खंबीगी मतै मनाउदु हाइफेट येंगनरमी अपिकपिगी मपुबोकना असौबा मफमसी नमाददी खंगलुखिनु इपासु स्वाइ फाउदा सथोक्लुखिगे असि हाइदुना अपिकपिगी मपुबोकतु कोन्थोंगलोमदा ममाइदु इमक मक्सिना थोकिरमी नुमित असिगी नुमित हुमनी सुबदा अपिकपिगी मपोकतु अनाबा खंगेन हेंजिलक्लमी खंबीना मखोइ बाबोंग इमागी मसासे कैनोम तौख्रे माइबदो अमुक्ता कौबिरु जोबा होय होय असि हाइदुना थोइबदु माइबा तोमबु कौबा सेनखिरमी माइबा तोमबसु लाक्तुना अपिकपिगी मबोकि मसादो येंगलमी इबुंगो इसेसी ngasidi aroi boy ga do mani khura khoin hai brishibo matang duda apikpiki maboktu suren parol lon bauraklamni ima ima nasabu gai ko ima apikpiki mabokna sorol lon butu tabada manakta lariba angang nupi singdudi kiba phaunarami khambina khura karino imana loli mayam sibo ibema karisu kigano अरोइब मतमना नक्सिलक्पगी सोरो लोलिबनी असि हाइदुना माइबा तोंबना अंगांग नुपी मयामदु कीदनबा हाइरमी मयामदुसु महांगना दुमना हाइबदुदा कीबदी खरा फरमी असम तौना पिकपिगी मबोकतु सोरोन पारोन खरा लोलमलगा अरोइब यहिब तानखिरमी सोरोल पारो लोलमलगा तुमिन लेखिबदुदा माइबा तोंबना मिहुन पाइरगा येंगलमी इबाय इसेगी अरोइबगी पथौमंगम पांथोकनबु तौरसी खंबीना इमा करीनो इमाना तौरी बसिबो नसा मसु मयाम सिबो कनादा सिनरम लगे इमा हमगलोने इमा अपिकपिगी मपुबोकतु ममितगी तारक्लिबा मपीदु मखुत खुबीदुना ममित अनिदु नमसिदुना ngehak thamlami aduga tapna mapalomda thuraklammi अपिकपिदु माइबा तोंबगी वादु ताबदा मबोकी थवा याउद्रबा हक्चांगदुदा ngakni yenglaga leirammi Mana sakradi, tasugi wari di kanada lepini, aga lo ima, ima, aga lo ima, nang jaki bayaro ima. Tombina, abo, nasoi koi budu si trabo, ikoi na kauri si taradi, amuk na kumlang ko babo. Asi haiduna mayamdu hanubidu bu kauduna kapnarami, adubu kulgi miyam sangduna asibadugi mathaw mungamdu pangthoklammi. थागोइना बेमा खंबी नसानुपी हेल्से करीनो
चाबा याबा खिदा पिजनबा तौने येंबा याद्रेने मसासे इचे ऐसु करी हाइगदबदु खंगद्रि कसाइदगी करिदो चाबा याबा खरा चानबा हाइरबनि अदुबु मया सिदा इसिंग मरि अमा फावबा थाव हाइबा याद्रे तौबैबुदि मबोकदा लेरकपनिना मसासे यामनबुदि वारमगनि असी हाइदुना मखोय अनिदु अपिकपिकी मसादु इसोनसोना उबदुदा वा खनरमि नुमित अदुगी नुमिदांगदा अपिकपिदु चाखजिक चारगा तुम्बा संखिरमि अपिकपिदु मबोबु निंसिंग कप्तुना तुम थखिरमि अइना लरिसिबु काइदनु ए असिबु इमा नत्रने कइनो एखोय मासिबु अमु हिंगलब तौसिबो इमा इमा असी खना अपिकपिदु मबोकी मनाक्ता संगसिलमि इमा नंग मुहिंगलबो अपिकपिकी वादु ताबदा मबोकतो करिसु हाइदना मोमोन्तो नोक्लम्मि अदुगा असुम लामना साथोखिबदुंगना तौरम्मि मतमदुदा अपिकपिसु मबोकपु कन्ना तानरम्मि इमा इमा असी हाइदुना ममंगदा कन्ना लाउरक्लम्मि मदु ताबदा खंबीदु फमुदगी पुक हौगतलगा मसानुपीगी मनाक्ता चंगलम्मि मेमा मेमो असी हाइदुना खंबीना अपिकपिबु हौदोक्लम्मि अपिकपिसु ममाना मसा नमलक्पदुदा मिकप थोरक्लम्मि मतमदुदा अपिकपिदु महंगना उख्रिबा पुंबा मंगलाने हाइबा खंगलक्लम्मि कैदौरगी नंगबो अदु कन्ना लाउरक्लिबदुबो अपिकपि ममागी वादु ताबदा कैसु तौदा हाइबगुम मंगक हाइरक्लम्मि इसाबु किरबदि इमासु सिदा तुमलो हाइब्रो यारनी अइथन तुम तुमजरगे फरे फरे अदुदि इमासु तुमलुरगे असे हाइदुना खंबीदु वखल नुंगाइतना मागी कादा तुंबा संखिरम्मि अपिकपि ममाना सख्रबदा मबुबु निंसिंगदुना मखोल थोकना कबलक्लम्मि इमा अइदि नंगना मुहिंगलगा लाकपदुदा यामना हराउरुरे अदुबु मदुबु माइगी मंगलान ओइरम्मि इमा नंग हनकी मपोक्सिमगिदि नसुना मखन उबु फंगलरोइको असी खन्ना अपिकपिदु कपना कपना तुम थकिरम्मि लाइरम लेंदना अपिकपिगी मबोकतु मसुना माबुदा निंसिंगदु लेबदुदा वखलदु इंगना ngakta लेरमदे इसु थोइबिया अबोकी मतम लोइदुना असी लमदा लाइरम लेन पांगलबनी इसुकी पुंसी लम्बी हौगलकपदा गाइरे अदुना अबोकी वखल काउथोक्तुना नुंगाइबा पुंसी अमदा हिंगनबु होटनरो असी खन्ना लाइरम लेंदा अपिकपिगी मबोकतु मसुना माबु निंसिंगदु लेबदु काउथोक्लबदि हाइना खलम्मि असुमना मतम खरा हौख्रे अपिकपिदु मबोकी वखलदि कौबा लेरमदे मदुगी महुत मया मरक्तिन मखोटपदा याउदना अयम मतमदा मतोमते हेक लेरम्मि खंबीना अखोय पाबो आइदि इसानुपी हलसी खनबदा वखलसे लेताफोंगा अमता खंग्रि तौरिबसि ममा ऐसुनिनि इसासिना मसी उंदुना असुम लेबसि येंबा नुवाइतेने नते माइबरा माइबिरमदा तानाबना फदौरिब्रा करिनो खंगदेदा सुमान सुम लेबसिनदि कानबा पुरकनि थाजदेदो होय ममा अदुना फदौ माले हयेंसे खुरा तोमदो हेक्ता कौरगा येंहलसि असे हाइदुना मतै मनाउदु माइबा तोमबा कौरगा मसानुपीगी मसादु येंहलसि हाइना वा खनरम्मि मथंगे अयुक्ता थोइबा माइबा तोमबगिदा हाथु लाक्लम्मि इबुंगो करि लेरे हाथु लाक्लिबबो खुरागा वफम अमता तानागे हाइदु लाक्लिबनि असी हाइदुना थोइबा माइबा तोमबदा मसानुपीना ओइरिबि फिबमदु तमलम्मि मदु ताबदा माइबा तोमबदु वखल ngai खलम्मि इबुंगो मदु नंग खुराना कया येंगदे अदुना थंगनबा कुलदा लेबि माइबि तमुगो ओइना तानाबना फगनिदो होय खुरा अदुदि अमाइबि तमुगिदा ओइन हेक्ता चलुरगे असी हाइदुना थोइबदु माइबि तमुगिदा लाक्लम्मि अदुबु लाइबक थीबदि माइबि तमुदु लाइगी थगल अमगिदमक युम थादोक्तुना सख्रा हाइरक्लम्मि मदु ताबदा थोइबदु वखल पुंबंगनना मयुमलमदा लाक्लम्मि अखोय बाबो माइबदि करि हाइरागे ममा खुरा तोमबदु कया खुलोइदे माइबि तमुबु तानौ हाइरे अदुबु माइबि तमुसु लाइगी थरम अमगिदमक युम थादोक्तुना सखि हाइरे अदुदि माइबि तमुदि करम काना हलकनि हाइगे हयेंबुना हलकनि हायोइ हरे अदुदि हयेंग फावबदि वारसु वाना गाइरसि
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯥꯏꯕꯤ ꯇꯥꯃꯨꯒ ꯅꯤꯡꯊꯤꯅ ꯇꯥꯟꯅꯔꯁꯤ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯊꯪꯅꯕꯒꯤ ꯅꯨꯄꯤ ꯃꯆꯥ ꯊꯣꯏꯕꯤꯆꯥꯗꯨ ꯁꯨꯃꯥꯡꯒꯤ ꯂꯝꯗꯨ ꯇꯩꯊꯣꯛꯂꯒꯦ ꯈꯟꯗꯨꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯀꯅꯥꯅꯣꯅꯦ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯃꯪꯒꯣꯜ ꯇꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯅꯔꯒ ꯐꯝꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯆꯥꯗꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯃ ꯐꯝꯂꯤꯕꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯁꯨꯝ ꯃꯨꯟꯅ ꯌꯦꯡꯁꯤꯟꯕꯗ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯃꯕꯣꯛꯇꯨ ꯌꯥꯝꯅ ꯃꯥꯜꯂꯝꯃꯤ꯫ ꯀꯩꯅꯣ ꯑꯁꯤꯗꯤ ꯑꯄꯤꯛꯄꯤ ꯍꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯃꯕꯣꯛꯇꯣ ꯌꯥꯝꯅ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯩ ꯁꯤꯗ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯦ, ꯂꯝ ꯇꯩꯔꯤꯁꯦ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯗ ꯆꯪꯍꯧꯕꯅ ꯐꯅꯤ꯫ ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤꯆꯥꯗꯨ ꯂꯝ ꯇꯩꯔꯤꯕꯗꯨ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯄꯤꯛꯄꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯃꯪꯂꯥꯟ ꯑꯃꯈꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯀꯔꯥꯏꯗꯅꯣ ꯑꯩꯅ ꯂꯩꯔꯤꯕꯁꯤꯕꯣ? ꯆꯥꯛꯁꯨ ꯂꯥꯝꯕꯗ ꯂꯣꯏꯔꯦ꯫ ꯑꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯗ ꯆꯪꯂꯒ ꯆꯥꯛ ꯈꯤꯇ ꯆꯥꯒꯦ ꯍꯥꯏꯔꯨꯕꯅ ꯐꯅꯤ꯫ ꯑꯁꯤ ꯈꯟꯅ ꯑꯄꯤꯛꯄꯤꯗꯨ ꯌꯨꯝ ꯑꯃꯗ ꯆꯪꯒꯦ ꯇꯧꯔꯝꯃꯤ꯫ ꯀꯩꯅꯣ ꯌꯨꯝꯁꯤꯒꯤ ꯆꯪꯐꯝꯗꯤ ꯂꯩꯇꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯌꯨꯝ ꯑꯗꯨ ꯀꯔꯣꯝꯗꯒꯤ ꯆꯪꯁꯤꯒꯦ ꯍꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯩꯅꯣ ꯃꯤꯒꯤꯗꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯁꯦ ꯌꯦꯠꯂꯣꯝꯗ ꯂꯣꯏꯅ ꯑꯣꯏꯅꯕꯅꯤ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯗꯤ ꯑꯣꯏꯔꯣꯝꯗ ꯑꯣꯏꯅꯤ꯫ ꯑꯁꯤ ꯈꯟꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯣꯡꯂꯣꯝꯗ ꯀꯣꯟꯊꯣꯡ ꯑꯣꯏꯔꯤꯕꯗꯣꯝꯗ ꯆꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯀꯧꯔꯤꯕꯗꯨ ꯀꯅꯥꯁꯨ ꯈꯨꯝꯂꯛꯂꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯎꯅ ꯁꯥꯔꯒ ꯌꯨꯝꯁꯤꯕꯨ ꯃꯤ ꯑꯃꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦꯅ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯝꯃꯤ꯫ ꯊꯪꯅꯕ ꯌꯨꯝ ꯑꯗꯨꯁꯨ ꯃꯃꯥꯡꯒꯤ ꯌꯨꯝ ꯑꯗꯨꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯑꯄꯤꯛꯄꯤꯗꯨ ꯌꯨꯝ 4-5 ꯁꯨꯔꯦ ꯆꯪꯂꯤꯕ, ꯑꯗꯨꯕꯨ ꯌꯨꯝꯁꯤꯡꯗꯨ ꯀꯅꯥꯁꯨ ꯂꯩꯕꯒꯤ ꯁꯃꯤꯟ ꯑꯃꯠꯇ ꯐꯪꯂꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯣꯏꯒꯤ ꯁ꯭ꯋꯥꯏꯒꯤ ꯌꯨꯝꯁꯤꯕꯨ ꯃꯤꯁꯨ ꯑꯃꯇ ꯂꯩꯇꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯟꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯄꯤꯛꯄꯤ ꯃꯥꯒꯤ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯧꯅ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯃꯥꯏꯀꯩ ꯈꯪꯗ ꯄꯪꯆꯦꯟꯅ ꯆꯦꯜꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯦꯜꯂꯛꯄꯗ ꯑꯋꯥꯡꯆꯤꯡ ꯑꯃꯒꯤ ꯅꯥꯄꯣꯝ ꯑꯃꯗ ꯂꯦꯞꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯒꯤ ꯃꯤꯠꯃꯥꯡꯗ ꯃꯕꯣꯛꯇꯨ ꯆꯤꯡ ꯑꯗꯨꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯏꯃꯥ, ꯃꯐꯝꯁꯤꯕꯨ ꯀꯔꯥꯏꯗꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯇꯨ ꯃꯤꯀꯨꯞꯇꯨꯗ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯈꯪꯂꯦꯞ ꯂꯦꯞꯁꯤꯜꯂꯛꯂꯝꯃꯤ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯅꯍꯥꯛꯇꯤ ꯃꯐꯝꯁꯤꯗ ꯂꯥꯛꯄ ꯌꯥꯗ꯭ꯔꯤ꯫ ꯅꯍꯥꯛꯀꯤ ꯃꯇꯝꯗꯤꯅꯦ ꯌꯥꯝꯅ ꯋꯥꯠꯂꯤꯌꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯅ ꯑꯄꯤꯛꯄꯤꯕꯨ ꯂꯥꯛꯇꯅ ꯆꯤꯡ ꯑꯗꯨꯗꯒꯤ ꯏꯟꯊꯈꯤꯔꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯃꯕꯣꯛꯅ ꯏꯜꯂꯛꯄꯗꯨꯗ ꯂꯣꯈꯥ ꯇꯝꯅ ꯄꯥꯏꯊꯈꯤꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯁꯥ ꯄꯨꯝꯕꯗꯨ ꯍꯨꯃꯥꯡꯅ ꯄꯨꯂꯨꯞ ꯂꯨꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯀꯔꯤ ꯃꯪꯅꯣ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯤ ꯈꯟꯅ ꯑꯄꯤꯛꯄꯤꯗꯨ ꯃꯃꯥꯏꯗ ꯀꯥꯔꯤꯕ ꯍꯨꯃꯥꯡ ꯃꯔꯤꯛꯁꯤꯡꯗꯨ ꯃꯈꯨꯠꯇꯨꯅ ꯇꯞꯅ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯇꯨꯝꯁꯤꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯑꯄꯤꯛꯄꯤ ꯃꯍꯥꯛꯀꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨ ꯃꯄꯥ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯝꯕꯤꯒꯤ ꯃꯇꯩ ꯃꯅꯥꯎꯗꯨ ꯍꯥꯏꯐꯦꯠ ꯃꯨꯟꯅ ꯌꯦꯡꯅꯔꯝꯃꯤ꯫ ꯏꯆꯥ ꯊꯣꯏꯕꯤ, ꯃꯀꯨ ꯃꯪꯅꯤ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ꯫ ꯕꯦꯝꯃ, ꯑꯋꯥꯡꯂꯣꯝꯗ ꯅꯄꯨ ꯂꯨꯈꯣꯏꯗ ꯆꯠꯈꯤꯕꯅꯤ, ꯑꯃꯨꯛꯇ ꯀꯧꯔꯨꯆꯣ꯫ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯅ ꯃꯄꯨ ꯀꯧꯕ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯣ ꯊꯨꯅ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜꯃꯨꯛꯇ ꯀꯧꯔꯨꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏ꯫ ꯃꯃꯥ, ꯍꯣꯔꯦꯟꯗꯣ ꯑꯩ ꯁꯣꯏꯗꯅ ꯆꯠꯂꯒꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯊꯣꯏꯕꯗꯨ ꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕꯤ ꯇꯥꯃꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕꯒꯤ ꯃꯐꯤ ꯐꯥꯎꯕ ꯍꯣꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯀꯔꯤ ꯇꯥꯟꯅꯁꯤ ꯍꯥꯏꯕꯅꯣ? ꯏꯃꯥ ꯃꯥꯏꯕꯤ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯍꯜꯗꯣ ꯃꯕꯣꯛ ꯂꯩꯇꯕ ꯃꯇꯨꯡꯗꯒꯤ ꯃꯁꯥꯁꯦ ꯇꯨꯄꯛ ꯇꯨꯄꯥꯏ ꯏꯆꯟ ꯆꯟꯕꯗꯧꯅ ꯑꯗꯨꯃꯛ ꯇꯧꯏ꯫ ꯑꯗꯨꯅ ꯏꯃꯥ ꯃꯥꯏꯕꯤꯅ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯑꯩꯁꯤ ꯂꯥꯛꯆꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯦ ꯂꯥꯏꯒꯤ ꯊꯧꯒꯜ ꯇꯧꯕ ꯌꯥꯔꯔꯣꯏ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯅꯨꯄꯤ ꯃꯆꯥꯗꯨ ꯄꯨꯔꯒ ꯑꯩꯒꯤꯁꯤꯗ ꯂꯥꯛꯑꯣ꯫ ꯍꯣꯏ ꯏꯃꯥ ꯃꯥꯏꯕꯤ, ꯑꯗꯨꯗꯤ ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯌꯧꯖꯈ꯭ꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯗꯨ ꯃꯌꯨꯝꯗ ꯎꯄꯥꯏ ꯂꯩꯇ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯏꯕꯤ ꯇꯥꯃꯨꯅ ꯍꯥꯏꯔꯛꯄꯗꯨ ꯇꯝꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯩꯈꯣꯏꯒꯤ ꯊꯪꯅꯕꯒꯤ ꯑꯉꯥꯡ ꯊꯣꯏꯕꯤꯆꯥꯗꯨ ꯃꯍꯥꯛꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯎꯈꯤꯕ ꯃꯗꯨ ꯄꯨꯝꯅꯃꯛ ꯃꯃꯥ ꯃꯄꯥꯗ ꯇꯝꯂꯝꯃꯤ꯫ ꯊꯣꯏꯕꯤꯆꯥꯒꯤ ꯃꯃꯥꯅ, ꯏꯆꯥ ꯇꯣꯝꯕꯤ, ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯕꯗꯨꯗ ꯅꯪꯒꯤ ꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯕꯨ ꯀꯔꯝꯅ ꯃꯥꯡꯒꯣꯜꯗ ꯐꯝꯒꯗꯒꯦ? ꯏꯃꯥ, ꯅꯣꯏꯅꯗꯤ ꯎꯍꯧꯗꯕꯒꯤꯅꯤ,
ꯑꯩꯅ ꯇꯉꯥꯏ ꯇꯥꯁꯤꯟꯕ ꯃꯥꯟꯕꯒꯤ ꯋꯥꯅꯤ ꯅꯣꯏꯁꯨ ꯎꯍꯧꯔꯗꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯒꯗꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤꯆꯥꯗꯨ ꯃꯥꯅ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯁꯨ ꯊꯥꯖꯗꯦ ꯍꯥꯏꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤꯠꯇ ꯄꯪꯎꯗ ꯎꯕ ꯑꯣꯏꯔꯤꯅꯤ ꯍꯥꯏꯅ ꯈꯟꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨ ꯍꯧꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯈꯝꯕꯤꯅ ꯃꯆꯥ ꯄꯤꯛꯄꯤꯗꯨ ꯄꯨꯗꯨꯅ ꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯂꯥꯛꯂꯝꯃꯤ ꯏꯕꯦꯝꯃ ꯅꯃꯥ ꯅꯆꯥꯁꯨ ꯁꯤꯗ ꯐꯝꯂꯨ ꯂꯥꯎ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥ ꯃꯆꯥꯗꯨ ꯐꯝꯅꯕ ꯐꯤꯗꯥ ꯊꯥꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯨ ꯃꯃꯥ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯐꯝꯂꯝꯃꯤ ꯏꯃꯥ ꯃꯥꯏꯕꯤ ꯏꯆꯥꯅꯨꯄꯤꯁꯦ ꯑꯃꯨꯛꯇ ꯀꯨꯞꯅ ꯌꯦꯡꯕꯤꯌꯨ ꯍꯣꯏꯅꯤ ꯍꯣꯏꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯑꯄꯤꯛꯄ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯤꯠ ꯎꯏꯁꯤꯜꯂꯒ ꯐꯝꯂꯝꯃꯤ ꯑꯗꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯝꯃꯤ ꯏꯁꯨ ꯏꯕꯦꯝꯃ ꯅꯪꯒꯤ ꯅꯃꯪ ꯅꯍꯥꯗ ꯂꯩꯈꯤꯗ꯭ꯔꯕ ꯅꯕꯣꯛꯇꯣ ꯇꯠꯇꯅ ꯎꯕ꯭ꯔꯥ ꯍꯣꯏ ꯑꯗꯨꯕꯨ ꯀꯩ ꯇꯧꯔꯒꯦꯕꯣ ꯅꯍꯥꯛꯅ ꯎꯔꯤꯕꯗꯣ ꯅꯍꯥꯛꯀꯤ ꯅꯕꯣꯛ ꯅꯠꯇꯦ ꯈꯝꯅꯨꯡꯒꯤ ꯀꯨꯏ ꯂꯪꯉꯨꯟꯕꯤ ꯍꯥꯏꯕꯗꯨꯅꯤ ꯈꯝꯕꯤꯅ ꯀꯔꯤꯅꯣ ꯍꯥꯏꯔꯤꯕꯁꯤꯕꯣ ꯏꯃꯥ ꯃꯥꯏꯕꯤ 이베마 ꯑꯩꯅ ꯈꯟꯕꯗ ꯅꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯁꯦ ꯂꯧꯕ ꯄꯥꯝꯕ ꯈꯔ ꯂꯩꯔꯦ ꯃꯈꯣꯏꯅ ꯃꯕꯣꯛ ꯂꯩꯇꯕꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯦ ꯑꯗꯨꯕꯨ ꯃꯍꯥꯛꯁꯦ ꯏꯃꯥ ꯄꯥꯟꯊꯣꯏꯕꯤꯅ ꯆꯥꯟꯕꯗꯒꯤ ꯃꯥꯒꯤ ꯊꯋꯥꯏꯁꯦ ꯂꯧꯕꯗꯤ ꯉꯝꯗꯕꯅꯤ ꯈꯝꯕꯤ ꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯈꯠꯄ ꯄꯣꯛꯂꯝꯃꯤ ꯑꯃꯨꯛꯁꯨ ꯃꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏ ꯂꯧꯕ ꯄꯥꯝꯂꯤꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯐꯅ ꯈꯜꯂꯕꯁꯨ ꯋꯥꯈꯜꯅ ꯂꯥꯝꯕꯗꯤ ꯐꯪꯂꯝꯗꯦ ꯏꯃꯥ ꯃꯥꯏꯕꯤ ꯏꯆꯥꯅꯨꯄꯤꯕꯨ ꯊꯋꯥꯏ ꯂꯧꯕ ꯄꯥꯝꯂꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯔꯤꯕꯅꯣ ꯀꯔꯤ ꯃꯔꯝꯒꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ 이베마 이마 ꯂꯩꯃꯔꯦꯜ ꯁꯤꯗꯕꯤꯗ ꯍꯪꯒꯠꯂꯒ ꯌꯦꯡꯁꯤ 이마ꯅ ꯊꯧꯖꯥꯜꯂꯕꯗꯤ ꯇꯥꯛꯄꯤꯔꯛꯀꯅꯤꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯑꯃꯨꯛ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯃꯇꯝꯗꯨꯗ ꯃꯥꯏꯕꯤ ꯇꯥꯃꯨꯒꯤ ꯃꯃꯤꯠꯇ ꯑꯄꯤꯛꯄꯤꯅ ꯆꯍꯤ 6 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯒꯤ ꯐꯤꯕꯝꯗꯨ ꯎꯔꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜꯗꯨꯗ ꯅꯧꯅ ꯃꯥꯏꯕ ꯇꯝꯈꯠꯂꯛꯄ ꯁꯃꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯄꯤꯛꯄꯤꯗꯒꯤ ꯆꯍꯤꯃꯨꯛ ꯍꯟꯕ ꯊꯥꯖꯒ ꯁꯥꯟꯅꯃꯤꯟꯅꯔꯝꯃꯤ ꯊꯥꯖꯅ ꯑꯄꯤꯛ ꯅꯪꯒꯤ ꯅꯈꯨꯠꯇ ꯄꯥꯏꯕ ꯑꯅꯥꯗꯣ ꯑꯩ ꯃꯁꯤꯗ ꯄꯨꯒꯦ ꯀꯩꯒꯤꯅꯣ ꯏꯆꯦ ꯊꯥꯖ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯑꯩꯅ ꯊꯨꯒꯥꯏꯔꯨꯔꯦ ꯑꯗꯨ ꯁꯤꯡꯕꯒꯤꯅꯤ ꯍꯌꯦꯡ ꯏꯃꯥꯅ ꯄꯤꯔꯒ ꯑꯃꯨꯛ ꯁꯤꯡꯉꯛꯀꯦ ꯍꯣꯏ ꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯃꯥꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯑꯅꯥꯗꯨ ꯊꯥꯖꯗ ꯄꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯄꯤꯛꯄꯤꯅ ꯊꯥꯖꯗ ꯃꯥꯒꯤ ꯁꯦꯜꯗꯨ ꯄꯤꯕ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯉꯔꯥꯡꯇ ꯉꯥꯏꯔꯤ ꯅꯪꯉꯣꯟꯗꯒꯤ ꯁꯦꯜ ꯂꯧꯕ ꯑꯩ ꯅꯪꯒꯤ ꯁꯦꯜꯗꯣ ꯀꯩꯁꯨ ꯍꯥꯠꯂꯣꯏꯌꯦ ꯄꯤꯅꯤ ꯀꯩꯗꯧꯔꯒꯦ ꯀꯣꯏꯇꯥ ꯍꯦꯛ ꯇꯥꯟꯅꯔꯗꯅ ꯏꯆꯦꯅ ꯉꯔꯥꯡ ꯉꯁꯤ ꯄꯤꯅꯤ ꯍꯥꯏꯕꯗꯨꯗ ꯍꯪꯕꯅꯤ ꯌꯥꯔꯗ꯭ꯔꯥ ꯍꯥꯏꯅ ꯉꯁꯤꯗꯤ ꯏꯃꯥꯅ ꯄꯤꯌꯨ ꯌꯥꯗ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯄꯤꯔꯒꯦ ꯅꯪꯁꯨ ꯁꯥꯎꯅꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯅ ꯑꯄꯤꯛꯄꯤꯕꯨ ꯁꯥꯎꯗꯅꯕ ꯊꯦꯝꯂꯝꯃꯤ ꯑꯄꯤꯛꯄꯤꯁꯨ ꯊꯥꯖꯅ ꯊꯦꯝꯂꯛꯄꯗꯨꯗ ꯁꯥꯎꯕꯗꯨ ꯐꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ 2-3 ꯍꯧꯈ꯭ꯔꯦ ꯊꯥꯖꯗꯨ ꯑꯄꯤꯛꯄꯤ ꯁꯦꯜꯗꯨ ꯄꯤꯌꯨ ꯍꯥꯏꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ 이제 타자 아기 셀도 삐르 하이로 아삐 애능이 셀도 삐르 하이버디 하이데드나 이만나 비유야 야르간다 삐기 타즈기 마마나 헤이 타자 까리노 나코이나 강나리버도 아스 까슈나데바 이마보 이시 타자나 아기 셀로 크르가 삐유야지바 타자 아픽삐기 와두 따보다 아픽삐다 마밋 칸이 옌람미 ꯑꯄꯤꯛꯄꯤꯗꯤ ꯊꯥꯖꯒꯤ ꯃꯤꯠꯌꯦꯡꯗꯨ ꯊꯣꯏꯅ ꯈꯟꯖꯤꯜꯂꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠ ꯃꯥꯒꯤ ꯁꯦꯜꯗꯨ ꯐꯪꯂꯕꯗꯤ ꯍꯥꯏꯕ ꯋꯥꯈꯜꯗ ꯊꯣꯏꯅ ꯂꯨꯞꯂꯝꯃꯤ ꯊꯥꯖꯒꯤ ꯃꯃꯥꯅ ꯑꯄꯤꯛ ꯉꯁꯤꯗꯤ ꯏꯃꯥꯕꯣꯛ ꯍꯣꯏꯁꯦ ꯅꯥꯇꯩ ꯆꯥꯗ꯭ꯔꯦ ꯍꯌꯦꯡꯗꯣ ꯏꯃꯥꯕꯣꯛ ꯁꯣꯏꯗꯅ ꯄꯤꯔꯒꯦ ꯅꯪꯁꯨ ꯉꯁꯤꯗꯤ ꯍꯜꯂꯣꯀꯣ ꯍꯣꯏ ꯏꯃꯥꯕꯣꯛ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯗꯨ ꯃꯥꯒꯤ ꯁꯦꯜꯗꯨ ꯐꯪꯂꯅꯤ ꯈꯟꯅ ꯃꯌꯨꯝꯗ ꯍꯔꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯄꯤꯛꯄꯤꯅ ꯆꯠꯈꯤꯕꯒ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯈꯨꯠꯇ ꯃꯀꯣꯛꯅ ꯏꯜꯂꯝꯃꯤ ꯅꯪꯕꯨ ꯀꯔꯤꯒꯤ ꯃꯁꯤꯒꯤ ꯑꯉꯥꯡ ꯃꯤꯉꯝꯃꯤꯁꯤꯗꯒꯤ ꯁꯦꯜ ꯂꯧꯔꯤꯕꯅꯣ ꯍꯥ ꯀꯔꯤꯒꯤ ꯁꯦꯜ ꯂꯧꯔꯤꯕꯅꯣ ꯍꯥꯏꯕꯅꯤ ꯑꯩꯅ ꯇꯥ ꯊꯦꯝꯕꯨꯡꯒꯤ ꯁꯥꯟꯅꯄꯣꯠ ꯑꯃ ꯊꯨꯒꯥꯏꯔꯨꯕ ꯑꯗꯨꯗꯣ ꯁꯤꯡꯅꯕ ꯂꯧꯔꯨꯕꯅꯤ ꯕꯦꯝꯃ ꯅꯪ ꯁꯤꯗꯤꯕꯀꯣ ꯅꯪ ꯁꯤꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯅꯥꯇꯩ ꯆꯥꯕ ꯑꯇꯦꯛ ꯇꯧꯊꯣꯔꯛꯇꯦꯗꯀꯣ ꯅꯪꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯏꯁꯧ ꯂꯥꯡꯗꯅ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯊꯥꯖꯁꯨ ꯃꯃꯥꯅ ꯆꯪꯈꯤꯕꯗꯨ ꯇꯥꯇꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯌꯥꯝꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕ ꯇꯨꯡꯗ ꯊꯥꯖꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯔꯝꯃꯤ ꯃꯗꯨꯒꯤ ꯑꯄꯤꯛꯄꯤ ꯍꯥꯏꯕ ꯑꯉꯥꯡꯗꯣ ꯌꯥꯝꯅ ꯇꯧꯕ ꯉꯝꯃꯤ ꯃꯃꯥ ꯑꯉꯥꯡꯗꯨꯅ ꯀꯔꯤꯃꯨꯛ ꯇꯧꯔꯒꯦ
ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯉꯁꯥꯏ ꯃꯆꯥꯅꯨꯄꯤꯒ ꯑꯄꯤꯛꯄꯤ ꯉꯥꯡꯅꯕ ꯃꯌꯥꯝꯗꯨ ꯇꯝꯂꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯦ, ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ, ꯑꯉꯥꯡ ꯃꯆꯥ ꯃꯥꯅ ꯎꯁꯤꯠꯇꯕ ꯌꯥꯕ ꯅꯠꯇꯦ, ꯈꯪꯉꯤ ꯑꯩ ꯕꯨꯠ ꯊꯥꯖꯟꯒꯦ ꯌꯦꯡꯉꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯅ ꯑꯄꯤꯛꯄꯤꯕꯨ ꯀꯤꯅꯕꯅꯤ ꯍꯥꯏꯗꯨꯅ ꯕꯨꯠ ꯄ꯭ꯂꯦꯠ ꯀꯌꯥ ꯑꯃ ꯊꯥꯖꯤꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯗꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯄꯤꯛꯄꯤ ꯃꯕꯨꯛ ꯂꯩꯇꯕ ꯃꯅꯨꯡꯗꯨ ꯑꯄꯤꯛꯄꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯄꯨꯝꯅꯃꯛ ꯁꯣꯟꯊꯕ ꯃꯇꯥꯡ ꯑꯣꯏꯔꯝꯃꯤ, ꯑꯗꯨꯅ ꯁꯥꯃꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯈꯤꯔꯝꯃꯤ꯫ ꯇꯥꯃꯨꯅ, ꯏꯕꯦꯝꯃ, ꯅꯆꯥꯅꯨꯄꯤꯗ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞ ꯇꯧꯔꯛꯂꯤꯕꯁꯤꯗꯤ ꯐꯅ ꯀꯨꯏꯔꯦꯅꯦ, ꯅꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡꯗꯒꯤꯅꯤ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯏꯆꯥꯁꯤ ꯈꯨꯗꯣꯡꯊꯤꯕꯗꯤ ꯅꯪꯂꯣꯏꯀꯣ? ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯇꯧꯔꯒꯦ, ꯅꯆꯥꯅꯨꯄꯤꯕꯨ ꯀꯔꯤꯁꯨ ꯈꯨꯗꯣꯡꯊꯤꯕ ꯅꯪꯍꯜꯂꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯇꯥꯃꯨꯅ ꯈꯝꯕꯤ ꯑꯃꯗꯤ ꯑꯄꯤꯛꯄꯤꯗ ꯊꯥꯖꯒ ꯈꯠꯅꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯪꯂꯝꯃꯤ꯫ ꯑꯄꯤꯛꯄꯤꯗꯨ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯑꯣꯏꯕꯅ ꯊꯣꯏꯅ ꯅꯤꯡꯁꯤꯡꯕ ꯉꯝꯂꯝꯗꯦ꯫ ꯕꯣꯛ, ꯑꯩꯗꯤ ꯃꯗꯨ ꯅꯤꯡꯁꯤꯡꯕ ꯉꯝꯗ꯭ꯔꯦ꯫ ꯏꯃꯥ ꯃꯥꯏꯕꯤ, ꯍꯥꯟꯅꯒꯤ ꯊꯧꯗꯣꯛꯇꯨꯗꯤ ꯍꯧꯈ꯭ꯔꯦ, ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯏꯆꯥꯕꯨ ꯏꯃꯥ ꯃꯥꯏꯕꯤꯅ ꯃꯈꯣꯏꯒꯤ ꯍꯤꯀꯥꯞ ꯇꯦꯡꯀꯥꯞꯇꯣ ꯆꯪꯗꯅꯕ ꯑꯃꯨꯛꯇ ꯍꯣꯠꯅꯕꯤꯌꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯏꯕꯤ ꯇꯥꯃꯨꯒ ꯈꯝꯕꯤꯒ ꯋꯥꯔꯤ ꯉꯥꯛ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯟꯈꯤꯔꯝꯃꯤ꯫ ꯇꯥꯃꯨꯅ, ꯑꯉꯛꯄꯅꯤ ꯅꯣꯡꯗꯝꯕ ꯅꯪꯒꯤ ꯀꯨꯝꯍꯩꯁꯦ, ꯑꯅꯥ ꯑꯃꯒꯤꯗꯃꯛ ꯅꯧꯔꯤꯕꯤ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯥꯡꯅꯕ ꯁꯤꯜꯂꯤꯕ ꯃꯤꯁꯤꯡꯁꯨ ꯑꯉꯛꯄꯅꯤꯀꯣ꯫ ꯑꯁꯤ ꯈꯟꯅ ꯃꯥꯏꯕꯤ ꯇꯥꯃꯨꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯁꯥꯃꯨꯗꯨ ꯃꯍꯥꯛꯀꯤ ꯑꯔꯣꯟꯕ ꯀꯥ ꯑꯗꯨꯗ ꯂꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯃꯥꯏꯕꯤ ꯇꯥꯃꯨꯒꯤꯗ ꯆꯠꯂꯨꯕꯗꯨ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯇꯝꯂꯛꯂꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯃꯈꯣꯏꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯥꯏꯕꯤ ꯑꯃ ꯇꯥꯟꯅꯔꯨꯔꯦ ꯍꯥꯏꯕ? ꯃꯈꯣꯏꯅ ꯇꯥꯟꯅꯅꯤꯡꯕ ꯃꯥꯏꯕꯤ ꯇꯥꯟꯅꯁꯅꯨ, ꯑꯩꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯗꯤ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨꯗꯨ ꯑꯈꯥꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯈꯝꯕꯤꯒꯤ ꯃꯃꯥ ꯃꯆꯥꯗꯨ ꯃꯌꯨꯝ ꯌꯧꯔꯕꯗ ꯈꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯃꯥꯏꯕꯤ ꯇꯥꯃꯨꯅ ꯍꯥꯏꯔꯛꯄ ꯄꯨꯝꯕ ꯇꯝꯂꯝꯃꯤ꯫ ꯃꯃꯥ, ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ, ꯑꯅꯥ ꯑꯃꯒꯤꯗꯃꯛ ꯅꯧꯔꯤꯕꯤ ꯏꯆꯥꯕꯨ ꯍꯥꯠꯀꯅꯤ ꯍꯥꯏꯅ ꯇꯧꯁꯤꯜꯂꯤꯕ ꯃꯈꯣꯏꯁꯦ, ꯃꯈꯣꯏꯁꯤꯁꯨ ꯑꯉꯛꯄꯅꯤ꯫ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯉꯛꯂꯤꯕꯗꯤ ꯃꯈꯣꯏꯒꯤꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯔꯤꯕꯅꯤ꯫ ꯃꯆꯥꯗꯨꯅ ꯀꯔꯤꯒꯨꯝꯕ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏ ꯅꯨꯡꯉꯥꯏꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯃꯥ, ꯃꯇꯝꯁꯤ ꯃꯇꯝ ꯑꯃꯅꯤ, ꯃꯤꯗꯒꯤ ꯁꯥ ꯑꯣꯜꯂꯛꯄ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯃꯤꯒꯤ ꯈꯪꯗꯦ, ꯏꯁꯥꯒꯤꯗꯤ ꯌꯥꯏꯐꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅꯔꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯩ ꯃꯅꯥꯎꯗꯨ ꯃꯆꯥꯅꯨꯄꯤꯕꯨ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯃꯌꯥꯝꯗꯨ ꯇꯨꯝꯕ ꯆꯪꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯃꯥ, ꯉꯁꯤꯗꯤ ꯅꯪꯁꯨ ꯏꯆꯥ ꯊꯣꯏꯕꯤꯒ ꯇꯨꯃꯤꯟꯅꯔꯣ, ꯃꯇꯣꯝꯇ ꯊꯥꯗꯣꯛꯂꯒꯅꯨ꯫ ꯍꯣꯏ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤꯁꯨ ꯑꯄꯤꯛꯄꯤꯒ ꯇꯨꯃꯤꯟꯅꯔꯝꯃꯤ꯫ ꯑꯍꯤꯡ ꯅꯣꯡꯌꯥꯏꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯑꯄꯤꯛꯄꯤꯗꯨ ꯃꯃꯪ ꯑꯃꯃꯨꯛ ꯃꯪꯂꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯌꯦꯅꯈꯥ ꯃꯄꯥꯗ ꯁꯥꯃꯨꯅ ꯊꯥꯔꯛꯄ ꯂꯥꯏ ꯐꯠꯇꯕ ꯑꯃꯅ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯊꯣꯏꯕꯤ ꯆꯥꯗꯨ ꯑꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯨꯗ ꯃꯤꯀꯞ ꯈꯪꯇꯣꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯅ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ? ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤ ꯆꯥꯗꯨ ꯐꯛꯂꯥꯡꯒꯤ ꯑꯍꯣꯕꯗꯒꯤ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯄꯤꯛꯄꯤꯒꯤ ꯐꯃꯨꯡ ꯃꯄꯥꯗ ꯌꯦꯅꯈꯥꯗ ꯑꯀꯤꯕ ꯐꯪꯂꯕ ꯁꯛꯇꯝ ꯑꯃꯅ ꯈꯦꯡꯅ ꯈꯦꯡꯅ ꯅꯣꯛꯄꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯑꯁꯨꯛ ꯐꯤꯕꯝ ꯊꯤꯕꯁꯤꯕꯨ? ꯑꯁꯤ ꯈꯟꯅ ꯊꯣꯏꯕꯤ ꯆꯥꯗꯨ ꯀꯤꯗꯨꯅ ꯃꯁꯤ ꯂꯦꯡꯗꯕꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯑꯄꯤꯛꯄꯤꯒꯤ ꯃꯃꯪꯗ ꯑꯄꯤꯛꯄꯤꯗꯨ ꯃꯕꯣꯛꯅ ꯃꯥꯕꯨ ꯃꯐꯝ ꯈꯪꯗꯕ ꯑꯃꯗ ꯀꯣꯏꯄꯨ ꯄꯨꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯕꯨ ꯀꯗꯥꯏꯗꯅꯣ? ꯏꯁꯨ ꯊꯣꯏꯕꯤ, ꯑꯁꯤꯇꯦꯜ ꯍꯥꯏꯕꯗꯨꯗꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛ ꯑꯗꯨ ꯈꯥꯡꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯄꯤꯛꯄꯤ ꯃꯕꯣꯛꯀꯤ ꯑꯀꯤꯕ ꯐꯪꯂꯕ ꯃꯇꯧꯗꯨꯗ ꯀꯤꯕꯗꯤ ꯈꯤꯇꯪ ꯐꯥꯎꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯕꯣꯛꯅꯤꯅ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯪꯇꯞ ꯑꯃꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯝꯃꯤ꯫ ꯏꯁꯨ ꯊꯣꯏꯕꯤ, ꯑꯁꯤꯒꯤ ꯁꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗꯕꯨ ꯍꯦꯛ ꯆꯪꯂꯕ ꯇꯥꯏꯕꯪꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯏꯅ ꯀꯣꯛꯂꯗꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯇꯨ ꯁꯪ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯉꯁꯥꯏꯗꯒꯤ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯇꯨ ꯑꯁꯦꯡꯕ ꯃꯕꯣꯛ ꯅꯠꯇꯦ, ꯂꯥꯏ ꯐꯠꯇꯕꯅ ꯃꯕꯣꯛ ꯁꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯤꯛꯄꯤꯒꯤ ꯑꯁꯦꯡꯕ ꯃꯕꯣꯛ ꯑꯗꯨꯒꯤ ꯊꯋꯥꯏꯅ ꯃꯁꯨꯕꯨ ꯀꯟꯅꯤꯡꯕꯅ ꯃꯁꯨꯅ ꯁꯪ ꯑꯗꯨ ꯆꯪꯒꯦ ꯍꯦꯛ ꯇꯧꯕ ꯃꯇꯝꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯂꯔꯝꯃꯤ꯫
Ima, nang bauzikta asigi manungda sangkhidaine. Isu thoibi, mafam asida isu lakpa yadri. Asi haiduna apikpigi mabokna apikpidu lakduna inthoklammi. Matamduda apikpidu mikap khangthok thoraklammi. Kari mangnuni handak marakse mangning tawsibu aki akhangma ngakta. Asi haiduna apikpi mamai mamita kariba humang mariksingdu tapna taithoklammi. Amaromdana laiphattabadugi magi thabak thoramdu mai paktabaduda sauna samugi manakta hankhirami. Samuna nate asuk laiba thabaksida matam asuk lauribsibu karigino. Laiphattabana thabakto mai pakle khalubani adubu karomdagino khangde hekta phajilakpa mana ngangdugi ukal hekta oiki. Kayam kuina samuigi khutagi kanana kanba ngamba habado yengba taridana. Asi haiduna samudu akhamino kamanok lammi. Mathanga yukta thoibisadu mana hingda ukiba akiba saktamdu mamaga mapaga tamlammi. Bema, nang naribadu asengmaro. Namita panguda ubadi nateko. Ima, ay naise asengmani. Ay imit mangna uraga hairibani. Thoibisagi mapana. Paridudi mapamsi thoibuhoida haibada phani. Asi haiduna matay manawdu thoibuhoida laktuna masanupina ukiba pumbudu tamlammi. Madu tabda thoibagi matay manawdu ngahak ingnadun layrammi. Thoibisagi mapana. Thoiba, aina khanbada nakhoi maiba maibi khara tanahubana phado mali. Tada aikoisu maiba maibi di tanaribani. Thabakse laithokna khalubani. Adubu pibamsina si yorapadi thuna loisinaba maibi da hainarake. Oh, phare. Maibi tanarabadi khara thuna loisinaba honaro. Aikoisu yumda thabay khang khara leiri. Madu loisinaba honarukhigi. Asi haiduna matay manawdu mayulom dahan kirami. Thoibisagi mamapana hankibaga thoibagi matay manawsu wangangnadana mapi loisinduna maibi tamugi de satkirami. Bema, noibu asukana laklibasibu kari tawba yaurage. Khambi, maibi tamugi wadu tabada thoibisagi mamaga mapaga tamlambudu tamlammi. Ima maibi yaragadi isanupida layriba ayat apanse khara thuna koknaba ongta tawbiyo. Oiriba pibamsida aikhoi mipaibana loiri. Ibema karisu khanganu nakhoina singnaraga ngasidagi loisinbagi thabakto hekta pangthokpa hurasi. Ima maibi potlam jairamdi kari sangani. Kaisu thoina sangloida. Asi haiduna maibi tamuna laigi thoram adu sangadaba potlam jairam singdo hairami. Asam tawna potlam jairam mayamdu koithi thiduna laigi thoram adu pangthoklammi. Asomdana samudu magi hikap tengkaptu kapnabu honarakpaduda karigumba saminama phaurammi. Aduna hikap tengkap adu halakpa matamda masada soktanaba haiduna ngakthoknabu hotnarammi. Ibema, ngasi aba numit asidagi nasanapi yetlamba ayat apan pumba koklabani. Karisu thoina wawradu. Ima maibi ki thawjaldagi isagi awana pumba kokpire. Asi haiduna khambidu maibi tamuda khurumjarami. Asum tawna matay manawdu mayumda hankhirami. Ahing nongyagi matam oiraklabada samuna sanaramba laiphataba adu amaibi tamuna laiwana phajilambadu thadoklammi. Tamuna, hai laiphataba hujikti nahakina thau haibabu nangmu sanariba napudo panghanbasini. Madu natrabadi nahak aina khana sawa ibuda wangburilgi musaikona hoi launa hoi thakragani. Amaibi ai mapudubu manghanjauragi. Asi haiduna laiphattabadu samugi yum tamna laklammi. Laiphattabaduna samugi masadu namsinduna hatki tawrammi. Adubu hana khanglaba samuna masa ngakthoknaba laiwa sondu leiramli. Aduna karisu tawba ngamlamdi. Masigi maibi masase hana ngakthoknaba laiwa sondu tumkhramali. Adudi ai hujik kari tawbu tai. Asi khanna yum adugi akoibaduda asum yenglakpa matamda thasna tumlibudu uraklammi. Laiphattabaduna asida leirini masanupise hekta tawsinaraga hatlage. Asi haiduna laiphattabaduna tumliba thazagi manada sirol tawrammi. Tumlama thajasu sirol aduda mamit usina phukhagolaklammi. Tapna phamung adudagi kumtharaga mangthong adu hangdoraga thoraklammi. Ita ngasidi
ꯊꯧꯔꯤꯌꯥꯟ ꯁꯥꯟꯅꯁꯤ ꯍꯣꯏ ꯏꯇꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟ ꯎꯏꯁꯤꯟꯅ ꯏꯪꯈꯣꯜꯗ ꯍꯧꯕ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯁꯥꯗ ꯊꯧꯔꯤ ꯌꯥꯜꯂꯝꯃꯤ ꯊꯥꯖ ꯊꯧꯔꯤ ꯑꯗꯨꯅ ꯃꯈꯧꯔꯤ ꯑꯗꯨ ꯂꯥꯛꯍꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯈꯪꯂꯛ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝꯗꯨꯗ ꯃꯁꯥꯗꯨ ꯂꯥꯎꯕ ꯉꯝꯗ ꯃꯈꯣꯡꯗꯨ ꯐꯤꯖꯤꯡ ꯐꯤꯖꯤꯡ ꯀꯥꯎꯗꯨꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯈꯤꯔꯝꯃꯤ ꯃꯊꯪꯒ ꯑꯌꯨꯛꯇ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯌꯥꯍꯧꯔꯛꯄ ꯃꯇꯝꯗ ꯃꯃꯥꯡꯊꯣꯡꯗꯨ ꯁꯕꯥꯛ ꯐꯥꯛꯂꯒ ꯍꯥꯡꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯀꯅꯥ ꯀꯅꯥ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯅꯣꯅꯦ ꯊꯣꯡꯁꯤꯕꯨ ꯁꯕꯥꯛ ꯐꯥꯛꯂꯒ ꯊꯅꯝꯂꯤꯕꯁꯤꯕꯣ ꯑꯁꯤ ꯈꯟꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯀꯣꯔꯧꯍꯟꯕ ꯏꯄꯥꯕꯨ ꯈꯨꯔꯝꯂꯝꯃꯤ ꯑꯗꯨꯒ ꯃꯁꯥꯗꯨ ꯇꯤꯡꯂꯤ ꯌꯥꯡꯂꯤ ꯊꯦꯛꯄ ꯂꯣꯏꯔꯒ ꯏꯪꯈꯣꯜ ꯑꯀꯣꯏꯕꯗꯨ ꯀꯣꯏꯅ ꯆꯠꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯍꯩꯅꯧ ꯄꯥꯝꯕꯤꯒꯤ ꯃꯁꯥ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯁꯤꯔꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯥꯖꯒꯤ ꯃꯃꯥꯗꯨ ꯃꯄꯨꯔꯣꯏꯕ ꯇꯥꯅꯕ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ ꯁꯥꯃꯨꯁꯨ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯂꯥꯎꯔꯛꯄꯗꯨꯗ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯝꯃꯤ ꯍꯩ ꯃꯃꯥ ꯀꯩꯗꯧꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯇꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯅ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕꯁꯤꯕꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯃꯨ ꯃꯆꯥꯅꯨꯄꯤꯕꯨ ꯎꯁꯥꯗꯨꯗꯒꯤ ꯂꯧꯊꯔꯝꯃꯤ ꯑꯁꯨꯝ ꯇꯧꯅ ꯈꯨꯜꯒꯤ ꯃꯤꯌꯥꯝ ꯆꯪꯗꯨꯅ ꯊꯥꯖꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯑꯗꯨ ꯄꯥꯡꯊꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯀꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏꯁꯨ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯈꯨꯜꯒꯤ ꯃꯤꯌꯥꯝꯗꯨ ꯉꯝꯖꯕ ꯈꯔ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯤꯖ ꯄꯤꯊꯛ ꯇꯧꯔꯝꯃꯤ ꯑꯄꯤꯛꯄꯤꯅ ꯏꯃꯥ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯏꯃꯥꯁꯨ ꯂꯩꯔꯝꯂꯦꯟꯗ ꯏꯪꯅ ꯂꯩꯕ ꯑꯣꯏꯔꯣꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯄꯤꯛꯄꯤ ꯃꯕꯣꯛꯀꯤ ꯃꯐꯝꯗ ꯑꯔꯣꯏꯕ ꯂꯩꯍꯨꯟ ꯇꯝꯂꯝꯃꯤ ꯃꯇꯝꯁꯤꯗ ꯂꯩꯔꯩꯄꯥꯛꯇꯁꯨ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯇꯨ ꯈꯣꯏꯔꯣꯝ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯂꯛꯂꯝꯃꯤ ꯉꯁꯤꯗꯒꯤꯗꯤ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯋꯥꯠꯇ ꯄꯥꯗꯅ ꯄꯥꯟꯕ ꯑꯣꯏꯔꯁꯅꯨ ꯑꯩꯁꯨ ꯂꯩꯔꯩꯄꯥꯛ ꯑꯁꯤꯗ ꯏꯪꯅ ꯂꯩꯕ ꯐꯪꯂꯅꯤ ꯑꯁꯨꯝꯅ ꯑꯄꯤꯛꯄꯤꯒꯤ ꯃꯕꯣꯛꯀꯤ ꯀꯨꯃꯣꯟ ꯐꯤꯔꯣꯏꯁꯨ ꯂꯣꯏꯈ꯭ꯔꯕꯗ ꯑꯄꯤꯛꯄꯤꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯔꯩꯄꯥꯛ ꯇꯥꯟꯈ꯭ꯔꯕ ꯃꯕꯣꯛꯄꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯀꯥꯎꯈꯤꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ